Sound si jam da kom. Oh my God. Don't buy that. Take it. Just take this. Just take this. Don't buy it. Lan. mayam bu khuram jari amukasu koi ngasigi live program si Facebook ta thadok pa yadre technical problem khara leibana aduna koi ngasi sum kaino do oina akoi gi kari haitare YouTube ta oina kaino tawre ngasi gi live si YouTube tagi kaino da koi Facebook ta de sum o live oina thajare kari gumba asidei sida gumba koi kai haitare koi gi manungda kari gumba pong network chakiba natragana network nutраga mai leikidaba leiragasu ngasi kano si leibina ba si kong changbirakna bai nising jadi aduga akoi marakta hoje hoje lakron leire koi oja sabita adigi di koi marup gambini aduga bangladesh tagi marup rosana basi ite kainahan amasung cheminoti su lai
ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯁꯥꯝꯒꯤ ꯃꯤꯁꯅꯥ ꯆꯅꯨ ꯃꯍꯥꯛꯁꯨ ꯊꯨꯡꯅꯔꯦ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤ ꯑꯩ ꯇꯦꯛꯅꯤꯀꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕꯅ ꯑꯩꯉꯣꯟꯗꯁꯨ ꯈꯖꯤꯛꯇꯪ ꯑꯋꯥꯕ ꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯉꯔꯥꯡꯗꯒꯤꯅ ꯑꯩꯒꯤ ꯃꯣꯕꯥꯏꯜꯗ ꯑꯩꯒꯤ ꯀꯩꯅꯣꯗ ꯀꯝꯄ꯭ꯌꯨꯇꯔꯗ ꯈꯔ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤꯁꯤꯅ ꯑꯩꯉꯣꯟꯗ ꯐꯦꯁꯕꯨꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯈꯔ ꯂꯩꯕ ꯑꯩꯅ ꯉꯔꯥꯡ ꯑꯍꯤꯡꯗ ꯑꯃꯨꯛ ꯌꯥꯔꯝꯃꯦ ꯁꯣ ꯑꯩ ꯇ꯭ꯔꯥꯏ ꯑꯃꯨꯛ ꯑꯍꯤꯡꯗ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯃꯨꯛ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯃꯨꯛ ꯁꯦꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣ ꯑꯗꯨꯅ ꯑꯃꯨꯛ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯣ ꯉꯁꯤꯒꯤ ꯍꯧꯗꯣꯛꯄꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩ ꯑꯃꯇꯪ ꯍꯥꯏꯖꯍꯧꯒꯦ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯔꯨꯃꯤꯇꯥ ꯁꯤꯟꯍꯥ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯙꯥꯀꯥꯗ ꯂꯩꯕ ꯑꯩꯈꯣꯏ ꯀꯩꯅꯣꯅꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯁꯪꯁꯠ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭य ꯁꯪꯁꯠꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯁꯨ ꯑꯣꯏꯅ ꯊꯧꯄꯨꯕꯤꯔꯝꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯙꯥꯀꯥꯗ ꯂꯩꯕ ꯃꯍꯥꯛꯁꯨ ꯑꯩꯒ ꯌꯥꯎꯔꯤ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯑꯦꯖ ꯑꯦ ꯀꯣ ꯍꯣꯁ ꯑꯃ ꯑꯣꯏꯅ ꯇꯧꯕꯇꯕꯨ ꯑꯩ ꯈꯖꯤꯛꯇꯪ ꯀꯩꯅꯣ ꯑꯣꯏꯅ ꯃꯌꯥꯝꯒꯤ ꯀꯩꯅꯣꯁꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯝꯂꯞꯄ ꯄꯨꯟꯁꯤ ꯋꯥꯔꯤ ꯁꯤ ꯃꯊꯪ ꯃꯊꯪ ꯍꯥꯏꯔꯁꯨ ꯃꯇꯝ ꯃꯌꯥꯝ ꯑꯃ ꯂꯧꯔꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯈꯖꯤꯛꯇꯪ ꯁꯝꯂꯞꯅ ꯂꯥꯏꯟ ꯑꯃꯅꯤꯇꯪ ꯋꯥꯍꯩ ꯑꯃꯅꯤꯇꯪ ꯁꯨꯝ ꯏꯁꯥ ꯏꯁꯥꯒꯤ ꯃꯔꯝꯗ ꯁꯨꯝ ꯊꯝꯕꯤꯔꯝꯅꯕ ꯑꯩꯅ ꯂꯨꯞꯅ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨꯒ ꯑꯍꯥꯟꯕ ꯑꯣꯏꯅ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤ ꯊꯧꯔꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯖꯥ ꯁꯨꯕꯤꯇꯥ ꯁꯧꯕꯝꯅ ꯍꯧꯗꯣꯛꯄꯤꯒꯅꯤ ꯅꯨꯄꯤ ꯑꯏꯕꯤꯁꯤꯡꯒꯤ ꯃꯔꯝꯗ ꯇꯧꯕꯇꯕꯨ ꯑꯣꯖꯥ ꯁꯣꯕꯤꯇꯥꯅ ꯉꯥꯡꯉꯤꯉꯩꯗ ꯑꯣꯖꯥ ꯁꯣꯕꯤꯇꯥꯅ ꯋꯥꯔꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯋꯥꯔꯤ ꯂꯤꯈꯨꯟ ꯊꯝꯅꯤꯡꯕ ꯃꯇꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯁꯤꯄꯦꯟꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯍꯪꯅꯤꯡꯕ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣ ꯇꯧꯕ ꯂꯩꯔꯒꯁꯨ ꯃꯌꯥꯝ ꯁꯨꯝ ꯁꯔꯨꯛ ꯌꯥꯕꯤꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯄꯥꯔꯇꯤꯁꯤꯄꯦꯟꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯦꯖ ꯑꯦ ꯀ꯭ꯋꯦꯁꯟ ꯅꯠꯇ꯭ꯔꯒꯅ ꯀꯣꯃꯦꯟ ꯑꯣꯏꯅ ꯄꯤꯔꯛꯄ ꯃꯇꯝꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗ ꯌꯥꯊꯪ ꯂꯧꯗꯅ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯑꯣꯖꯥ ꯑꯩꯁꯨ ꯋꯥꯍꯪ ꯑꯃꯇꯪ ꯂꯩꯖꯩ ꯍꯥꯏꯅ ꯁꯨꯝ ꯍꯥꯏꯕꯤꯔꯒ ꯁꯨꯝ ꯑꯗꯨꯗ ꯑꯣꯏꯅ ꯆꯠꯊꯁꯤ ꯉꯁꯤꯒꯤꯁꯤ ꯌꯥꯝꯅ ꯐꯣꯔꯃꯥꯜ ꯅꯠꯇꯕ ꯑꯩꯈꯣꯏ ꯌꯥꯝꯅ ꯁꯦꯃꯤ ꯐꯣꯔꯃꯥꯜꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯆꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯩꯈꯣꯏ ꯁꯨꯝ ꯕꯪꯂꯥꯅ ꯍꯥꯏꯔꯦ ꯁꯥꯍꯤꯇ꯭ꯌ ꯑꯗ꯭ꯗꯥ ꯑꯩꯈꯣꯏ ꯑꯦज ꯑ ꯀꯥꯏꯟ ꯑꯣꯐ ꯀꯟꯚꯔꯁꯦꯁꯟ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯁꯦꯃꯤ ꯐꯣꯔꯃꯥꯜ ꯑꯣꯏꯅ ꯈꯔ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯅ ꯁꯨꯝ ꯇꯧꯕꯤꯟꯅꯁꯤ ꯍꯥꯏꯅ ꯁꯨꯝ ꯀꯩꯅꯣ ꯊꯝꯖꯕꯅꯤ ꯁꯣ ꯊꯦꯡꯛ ꯌꯨ ꯑꯣꯖꯥ ꯁꯕꯤꯇꯥ ꯁꯨꯝ ꯍꯧꯗꯣꯛꯄꯤꯔꯁꯤ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤ ꯑꯣꯖꯥꯒꯤ ꯁꯝꯂꯞꯄ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯁꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯒꯤ ꯃꯇꯦꯛ ꯑꯃꯇꯪ ꯍꯥꯏꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯏꯕꯤꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯖꯤꯛꯇꯪ ꯊꯝꯕꯤꯔꯝꯃꯤ ꯑꯩ ꯑꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏ ꯇꯦꯛꯅꯤꯀꯦल ꯀꯩꯅꯣ ꯈꯔ ꯁꯨꯝ ꯌꯦꯡꯖꯍꯧꯒꯦ ꯑꯣꯖꯥ ꯉꯁꯤ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯃ ꯐꯥꯔꯛꯄꯒꯤ ꯆꯌꯣꯜ ꯑꯃ ꯆꯨꯞꯅ ꯆꯠꯊꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯚꯔꯆꯨꯋꯦꯜ ꯏꯚꯦꯟꯁꯤꯒꯤ ꯉꯁꯤ ꯃꯔꯤꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯕ ꯄꯥꯝꯖꯕꯒꯤ ꯇꯥꯟꯖꯥ ꯑꯃꯈꯛ ꯂꯩꯖꯕ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯎꯃꯤꯟꯅꯖꯔꯤꯕ ꯑꯣꯖꯥꯁꯤꯡ ꯄꯨꯝꯅꯃꯛꯄꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯩꯒꯤ ꯃꯤꯡ ꯁꯧꯕꯥꯝ ꯁꯣꯕꯤꯇꯥ ꯇꯁꯦꯡꯅ ꯑꯩ ꯂꯣꯏꯇꯣꯡꯕꯝ ꯑꯣꯡꯕꯤ ꯁꯧꯕꯥꯝ ꯁꯣꯕꯤꯇꯥ ꯗꯦꯕꯤ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯑꯩ ꯔꯤꯇꯤꯌꯔ ꯑꯣꯏꯖꯔꯦ ꯑꯩ ꯆꯍꯤ 39 ꯑꯩ ꯑꯣꯖꯥꯒꯤ ꯁꯤꯟꯐꯝꯗ ꯂꯩꯖꯔꯝꯃꯤ ꯑꯩ ꯍꯦꯗ ꯃꯤꯁꯇ꯭ꯔꯦꯁ ꯑꯣꯏꯅ 1920ꯒꯤ ꯑꯥꯒꯁט 31ꯗ ꯑꯩ ꯊꯕꯛꯇꯒꯤ ꯄꯣꯊꯥꯖꯔꯦ ꯑꯗꯣ ꯑꯁꯦꯡꯕꯗꯤ ꯑꯩ 2019ꯗ ꯑꯩ ꯔꯤꯇꯤꯌꯔ ꯑꯣꯏꯖꯕꯅꯤ ꯑꯗꯨꯕꯨ 2011ꯗ ꯑꯩ ꯏꯁꯇꯦꯠ ꯑꯦꯋꯥꯔꯗꯤ ꯑꯣꯏꯕꯗꯒꯤ ꯑꯩ ꯆꯍꯤ ꯑꯃ ꯁꯥꯡꯗꯣꯛꯑꯒ ꯂꯩꯖꯔꯛꯄꯅꯤ ꯑꯗꯨꯅ ꯑꯩ 20ꯗꯗꯤ ꯔꯤꯇꯤꯌꯔ ꯑꯣꯏꯖꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅꯗꯤ ꯑꯩ ꯄꯥꯝꯖꯔꯒꯁꯨ ꯊꯣꯏꯗꯣꯛꯅ ꯏꯔꯒꯁꯨ ꯑꯩ ꯃꯊꯣꯡ ꯃꯔꯣꯡ ꯈꯪꯗꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯍꯧꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯄꯥꯝꯕꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯩ ꯁꯩꯔꯦꯡ ꯊꯤꯕ ꯗ꯭ꯔꯃꯥ ꯑꯗꯒꯤ ꯃꯣꯅꯣꯂꯣꯛ ꯑꯩ ꯁ꯭ꯀꯨꯜꯒꯤ ꯂꯥꯏꯐꯇ ꯀꯌꯥ ꯑꯃ ꯌꯥꯎꯖꯔꯛꯏ ꯑꯗꯨꯕꯨ ꯌꯨꯝ ꯀꯩ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯑꯉꯥꯡ ꯅꯨꯄꯤꯁꯤꯡ ꯍꯣꯠꯅꯔꯤꯉꯩ ꯀꯗꯧꯔꯤꯉꯩ ꯑꯩꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜꯒꯤ ꯑꯩꯒꯤ ꯄꯦꯔꯣꯠꯁꯤꯗꯩꯁꯤꯗ ꯁꯨꯝ ꯊꯕꯛ ꯆꯤꯟꯈꯤꯕ ꯈꯣꯠꯈꯤꯕ ꯑꯗꯨꯅ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯑꯩ ꯏꯕꯁꯦ ꯌꯥꯝ ꯊꯦꯡꯅ ꯑꯩ ꯍꯧꯖꯔꯛꯏ 2017ꯒꯤ ꯑꯩ ꯗꯤꯁꯦꯝꯕꯔꯒꯤ ꯂꯥꯁ ꯋꯤꯛ ꯁ꯭ꯋꯥꯏꯁꯤꯗ ꯑꯩ ꯍꯧꯖꯔꯛꯏ ꯃꯗꯨꯗꯒꯤ ꯑꯩ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯑꯅꯤꯈꯛ ꯐꯣꯡꯖꯈ꯭ꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕꯁꯤ ꯑꯍꯥꯟꯕ ꯁꯩꯔꯦꯡꯁꯤꯅ ꯑꯩꯈꯣই 2018ꯒꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 18ꯗ ꯐꯣꯡꯈꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯁꯤꯅ 2020ꯒꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 18ꯗ ꯑꯩ ꯆꯩꯈꯩꯒꯤ ꯋꯥꯡꯃꯗ ꯍꯥꯏꯕ ꯂꯥꯏꯔꯤꯛꯁꯦ ꯐꯣꯡꯖꯈꯤ ꯑꯍꯥꯟꯕꯒꯤꯅ ꯈꯨꯝꯖꯤꯟꯕ ꯉꯝꯗ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯆꯦꯅꯥ ꯍꯥꯏꯅ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯁꯦ ꯑꯌꯥꯝꯕꯗ ꯑꯩꯁꯦ ꯔꯣꯃꯥꯟꯇꯤꯛ ꯊꯤꯝꯗ ꯈꯨꯠ ꯊꯥꯕ ꯑꯣꯏꯅꯁꯨ ꯇꯧꯏ ꯑꯇꯩ ꯊꯤꯝꯗꯒꯤꯗꯤ ꯑꯩ ꯃꯁꯤꯗꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯄꯣꯛꯆꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯑꯩ ꯍꯧꯖꯤꯛ ꯑꯃ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯨꯞ ꯀꯌꯥꯒꯁꯨ ꯈꯨꯠꯁꯝꯅꯖꯔꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯋꯨꯃꯦꯟ ꯑꯦꯒꯦꯟꯁ ꯀ꯭ꯔꯥꯏꯝ ꯍꯥꯏꯗꯅ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯒꯤꯁꯨ ꯑꯩꯁꯦ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯅ ꯂꯩꯖꯩ ꯑꯗꯨꯅ ꯑꯌꯥꯝꯕ
ꯑꯩ ꯁꯥꯏꯗꯒꯤ ꯂꯨꯞ ꯀꯌꯥꯒ ꯈꯨꯠꯁꯝꯅꯅ ꯆꯠꯃꯤꯟꯅꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯑꯏꯕꯒꯤ ꯂꯝꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯖꯗꯨꯅ ꯃꯌꯥꯝꯒꯤ ꯃꯇꯨꯡ ꯈꯔ ꯈꯔ ꯏꯟꯅꯖꯔꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯍꯣꯏ. ꯀꯩꯅꯣꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯑꯏꯕꯤꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯃꯤꯡ ꯇꯥꯖꯔꯛꯄ ꯃꯄꯥꯟꯗ ꯂꯩꯔꯒꯁꯨ ꯃꯃꯤꯡ ꯁꯨꯝ ꯇꯥꯖꯔꯛꯄꯗ ꯀꯩꯅꯣꯒꯤ ꯑꯣꯏꯅ MK ꯏꯃꯥꯁꯤ MK ꯕꯤꯅꯣꯅꯤꯅꯤꯒꯤ ꯑꯗꯩꯗꯤ ꯑꯣꯖꯥ ꯖꯃꯨꯅꯥ ꯃꯈꯣꯏꯒꯤ ꯁꯨꯝ ꯋꯥꯔꯤ ꯇꯥꯖ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯊꯪ ꯀꯩꯅꯣ ꯇꯧꯔꯛꯄꯁꯤ ꯌꯥꯝ ꯁꯝꯂꯞꯅ ꯈꯖꯤꯛꯇꯪ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯃꯇꯝꯗ ꯃꯅꯤꯄꯨꯔꯤ ꯑꯏꯕꯤꯁꯤꯡ ꯀꯔꯝ ꯂꯝꯕꯤ ꯖꯅꯔꯗ ꯍꯥꯏꯗꯤ ꯋꯥꯔꯤ ꯃꯆꯥꯗꯅ ꯍꯦꯟꯅ ꯏꯕ꯭ꯔꯥ ꯋꯥꯔꯤ ꯑꯩꯈꯣꯏꯒꯤ ꯁꯩꯔꯦꯡꯗ ꯋꯥꯔꯦꯡꯗ ꯀꯔꯝꯕ ꯀꯩꯅꯣ ꯔꯣꯜ ꯍꯥꯏꯇꯥꯔꯦ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯖꯤꯛꯇꯪ ꯊꯝꯕꯤꯔꯝꯃꯣ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯉꯟꯕ ꯃꯇꯝꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯑꯩ ꯌꯥꯝ ꯀꯟꯅ ꯃꯁꯤꯗꯩꯁꯤꯗ ꯑꯩꯅ ꯈꯪꯖꯤꯟꯖꯔꯨꯕ ꯊꯤꯖꯤꯟꯖꯔꯨꯕ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯅ ꯈꯔꯗꯪ ꯈꯪꯖꯕ ꯈꯔꯗꯪ ꯄꯟꯖꯔꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯏꯕꯤꯁꯤꯡꯒꯤ ꯂꯝꯌꯥꯟꯕꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯈꯟꯅꯖꯔꯤꯕ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯣꯖꯥꯁꯤꯡꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯥꯖ ꯀꯨꯃꯥꯔꯤ ꯕꯤꯅꯣꯗꯤꯅꯤ ꯑꯗꯒꯤ ꯀꯨꯃꯥꯔꯤ ꯊꯣꯏꯕꯤ ꯑꯗꯒꯤ ꯈꯥꯏꯗꯦꯝ ꯄ꯭ꯔꯃꯣꯗꯤꯅꯤ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯖꯔꯒ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯑꯏꯕꯁꯤꯡꯁꯤꯗ ꯑꯏꯕꯒꯤ ꯂꯝꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄ ꯃꯌꯥꯝ ꯑꯃ ꯂꯩꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯅ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯏꯕꯒꯤ ꯂꯝꯁꯤꯗ ꯆꯪꯉꯛꯄ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅꯗꯤ ꯑꯣꯖꯥ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯑꯌꯥꯝꯕꯅ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯑꯣꯏꯕ ꯃꯁꯥꯒꯤ ꯊꯕꯛ ꯇꯧꯗꯕꯁꯨ ꯌꯥꯎꯏ ꯇꯧꯕꯁꯨ ꯌꯥꯎꯏ ꯑꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯕꯔꯗꯟ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯅ ꯂꯣꯏꯅꯃꯛ ꯃꯥꯏꯄꯨꯅꯅ ꯄꯨꯕꯅꯤna ꯑꯏꯕꯤꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯅ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯃꯇꯝꯁꯤ ꯐꯪꯗꯅ ꯌꯥꯝꯅ ꯂꯤꯛꯅ ꯍꯣꯠꯅꯖꯔꯒ ꯀꯔꯝꯕ ꯃꯇꯝꯗ ꯈꯖꯤꯛꯇꯪ ꯏꯍꯧꯒꯗꯒꯦ ꯍꯥꯏꯕꯗꯤ ꯑꯏꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯈꯨꯠ ꯊꯥꯔꯛꯄꯁꯤ ꯑꯩꯈꯣꯏꯒꯤ ꯉꯥꯏꯍꯥꯛ ꯋꯥꯈꯜꯁꯤꯗꯩꯁꯤꯗ ꯄꯣꯛꯂꯛꯄ ꯋꯥꯈꯜꯁꯤꯡꯗꯣ ꯁꯠ ꯑꯩꯈꯣꯏꯅ ꯏꯁꯜꯍꯧꯔꯒ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯃꯦꯟ ꯄꯣꯏꯟꯠꯇꯣ ꯂꯧꯖꯔꯒ ꯑꯌꯥꯝꯕꯅ ꯏꯕꯅ ꯑꯌꯥꯝꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯃꯇꯝꯁꯦ ꯐꯪꯈꯤꯗꯗꯅ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯕ ꯊꯤꯝꯁꯦ ꯀꯌꯥ ꯑꯃ ꯃꯥꯡꯈꯤꯕꯁꯨ ꯌꯥꯎꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯂꯩꯖꯩ ꯑꯗꯣ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯏꯕꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯏꯕꯤꯁꯤ ꯍꯧꯖꯤꯛ ꯃꯁꯤꯡ ꯈꯪꯗꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤꯡꯁꯦ ꯌꯥꯝꯅ ꯊꯣꯛꯂꯛꯏ ꯍꯥꯏꯇꯥꯔꯦ ꯑꯏꯕꯒꯤ ꯂꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯤꯇꯔꯦꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯁꯤꯡꯁꯤꯗ ꯌꯥꯎꯕꯤꯔꯤꯕ ꯑꯏꯕꯤꯁꯤꯡ ꯑꯗꯒꯤ ꯍꯥꯟꯅꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯑꯩꯈꯣꯏꯒꯤ ꯑꯏꯕꯤꯁꯤꯡ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯄꯥꯝꯖꯅ ꯁꯤꯟꯐꯝꯁꯤꯗ ꯌꯥꯎꯔꯛꯄ ꯑꯩꯈꯣꯏ ꯑꯏꯕꯤꯁꯤ ꯃꯁꯤꯡ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯐꯥꯎꯗꯕꯅ ꯃꯈꯜ ꯑꯃꯅꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯄꯥꯝꯖꯗꯅ ꯏꯊꯣꯛꯆꯕ ꯉꯝꯖꯔꯛꯏꯁꯤ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯒꯤ ꯑꯏꯕꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯁꯤꯅ ꯃꯈꯣꯏꯕꯨ ꯋꯦꯜꯀꯝ ꯇꯧꯕꯤꯒꯗꯕꯅꯤ ꯃꯈꯣꯏꯁꯨ ꯃꯌꯥꯝ ꯃꯤꯔꯛꯇ ꯇꯤꯟꯖꯔꯒ ꯂꯣꯏꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯏꯕꯒꯤ ꯐꯖꯕ ꯏꯁꯇꯥꯏꯜꯁꯦ ꯊꯣꯛꯂꯛꯀꯗꯣꯏꯅꯤ ꯃꯌꯥꯝꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯄꯥꯔꯀꯥꯟꯗ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗꯁꯨ ꯐꯖꯕꯁꯦ ꯄꯣꯛꯂꯛꯀꯗꯣꯏꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤ ꯑꯣꯖꯥ ꯂꯩꯖꯩ ꯑꯗꯨꯅ ꯃꯥꯒꯤꯅ ꯐꯖꯩ ꯃꯥꯒꯤꯅ ꯐꯖꯗꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯧꯔꯤꯉꯩ ꯁꯩꯔꯦꯡꯅꯦꯅ ꯄꯛꯏꯗ ꯏ ꯀꯥꯏꯅ ꯍꯥꯏꯅꯕꯁꯨ ꯁꯨꯝ ꯇꯥꯖꯗꯕ ꯅꯠꯇꯦ ꯇꯥꯖꯩ ꯑꯗꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯐꯖꯕ ꯊꯤꯕꯅ ꯑꯃꯔꯣꯝꯗ ꯊꯝꯈ꯭ꯔꯒ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯏꯕꯤ ꯑꯣꯏꯅ ꯆꯣꯡꯊꯣꯔꯛꯏꯕꯁꯤꯡꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯗꯤ ꯃꯊꯧꯅꯥ ꯐꯩ ꯃꯈꯣꯏꯕꯨ ꯏꯟꯀꯔꯦꯖ ꯇꯧꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯗ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯊꯦꯡꯅꯔꯤꯕ ꯕꯔꯗꯟꯁꯤꯗꯤ ꯑꯉꯛꯄꯅꯤ ꯁꯤ ꯕꯔꯗꯟ ꯃꯌꯥꯝꯁꯦ ꯃꯥꯏꯄꯨꯅꯅꯕꯁꯨ ꯍꯣꯠꯅꯔꯝꯂꯒ ꯑꯏꯕꯒꯤ ꯂꯝꯗ ꯈꯨꯠ ꯊꯥꯔꯛꯄ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯑꯏꯕꯤꯁꯤꯡꯕꯨ ꯑꯩ ꯌꯥꯝ ꯊꯥꯒꯠꯆꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤꯗꯤ ꯇꯁꯦꯡꯅ ꯑꯏꯕꯤꯁꯤ ꯑꯩꯅ ꯃꯃꯤꯡꯃꯛ ꯂꯣꯏꯅ ꯄꯟꯖꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡ ꯃꯌꯥꯝꯁꯤ ꯂꯣꯏꯅꯃꯛꯇꯤ ꯑꯩꯅ ꯄꯟꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯐꯪꯖꯔꯔꯣꯏꯅ ꯈꯟꯖꯩ ꯃꯌꯥꯝꯒꯤꯁꯤꯗ ꯑꯗꯣ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯝꯌꯥꯟꯕꯤ ꯑꯏꯕꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯥꯖ ꯀꯨꯃꯥꯔꯤ ꯏꯃꯥꯁꯤ ꯕꯤꯅꯣꯗꯤꯅꯤ ꯍꯥꯏꯔꯒ ꯃꯌꯥꯝꯅ ꯈꯪꯅꯕꯤꯔꯤꯕ ꯑꯗꯒꯤ ꯀꯨꯃꯥꯔꯤ ꯊꯣꯏꯕꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯥꯏꯗꯦꯝ ꯄ꯭ꯔꯃꯣꯗꯤꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯥꯏꯕꯁꯤꯃ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯏꯕꯤ ꯃꯈꯜ ꯃꯥꯒꯤ ꯋꯥꯔꯤ ꯃꯆꯥꯒꯤ ꯂꯝꯗ ꯈꯨꯠ ꯊꯥꯕ ꯁꯩꯔꯦꯡꯒꯤ ꯂꯝꯗ ꯈꯨꯠ ꯊꯥꯕ ꯅꯣꯚꯦꯜꯗ ꯈꯨꯠ ꯊꯥꯕ ꯑꯗꯨꯅ ꯂꯝꯀꯣꯏ ꯋꯥꯔꯤꯗ ꯊꯥꯕ ꯃꯈꯜꯒꯤ ꯑꯏꯕꯤꯁꯦ ꯃꯇꯤꯛ ꯆꯥꯅ ꯃꯅꯤꯄꯨꯔꯁꯤꯗꯗꯤ ꯂꯩ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯒ ꯑꯩ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯔꯛꯁꯤꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡ
ꯂꯦꯡꯕꯤꯔꯛꯏꯕ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯗ ꯌꯥꯎꯔꯤꯕ ꯑꯣꯖꯥꯁꯤꯡꯗꯁꯨ ꯑꯩꯅ ꯁꯨꯝ ꯍꯪꯒꯠꯆꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯣꯕꯤꯇꯥ ꯁꯣꯕꯝꯗ ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯑꯏꯕꯤ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯔꯤ ꯋꯥꯔꯛ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯣꯃꯦꯟ ꯔꯥꯏꯇꯔꯒꯤ ꯃꯅꯨꯡꯗ ꯅꯠꯇ꯭ꯔꯒ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯍꯪꯅꯤꯡꯕ ꯂꯩꯔꯁꯨ ꯃꯌꯥꯝ ꯑꯁꯤꯗ ꯁꯨꯝ ꯍꯪꯕꯤꯌꯨ ꯑꯣꯄꯦꯟ ꯐꯣꯔꯝꯅꯤ ꯑꯩꯈꯣꯏ ꯉꯁꯥꯏꯁꯨ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗꯧꯅ ꯁꯨꯝ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧ ꯆꯠꯊꯁꯤ ꯀꯅꯥꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯄꯥꯎ ꯀꯩꯅꯣ ꯂꯩꯔꯒꯗꯤ unmute ꯇꯧꯔꯒ ꯁꯨꯝ ꯃꯤꯁꯅꯥ or anyone ꯀꯔꯤꯒꯨꯝꯕ ꯋꯥꯍꯪ ꯂꯩꯔꯒꯗꯤ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯈꯣꯏ ꯃꯊꯪꯒꯤ ꯔꯥꯎꯟꯗꯁꯨ ꯂꯥꯛꯁꯦ ꯑꯗꯨ ꯃꯊꯪ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤ ꯇꯧꯁꯦ ꯑꯁꯤ ꯃꯊꯪꯗ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯑꯩꯈꯣꯏ ꯏꯇꯩꯃ ꯑꯩꯅꯗꯤ ꯏꯇꯩꯃ ꯀꯧꯖꯩ ꯑꯣꯖꯥ ꯀ꯭ꯔꯤꯁꯅꯥ ꯕꯤꯔꯣꯂꯥꯗ ꯉꯁꯤ ꯍꯧꯖꯤꯛ ꯃꯊꯪꯒꯤ ꯀꯩꯅꯣꯁꯤ ꯁꯦꯁꯟꯁꯤꯒ ꯂꯥꯛꯑꯒꯦ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯕꯤꯌꯨꯀꯣ ꯑꯩꯈꯣꯏ ꯀꯅꯥꯗ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯩꯈꯣꯏ ꯁꯨꯝ ꯈꯔ ꯐꯖꯅ ꯐ꯭ꯔꯤ ꯑꯦꯟ ꯐ꯭ꯔꯦꯡꯂꯤ ꯁꯥꯟꯅꯁꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯀ꯭ꯔꯤꯁꯅꯥ ꯕꯤꯔꯣꯂꯥꯗ ꯑꯃꯨꯛꯀꯁꯨ ꯑꯩ ꯂꯥꯛꯆꯔꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯌꯥꯎꯕꯤꯔꯛꯇ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔ ꯇꯤꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯁꯨꯡ ꯅꯣꯂꯨꯛꯆꯔꯤ ꯑꯣꯖꯥꯒꯤ ꯑꯩꯅ ꯁꯨꯝ ꯈꯪꯕꯗ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯈꯔ ꯐꯣꯡꯈ꯭ꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯦज ꯑꯦ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁ ꯑꯃꯁꯨꯅꯤ ꯑꯁꯤꯒꯤ ꯑꯣꯖꯥꯒꯤ ꯏꯁꯥꯒꯤ ꯁꯝꯂꯞꯄ ꯋꯥꯍꯩ ꯈꯔꯗꯪ ꯊꯝꯃꯒ ꯑꯣꯖꯥꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯅꯠꯇ꯭ꯔꯒ ꯏꯕꯒꯤ ꯂꯝꯕꯤꯗ ꯀꯔꯤ ꯀꯩꯅꯣ ꯂꯩꯔꯦ ꯑꯁꯤ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯑꯣꯖꯥ ꯑꯟꯃ꯭ꯌꯨꯠ ꯇꯧꯕꯤꯔꯒ unmute ꯑꯣꯖꯥꯒꯤ ꯀꯩꯅꯣ ꯃꯥꯏꯀ꯭ꯔꯣꯐꯣꯟ unmute ꯇꯧꯕꯤꯌꯨ ꯑꯃꯨꯛꯇꯪ ꯌꯥꯔꯝꯃꯅꯤ ꯌꯥꯔꯦ ꯑꯍꯥꯟꯕꯃꯛꯇ ꯌꯥꯔꯦ ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯔꯣꯔ ꯑꯣꯟꯂꯥꯏꯟꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯗꯨ ꯀꯥꯏꯗꯦ ꯈꯨꯠꯊꯥꯡꯗ ꯈꯪꯗꯦ ꯈꯨꯠꯊꯥꯡꯗ ꯈꯪꯗꯦ ꯑꯏꯕꯒꯤ ꯈꯣꯡ ꯊꯥꯡꯖꯟꯈ꯭ꯔꯒꯗꯤ ꯉꯁꯤ ꯃꯌꯥꯝ ꯈꯪꯅ ꯆꯥꯟꯅꯅ ꯅꯨꯡꯁꯤꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯇꯤꯜꯂꯤꯕ ꯑꯣꯖꯥꯁꯤꯡ ꯄꯨꯝꯅꯃꯛꯄꯨꯁꯨ ꯏꯀꯣꯛ ꯃꯅꯖꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯍꯥꯏꯕꯗꯤ ꯑꯩ ꯏꯁꯥ ꯍꯧꯖꯤꯛ ꯑꯩ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ 2 ꯐꯣꯡꯖꯈ꯭ꯔꯦ ꯑꯩ ꯏꯃꯤꯡ ꯈꯣꯏꯁꯅꯥꯝ ꯕꯤꯔꯣꯂꯥ ꯀꯧꯏ ꯈꯣꯏꯁꯅꯥꯝ ꯑꯣꯡꯕꯤꯅꯤ ꯌꯨꯝꯅꯥꯛ ꯏꯁꯥꯒꯤ ꯌꯨꯝꯅꯥꯛꯇꯤ ꯅꯤꯉꯣꯝꯕꯝꯅꯤ ꯑꯗꯣ ꯈꯣꯏꯁꯅꯥꯝꯗ ꯑꯣꯡꯕ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ 2 ꯐꯣꯡꯈ꯭ꯔꯦ ꯑꯗꯣ ꯉꯁꯤ ꯃꯅꯤꯄꯨꯔ ꯃꯤꯔꯣꯔꯒꯤ ꯈꯨꯠꯊꯥꯡꯗ ꯑꯣꯟꯂꯥꯏꯟꯗ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯁꯥꯝ ꯇ꯭ꯔꯤꯄꯨꯔꯥ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯀꯅꯥꯗꯥ ꯑꯁꯤ ꯈꯨꯠꯁꯝꯅꯔꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯅ ꯁꯩꯔꯦꯡꯒꯤ ꯃꯔꯝꯗ ꯉꯁꯤ ꯑꯣꯖꯥꯁꯤꯡꯒ ꯄꯨꯂꯞ ꯐꯝꯕꯤꯅꯕ ꯐꯪꯕꯁꯦ ꯌꯥꯝ ꯊꯥꯒꯠꯆꯩ ꯑꯣꯖꯥ ꯍꯥꯃꯨꯝ ꯄ꯭ꯔꯃꯣꯗꯄꯨ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯒꯠꯆꯩ ꯍꯥꯏꯅꯤꯡꯉꯥꯏ ꯈꯪꯗꯅ ꯑꯗꯣ ꯇꯤꯜꯂꯤꯕ ꯑꯣꯖꯥꯁꯤꯡꯕꯨꯁꯨ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯒꯠꯆꯔꯤ ꯑꯃꯁꯨꯡ ꯏꯀꯣꯛ ꯃꯅꯖꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯩ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯑꯩꯒꯤ ꯏꯄꯥꯕꯨꯡꯁꯦ ꯑꯩꯈꯣꯏ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯍꯧꯖꯤꯛꯇꯤ ꯑꯣꯖꯥ ꯖꯒꯣꯏꯒꯤ ꯈꯪꯗꯦ ꯄꯨꯡꯒꯤ ꯈꯪꯗꯦ ꯑꯃꯒꯤ ꯈꯪꯗꯦ ꯑꯣꯖꯥ ꯑꯣꯏꯅ ꯖꯒꯣꯏ ꯑꯣꯖꯥ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯔꯝꯃꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯇ ꯊꯕꯛ ꯇꯧꯔꯝꯃꯤ ꯑꯩꯈꯣꯏ ꯏꯄꯥꯕꯨꯡꯁꯤꯅ ꯑꯩꯈꯣꯏꯁꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯏꯁꯩ ꯖꯒꯣꯏ ꯅꯣꯡꯃꯥꯏꯁꯦ ꯇꯥꯛꯄꯤꯗꯨꯅ ꯑꯗꯨꯝ ꯂꯥꯛꯈꯤ ꯑꯩꯅ ꯀ꯭ꯂꯥꯁ 8 ꯇꯝꯃꯛꯄ ꯃꯇꯝꯗ ꯇ꯭ꯔꯤꯄꯨꯔꯥꯗ ꯃꯔꯨꯞ ꯍꯥꯏꯅ ꯆꯦꯐꯣꯡꯃ ꯐꯣꯡꯉꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡ R.K. ꯇꯔꯨꯟꯖꯤꯠꯀꯤ ꯆꯦꯐꯣꯡꯁꯤꯗ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯥꯇꯝ ꯍꯥꯏꯅ ꯑꯁꯤꯗ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯁꯩꯔꯦꯡꯁꯦ ꯊꯦꯡꯅꯕ ꯑꯗꯩ ꯃꯅꯤꯄꯨꯔꯒꯤ ꯑꯣꯖꯥꯁꯤꯡꯁꯨ ꯑꯩꯈꯣꯏꯗ ꯏꯇꯠ ꯇꯠꯇꯅ ꯂꯥꯛꯄ ꯑꯗꯨꯒ ꯃꯣꯏꯅ ꯈꯕꯔ ꯅꯨꯡꯕꯔ ꯄꯨꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯁꯩꯔꯦꯡꯁꯦ ꯊꯦꯡꯅꯖꯕ ꯑꯁꯤꯗ ꯑꯩꯒꯤ ꯏꯅꯤꯡꯕꯒꯤ ꯄꯥꯅꯤꯡꯕꯒꯤ ꯑꯩꯈꯣꯏꯗꯤ ꯕꯦꯡꯒꯣꯂꯤ ꯁꯀ꯭ꯔꯤꯞ ꯑꯣꯏꯔꯒꯁꯨ ꯃꯤꯇꯩꯔꯣꯟꯗꯣ ꯑꯩꯒꯤ ꯏꯔꯣꯟꯗ ꯆꯤꯡꯁꯤꯟꯅ ꯄꯥꯕꯗ ꯑꯩꯁꯦ ꯅꯨꯡꯉꯥꯏꯖꯕ ꯄꯨꯛꯅꯤꯡꯗ ꯐꯥꯎꯖꯈꯤ ꯑꯃꯁꯨꯡ ꯑꯩꯁꯦ ꯁꯩꯔꯦꯡ ꯏꯅꯤꯡꯕꯩ ꯋꯥꯈꯜꯁꯤꯅ ꯍꯩꯕ ꯍꯩꯇꯕ ꯀꯥꯕꯛ ꯁꯥꯕ ꯑꯗꯨꯝ ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯝ ꯌꯨꯝꯁꯤꯗ ꯗꯥꯏꯔꯤꯗ ꯏꯅ ꯁꯩꯔꯦꯡꯁꯦ ꯃꯆꯥ ꯏ ꯊꯝꯕꯗ ꯑꯩꯈꯣꯏꯒꯤ ꯏꯄꯨꯔꯣꯏꯕꯁꯦ ꯃꯥꯛꯅ ꯈꯪꯈ꯭ꯔꯦ ꯑꯩꯁꯦ ꯁꯩꯔꯦꯡ ꯏ ꯍꯥꯏꯕꯁꯦ ꯃꯥꯛꯀꯤ ꯈꯨꯠꯊꯥꯡꯗꯒꯤ ꯇꯧꯔꯒ ꯑꯩꯁꯦ ꯃꯔꯨꯞ ꯆꯦꯐꯣꯡꯗ ꯁꯩꯔꯦꯡ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯒꯤ ꯀꯕꯤꯇꯥꯒꯤ ꯄꯔꯤꯡ ꯍꯥꯏꯅ ꯁꯩꯔꯦꯡ ꯑꯃ ꯍꯥꯞꯈꯤ ꯑꯗꯨꯏ ꯃꯊꯪ ꯇꯥꯔꯛꯄꯗꯩ ꯁꯩꯔꯦꯡꯁꯦ ꯑꯗꯨꯝ ꯁꯩꯔꯦꯡ ꯁꯩꯗꯤꯟꯅꯕ ꯈꯣꯠꯇꯤꯟꯅꯕ ꯑꯩꯈꯣꯏ ꯈꯨꯜ ꯂꯩꯀꯥꯏꯗ ꯑꯗꯨꯝ ꯇꯧꯕ ꯑꯗꯨꯏ ꯃꯊꯛꯇ ꯑꯩꯁꯦ ꯁꯩꯔꯦꯡ ꯏꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯄꯣꯛꯑꯒ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯐꯣꯡꯉꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯔꯨꯗꯦ ꯑꯩꯅ 2009ꯒꯤ ꯂꯣꯏꯊꯔꯛꯄ 10 ꯑꯗꯨꯋꯥꯏꯗ
ꯃꯅꯤꯄꯨꯔꯒꯤ ꯑꯁꯥꯡꯕꯝ ꯀꯝꯃꯨꯅꯤꯀꯦꯁꯟꯒꯤ ꯑꯣꯖꯥꯁꯦ ꯑꯁꯤ ꯅꯠꯇ꯭ꯔꯗꯤꯁꯦ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯥꯛꯏ ꯁꯥꯍꯤꯇ꯭ꯌ ꯇꯨꯔ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯗ ꯂꯥꯛꯄꯗꯨꯗ ꯑꯣꯖꯥꯁꯤꯅ ꯍꯥꯏ ꯌꯣꯂꯥ ꯅꯪ ꯁꯩꯔꯦꯡ ꯏꯔꯒꯗꯤ ꯁꯩꯔꯦꯡꯁꯦ ꯐꯣꯡꯁꯤ ꯈꯣꯠꯁꯤ ꯑꯗꯨꯗꯩꯗꯤ ꯇꯧꯅ ꯑꯣꯖꯥꯁꯤꯅ ꯃꯇꯦꯡ ꯄꯨꯔꯥ ꯄꯥꯡꯕꯤꯅ ꯑꯩꯈꯣꯏ ꯏꯄꯨꯔꯣꯏꯕꯒ ꯑꯗꯒꯤ ꯑꯩ ꯄꯥꯕꯨꯡ R.K. ꯇꯔꯨꯟꯖꯤꯠ ꯃꯈꯣꯏ ꯑꯅꯤꯅ ꯑꯍꯨꯝꯁꯤꯅ ꯑꯩꯕꯨ ꯍꯥꯏꯕꯗꯤ ꯒꯥꯏꯗ ꯄꯤꯕꯤꯗꯨꯅ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯑꯃ ꯄꯨꯊꯣꯛꯄ ꯉꯝꯖꯈ꯭ꯔꯦ 2012ꯗ ꯑꯗꯩꯗꯤ ꯍꯟꯗꯛ 2021ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯁꯤꯗ ꯀꯩꯅꯣ ꯁꯩꯔꯦꯡ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯑꯃ ꯄꯨꯊꯣꯛꯄ ꯉꯝꯖꯔꯦ ꯑꯁꯤ ꯍꯥꯏ ꯑꯇꯩꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯇꯩ ꯀꯔꯤꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯑꯣꯖꯥ ꯑꯁꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯇꯥꯅꯤꯡꯕꯁꯨ ꯃꯔꯝꯗꯤ ꯉꯁꯤꯒꯤꯁꯤ ꯑꯩꯈꯣꯏ ꯑꯩ ꯍꯥꯏꯔꯤꯁꯤꯅꯦ ꯑꯩꯈꯣꯏ ꯁ꯭ꯄꯤꯆ ꯄꯤꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯅꯩꯅꯕ ꯃꯤꯐꯝ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯁꯥꯟꯅꯖꯕꯅꯤ ꯑꯗꯨ ꯇꯧꯕꯇꯕꯨ ꯁꯨꯝ ꯑꯣꯖꯥ ꯁꯣꯕꯤꯇꯥꯗ ꯑꯩꯅ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯑꯩ ꯑꯣꯖꯥꯗꯗꯤ ꯁꯨꯝ ꯍꯥꯏꯖꯅ ꯊꯝꯖꯈꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯏꯕꯤꯁꯤꯡꯒꯤ ꯀꯩꯅꯣꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯖꯤꯛꯇꯪ ꯀꯩꯅꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯗꯤ ꯑꯁꯨꯝ ꯏꯆꯝ ꯆꯝꯅ ꯏꯁꯥꯒꯤ ꯁꯩꯔꯦꯡ ꯄꯥꯖꯕ ꯑꯗꯨ ꯈꯛꯇꯅꯤ ꯑꯗꯨꯒ ꯁꯨm ꯏꯁꯥꯒꯤ ꯃꯔꯝꯗ ꯈꯖꯤꯛ ꯈꯔ ꯍꯥꯏꯕ ꯁꯣ ꯗꯦꯌꯔ ꯏꯁ ꯅꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯁ꯭ꯄꯤꯆ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯅꯩꯅ ꯃꯤꯐꯝꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯆꯠꯊꯖꯔꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯊꯪꯗ ꯑꯩꯈꯣꯏ ꯁꯨꯝ ꯔꯨꯃꯤꯇꯥ ꯃꯊꯪꯗꯒꯤ ꯀꯩꯅꯣꯁꯤ ꯅꯪ ꯁꯨꯝ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯍꯥꯏꯔꯒ ꯁꯩꯔꯦꯡ ꯄꯥꯕꯤꯅꯕ ꯀꯩꯅꯣ ꯇꯧꯕ ꯃꯊꯪ ꯑꯗꯨꯒꯤ ꯔꯥꯎꯟꯗ ꯂꯥꯛꯅꯕ ꯍꯣꯠꯅꯁꯤ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯂꯥꯛꯑꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯏꯆꯦ ꯀꯩꯅꯥꯍꯟꯒꯤ ꯀꯩꯅꯣꯁꯦ ꯀꯔꯤꯒꯨꯝꯕ ꯌꯥꯔꯒꯗꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛꯇꯪ ꯑꯣꯟ ꯇꯧꯕꯤꯌꯨ ꯀꯩꯅꯣꯁꯨ ꯏꯆꯦ ꯃꯤꯅꯨꯇꯤꯒꯤ ꯁꯤꯅ ꯚꯤꯗꯤꯑꯣꯁꯤ there is something wrong ꯚꯤꯗꯤꯑꯣ ꯌꯥꯔꯒꯗꯤ ꯑꯣꯀꯦ ꯚꯤꯗꯤꯑꯣ ꯑꯣꯟ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯏꯆꯦꯒꯤ ꯂꯥꯏꯔꯤꯛ ꯑꯃꯁꯨ ꯐꯣꯡꯒꯅꯤ ꯍꯥꯏꯅ ꯇꯥꯔꯦ ꯁꯣ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯩꯔꯦꯡ ꯀꯌꯥ ꯄꯥꯕꯁꯨ ꯊꯦꯡꯅꯖꯔꯦ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯀꯔꯤꯒꯨꯝꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯣꯟꯂꯥꯏꯟꯗ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯁꯨꯝ ꯎꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯁꯤꯂꯦꯠꯇꯒꯤ ꯕꯝꯁꯥꯁꯅ ꯇꯧꯔꯛꯄ ꯑꯃ ꯀꯩꯅꯣ ꯇꯧꯔꯛꯄꯗ ꯏꯆꯦꯒꯤ ꯁꯨꯝ ꯁꯩꯔꯦꯡ ꯄꯥꯗ꯭ꯔꯤꯉꯩꯗ ꯑꯍꯥꯟꯕ ꯔꯥꯎꯟꯁꯤꯗꯩꯁꯤꯗ ꯈꯖꯤꯛꯇꯪ ꯁꯩꯔꯦꯡꯁꯤ ꯃꯊꯪꯒꯤ ꯔꯥꯎꯟꯗ ꯑꯣꯏꯅ ꯄꯥꯔꯁꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯏꯁꯥꯒꯤ ꯁꯝꯂꯞꯄ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯃꯁꯨꯡ ꯀꯔꯤ ꯊꯕꯛ ꯇꯧꯕꯤꯔꯤ ꯂꯥꯏꯔꯤꯛ ꯀꯔꯝꯕ ꯐꯣꯡꯒꯅꯤ ꯀꯔꯝꯕ ꯃꯇꯝꯗ ꯐꯣꯡꯒꯅꯤ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯐꯣꯡꯈꯤꯕ ꯂꯩꯔꯕ ꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯝꯕ ꯃꯇꯝꯗ ꯏꯕ ꯍꯧꯒꯠꯂꯛꯏ ꯁꯝꯂꯞꯄ ꯖꯁ ꯂꯥꯏꯟ ꯑꯃꯅꯤꯇꯪ ꯑꯩ ꯂꯥꯏꯔꯤꯛꯇꯤ ꯐꯣꯡꯕ ꯂꯩꯇ꯭ꯔꯤ ꯏꯕꯗꯤ ꯑꯩꯅ ꯏꯕꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯩ 9, 10ꯗ ꯇꯝꯕ ꯃꯇꯝꯗꯒꯤ ꯏꯕ ꯍꯧꯔꯛꯄꯅꯤ ꯑꯩ ꯂꯨꯍꯣꯡꯕꯒꯤ ꯃꯈꯥꯗꯒꯤꯗꯤ ꯏꯕꯁꯦ ꯃꯇꯝ ꯌꯥꯝ ꯀꯨꯏꯅ ꯂꯦꯞꯄꯨꯔꯦ ꯑꯣꯖꯥ ꯁꯨꯕꯤꯇꯥꯅ ꯍꯥꯏꯕꯤꯈꯤꯕꯗꯨꯃꯛꯅꯤ ꯅꯨꯄꯤꯅ ꯌꯨꯝ ꯄꯥꯜꯂꯕꯒꯤ ꯃꯈꯥꯗꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯉꯥꯛꯇꯅꯤ ꯏꯆꯥꯁꯤꯡ ꯌꯥꯎꯁꯜꯂꯛꯏ ꯑꯗꯩ ꯊꯕꯛ ꯃꯆꯥ ꯃꯁꯨ ꯇꯧꯕꯒꯤ ꯃꯈꯥꯗꯗꯤ ꯑꯉꯥꯡꯁꯤꯡ ꯄꯤꯛꯄꯒ ꯑꯗꯩ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯕꯒ ꯑꯗꯩ ꯃꯈꯥꯗꯗꯤ ꯏꯕꯒꯤ ꯀꯩꯅꯣꯁꯦ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯌꯥꯝꯅ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯩ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯁꯤꯡ ꯈꯔ ꯆꯥꯎꯕꯒꯤ ꯃꯈꯥꯗꯗꯤ ꯑꯃꯨꯛ ꯅꯧꯅ ꯈꯨꯠ ꯊꯥꯕ ꯍꯧꯔꯤꯁꯤꯅꯤ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯐꯣꯡꯕꯒꯤ ꯅꯧꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯒꯦ ꯍꯥꯏꯅ ꯂꯣꯏꯔꯕ ꯍꯥꯏꯗꯨꯅꯤ ꯃꯩꯇꯩ ꯃꯌꯦꯛꯅ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯕꯒꯤ ꯍꯣꯠꯅꯔꯤ ꯈꯥꯏꯕꯣꯛꯆꯜꯂꯕ ꯍꯥꯏꯗꯨꯅꯤ ꯗꯤꯁꯦꯝꯕꯔꯁꯤꯒ ꯐꯣꯡꯒꯦ ꯍꯥꯏꯅ ꯍꯣꯠꯅꯔꯤ ꯑꯗꯨ ꯍꯣꯠꯅꯕꯁꯦ ꯃꯩꯇꯩ ꯃꯌꯦꯛꯀꯤ ꯍꯣꯠꯅꯕꯁꯦ ꯍꯟꯗꯣꯛꯄꯁꯦ ꯈꯤꯇꯪ ꯋꯥꯠꯂꯤ ꯗꯤꯁꯦꯝꯕꯔꯁꯤꯒ ꯍꯣꯠꯅꯕ ꯄꯨꯊꯣꯛꯄ ꯉꯝꯒꯗ꯭ꯔꯥ ꯈꯪꯗ꯭ꯔꯤ ꯆꯤꯡꯅ ꯍꯧꯖꯤꯛꯀꯤ ꯃꯩꯇꯩ ꯃꯌꯦꯛꯅ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯕꯁꯦ ꯆꯤꯡꯅ ꯍꯣꯠꯅꯕꯤꯔꯤ ꯍꯟꯗꯣꯛꯄꯤꯔꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯡꯅ ꯂꯣꯏꯕꯤꯔꯗꯤ ꯗꯤꯁꯦꯝꯕꯔꯁꯤꯒ ꯄꯨꯊꯣꯛꯀꯦ ꯈꯜꯂꯤ ꯊꯦꯡꯛ ꯌꯨ ꯏꯆꯦꯒꯤ ꯀꯩꯅꯣꯁꯤ ꯃꯊꯪꯗ ꯑꯩꯈꯣꯏ ꯁꯩꯔꯦꯡꯁꯤ ꯃꯊꯪꯗ ꯁꯨꯝ ꯇꯥꯖꯒꯅꯤ ꯑꯗꯨꯒ ꯑꯇꯩꯁꯨ ꯍꯦꯟꯅ ꯏꯕꯤꯔꯛꯎ ꯂꯥꯏꯔꯤꯛ ꯑꯃꯠꯇ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯑꯇꯩꯁꯨ ꯃꯌꯥꯝ ꯑꯃ ꯐꯣꯡꯕꯤꯔꯛꯎ ꯁꯤꯒꯤ ꯈꯨꯏꯁꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯉꯩꯗ ꯍꯥꯏꯗꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯁꯨꯝ ꯃꯩꯔꯥꯗ ꯏꯄꯣꯝꯗ ꯑꯃꯗ ꯐꯪꯅꯈꯤ ꯅꯧꯍꯧ ꯅꯝꯀꯧ ꯆꯪꯉꯛꯄꯁꯤꯗ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯍꯔꯥꯎꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇꯗꯤ ꯃꯩꯇꯩ ꯂꯣꯟꯗ ꯀꯕꯤꯇꯥ ꯏꯕ ꯅꯠꯇ꯭ꯔꯒꯅ ꯁꯩꯔꯦꯡ ꯋꯥꯔꯦꯡ ꯏꯕꯁꯤ ꯃꯁꯤꯡ ꯍꯣꯏ ꯃꯤ ꯃꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯕꯗꯤ ꯁꯨꯝ ꯈꯔ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯑꯇꯩꯁꯨ ꯍꯦꯟꯅ ꯊꯣꯛꯍꯟꯅꯤꯡꯉꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯏꯕꯤꯁꯤꯡꯒꯤ ꯃꯅꯨꯡꯗꯁꯨ ꯁꯤꯒꯤ ꯀꯩꯅꯣꯁꯤꯁꯦ ꯑꯣꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯦꯖ ꯑꯦ ꯃꯣꯗꯦꯜ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯉꯝꯃꯝꯃꯒꯗꯤ ꯑꯩꯈꯣꯏꯅ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥꯔꯣꯟꯒꯤ ꯃꯅꯨꯡꯗꯁꯨ
ꯑꯇꯩꯁꯨ ꯍꯦꯟꯅ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯇꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯁꯥꯝꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯃꯤꯁꯅꯥ ꯆꯅꯨꯗ ꯑꯃꯨꯛ ꯂꯥꯛꯑꯁꯤ ꯃꯇꯥꯡꯁꯤꯗ ꯄ꯭ꯔꯃꯣꯗ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯑꯃꯇꯪ ꯍꯥꯏꯅꯤꯡꯕ ꯍꯧꯖꯤꯛ ꯀꯩꯅꯥꯍꯟ ꯀꯕꯤ ꯀꯩꯅꯥꯍꯟ ꯑꯩꯈꯣꯏꯒꯤꯗꯤ ꯈꯣꯡꯕꯨ ꯍꯥꯏꯔꯅꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯝꯕꯤꯗ ꯈꯣꯡꯕꯨ ꯁꯣꯍꯖꯥꯇ꯭ꯔꯤ ꯍꯥꯏꯕꯗꯣ ꯑꯗꯣ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯑꯣꯒꯁ ꯊꯥꯗ ꯑꯣꯏꯔꯝꯅꯤ ꯑꯩꯅ ꯑꯣꯟꯂꯥꯏꯟꯗ ꯑꯗꯨꯝ ꯃꯤꯡꯕꯨꯗꯤ ꯀꯩꯅꯣ ꯇꯧꯔꯤ ꯐꯦꯁꯕꯨꯛꯇ ꯈꯔ ꯃꯔꯛꯇ ꯍꯥꯟꯅꯕꯨꯗꯤ ꯊꯦꯡꯅꯈꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯥꯡꯑꯣꯏꯅꯅ ꯅꯠꯇ꯭ꯔꯒꯁꯨ ꯚꯔꯆꯨꯋꯦꯜꯂꯤ ꯑꯩꯈꯣꯏ ꯀꯕꯤ ꯁꯝꯃꯦꯂꯟ ꯑꯣꯟꯂꯥꯏꯟ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄ ꯑꯃꯗ ꯊꯦꯡꯅꯈ꯭ꯔꯦ ꯍꯥꯟꯅ ꯑꯗꯨꯒ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯃꯇꯦꯛ ꯃꯇꯦꯛ ꯑꯩꯈꯣꯏ ꯁꯩꯔꯦꯡ ꯄꯥꯕꯒꯤ ꯍꯧꯕꯩ ꯃꯃꯥꯡ ꯅꯠꯇ꯭ꯔꯒꯅ ꯁꯩꯔꯦꯡ ꯄꯥꯔꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯋꯥꯍꯩꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯝ ꯃꯇꯦꯛ ꯑꯃꯒꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯈꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯂꯥꯞꯅꯔꯒꯁꯨ ꯁꯛꯇꯤ ꯈꯪꯅꯩ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯤ ꯑꯍꯥꯟꯕ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛꯀꯤꯗꯃꯛꯇ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯂꯧꯕꯤꯔꯤ ꯍꯥꯏꯕ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯀꯩꯅꯥꯍꯟꯒꯤ ꯊꯃꯣꯏꯗ ꯑꯗꯨꯝ ꯒꯤꯜꯇꯤ ꯑꯃ ꯑꯩꯅ ꯃꯇꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯏꯕ ꯍꯧꯔꯒꯁꯨ ꯑꯩꯅ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯐꯣꯡꯗꯣꯛꯄ ꯉꯝꯍꯧꯗꯕ ꯍꯥꯏꯕꯒꯤ ꯄꯦꯟꯗꯕ ꯅꯠꯇ꯭ꯔꯒ ꯅꯤꯡꯉꯝꯗꯕ ꯑꯃ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯂꯩꯐꯝ ꯊꯣꯛꯇꯦ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯍꯣꯏ ꯑꯩꯈꯣꯏ ꯁꯥꯍꯤꯇ꯭ꯌ ꯇꯧꯕ ꯀꯥꯡꯕꯨꯅ ꯁꯥꯍꯤꯇ꯭ꯌ ꯍꯥꯏꯕꯁꯤ ꯈꯨꯠꯇ ꯀꯣꯂꯣꯝ ꯑꯃ ꯄꯥꯏꯔꯤꯕꯅꯤꯅ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯐꯣꯡꯗꯣꯛꯄ ꯔꯤꯗꯔꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯒꯤ ꯁꯩꯔꯦꯡ ꯈꯔ ꯄ꯭ꯔꯖꯦꯟ ꯇꯧꯕ ꯃꯌꯥꯝꯗ ꯄꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕ ꯍꯥꯏꯕꯁꯤꯁꯨ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯑꯁꯤꯇꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯃꯒꯤ ꯔꯣꯜ ꯑꯁꯤ ꯌꯦꯡꯉꯒꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯅꯨꯄꯤ ꯑꯃꯅ ꯁꯦꯝꯃꯤꯕꯁꯦ ꯐꯦꯃꯤꯂꯤ ꯑꯃ ꯁꯣꯁꯥꯏꯇꯤ ꯑꯃ ꯏꯃꯨꯡ ꯑꯃꯗ ꯑꯉꯥꯡꯁꯤꯡꯕꯨ ꯃꯤ ꯑꯣꯏꯅꯅꯕ ꯁꯦꯝꯕ ꯍꯥꯏꯔꯤꯁꯤꯡꯁꯤ ꯆꯥꯎꯈ꯭ꯔꯕ ꯀꯥꯏꯕ ꯑꯃꯅꯤ ꯑꯁꯤꯇꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏ ꯅꯨꯄꯤ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯒꯤ ꯄꯨꯟꯁꯤꯁꯤꯗ ꯆꯥꯎꯔꯕ ꯅꯣꯕꯦꯜ ꯑꯃꯃꯝ ꯍꯥꯏꯗꯤ ꯑꯃꯈꯛꯇ ꯅꯠꯇꯕ ꯆꯥꯎꯔꯕ ꯅꯣꯕꯦꯜ ꯀꯌꯥꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕꯅꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯥꯎꯊꯣꯛꯆꯒꯗꯕꯅꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯄꯣꯛꯆꯕ ꯍꯥꯏꯕꯁꯤ ꯁꯩꯔꯦꯡ ꯄꯔꯦꯡ ꯑꯃ ꯐꯥꯎꯕ ꯏꯕ ꯉꯝꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯤꯗ ꯄꯤꯔꯤꯕ ꯗꯥꯟ ꯑꯁꯤꯒꯤ ꯈꯜꯂꯒꯗꯤ ꯑꯩꯈꯣꯏ ꯆꯥꯎꯊꯣꯛꯆꯒꯗꯕꯅꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯎꯄꯟꯌꯥꯁ ꯑꯃꯃꯝꯅꯤ ꯀꯩꯅꯥꯍꯟꯒꯤ ꯄꯨꯟꯁꯤ ꯑꯃ ꯆꯥꯎꯈ꯭ꯔꯕ ꯎꯄꯟꯌꯥꯁ ꯑꯃꯗꯒꯤꯁꯨ ꯍꯦꯜꯂꯤꯕꯅꯤ ꯑꯗꯨꯒ ꯑꯩ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯩ ꯅꯠꯇꯦ ꯆꯥꯎꯊꯣꯛꯆꯒꯗꯕꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯏꯁꯥꯒꯤ ꯏꯇꯤꯛ ꯏꯒꯨꯟꯁꯦ ꯈꯪꯖꯕꯒꯤ ꯌꯥꯝꯅ ꯌꯥꯝ ꯐꯖꯕ ꯋꯥꯅꯤꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯇꯥꯕꯗ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯀꯔꯝꯅ ꯑꯆꯧꯕ ꯃꯤ ꯑꯃ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯂꯩꯔꯤꯕ ꯁꯨꯝꯗꯨꯅ ꯊꯝꯃꯤꯕ ꯂꯩꯔꯤꯕ ꯁꯛꯇꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯤꯀꯞ ꯊꯣꯛꯍꯟꯕ ꯇꯥꯏ ꯑꯗꯨꯅ ꯀꯩꯅꯥꯍꯟꯅ ꯋꯥꯈꯟꯗ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯏꯕ ꯍꯧꯔꯒꯁꯨ ꯑꯩ ꯁꯩꯔꯦꯡ ꯏꯕꯗ ꯃꯇꯝ ꯄꯤꯕ ꯉꯝꯗꯦ ꯍꯥꯏꯔꯒꯁꯨ ꯃꯗꯨꯗ ꯀꯔꯤꯝꯇ ꯆꯤꯡꯅꯅꯤꯡꯉꯥꯏ ꯅꯠꯇ꯭ꯔꯒ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇꯅꯤꯡꯉꯥꯏ ꯀꯔꯤꯝꯇ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯟꯅꯔꯤꯕ ꯑꯉꯥꯡꯁꯤꯡ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯔꯤꯕ ꯍꯥꯏꯔꯤꯕꯁꯤꯁꯨ ꯆꯥꯎꯈ꯭ꯔꯕ ꯀꯥꯏꯕ ꯑꯃꯅꯤ ꯍꯥꯏꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯑꯣꯖꯥ ꯒꯝꯚꯤꯅꯤꯕꯨ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯁꯩꯔꯦꯡ ꯇꯔꯐꯇꯒꯤ ꯍꯣꯏ ꯑꯗꯨ ꯇꯁꯦꯡꯅꯅꯦ ꯑꯆꯨꯝꯕꯅꯤ ꯃꯔꯨꯞ ꯒꯝꯚꯤꯅꯤꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯑꯗꯨꯅꯅꯦ ꯑꯩꯅ ꯉꯁꯤꯒꯤꯁꯤ ꯑꯩꯈꯣꯏ ꯁ꯭ꯄꯦꯁꯤꯌꯦꯜ ꯂꯤꯇꯔꯦꯔꯤ ꯏꯚꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯏꯕꯤ ꯉꯥꯛꯇ ꯄꯨꯔꯛꯏꯁꯦ ꯑꯩ ꯇꯁꯦꯡꯅ ꯍꯦꯗꯂꯥꯏꯟꯗꯗꯤ ꯑꯏꯕꯤ ꯍꯥꯏꯅ ꯊꯥꯗꯦ ꯀꯩꯅꯣꯗꯤ ꯑꯏꯕ ꯔꯥꯏꯇꯔ ꯏꯁ ꯔꯥꯏꯇꯔ ꯃꯦ ꯕꯤ ꯃꯦꯜ ꯑꯣꯔ ꯐꯦꯃꯦꯜ ꯑꯣꯔ ꯃꯦꯟ ꯑꯣꯔ ꯋꯨꯃꯦꯟ ꯗꯦꯔ ꯏꯁ ꯅꯣ ꯀ꯭ꯋꯦꯁꯟ ꯑꯕꯥꯎꯠ ꯗ ꯖꯦꯟꯗꯔ ꯁꯣ ꯑꯗꯨꯅ ꯇꯣꯉꯥꯟꯅ ꯖꯦꯟꯗꯔꯒꯤ ꯀꯩꯅꯣꯁꯦ ꯑꯩ ꯁꯨꯝ ꯄꯨꯈꯠꯇꯕꯅꯤ ꯇꯧꯕꯇꯕꯨ ꯑꯩ ꯏꯟꯇꯦꯟꯁꯅꯦꯂꯤ ꯑꯏꯕꯤ ꯉꯥꯛꯇ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯗꯨ ꯄꯨꯈꯠꯂꯛꯇꯕꯅꯤ ꯁꯣ ꯑꯦꯅꯤꯋꯦ ꯃꯊꯪꯗ ꯑꯩꯈꯣꯏ ꯁꯨꯝ ꯃꯊꯪ ꯔꯥꯎꯟꯗ ꯂꯥꯛꯆꯒꯦ ꯍꯧꯖꯤꯛ ꯃꯤꯁꯅꯥ ꯆꯅꯨꯗ ꯑꯃꯨꯛ ꯂꯥꯛꯑꯁꯤ ꯃꯥ ꯏꯁꯤꯡꯁꯨ ꯊꯛꯈ꯭ꯔꯦ ꯁꯣ ꯑꯥꯏ ꯊꯤꯡꯛ ꯁꯤ ꯏꯁ ꯔꯦꯗꯤ ꯁꯣ ꯃꯤꯁꯅꯥꯒꯤ ꯑꯣꯟꯂꯥꯏꯟꯗꯅꯤꯀꯣ ꯑꯩꯈꯣꯏꯅ ꯈꯪꯅꯈꯤꯕꯁꯦ ꯇꯁꯦꯡꯅ ꯃꯥꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ there is a lot of work she did ꯑꯗꯨꯒꯤ ꯃꯇꯥꯡ ꯑꯩ ꯌꯥꯝꯅ ꯍꯥꯏꯖꯔꯔꯣꯏꯒꯦ ꯈꯖꯤꯛꯇꯪ ꯄꯟꯖꯕꯗ not only for the India globally ꯍꯥꯏꯇꯥꯔꯦ internationally ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯏꯕꯤ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯏꯕꯤ ꯑꯃ ꯑꯣꯏꯅ ꯋꯨꯃꯦꯟ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯒꯤ ꯔꯥꯏꯇꯔ ꯑꯃ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯑꯗꯨ ꯃꯍꯥꯛꯅ ꯂꯧꯔꯤꯕ ꯔꯨꯜꯁꯦ ꯁꯣ ꯊꯦꯡꯛ ꯌꯨ ꯑꯒꯦꯟ ꯃꯤꯁꯅꯥ ꯆꯅꯨ ꯉꯁꯤꯒꯤ ꯃꯇꯝ ꯀꯩꯅꯣꯁꯤ ꯂꯧꯔꯒ ꯇꯥꯡꯐꯝꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯔꯒ ꯑꯃꯨꯛꯀꯁꯨ ꯑꯩꯈꯣꯏ ꯃꯤꯗꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯒꯤ ꯏꯁꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯥꯒꯠꯆꯔꯤ ꯅꯪ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯒꯤꯗꯃꯛ ꯇꯣ anyway so just say something about yourself and ꯑꯩꯈꯣꯏ ꯁꯩꯔꯦꯡꯒꯤ ꯀꯩꯅꯣꯁꯤ ꯃꯊꯪꯒꯤ ꯀꯩꯅꯣꯗ ꯂꯥꯛꯁꯤ ꯑꯗꯨꯒ ꯀꯔꯤ ꯊꯕꯛ ꯇꯧꯔꯤ ꯀꯔꯤ ꯊꯦꯡꯅꯔꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯗꯨꯁꯨ ꯈꯖꯤꯛꯇꯪ ꯇꯝꯕꯤꯔꯝꯃꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ
ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯑꯏꯕꯤ ꯃꯌꯥꯝ ꯑꯣꯖꯥ ꯄ꯭ꯔꯃꯣꯗ ꯑꯗꯨꯒ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯏꯁꯥꯃꯛ ꯑꯩ ꯃꯤꯡ ꯃꯤꯁꯅꯥ ꯆꯅꯨ ꯍꯥꯏꯅ ꯄꯦꯟ ꯅꯦꯝ ꯊꯥꯕꯅꯤ ꯑꯗꯣ ꯑꯩꯁꯦ ꯊꯥꯡꯖꯝꯗ ꯄꯣꯛꯄ ꯑꯗꯨꯒ ꯅꯥꯎꯔꯦꯝꯗ ꯌꯨꯝ ꯄꯥꯟꯕꯅꯤ ꯑꯣꯖꯥ ꯄ꯭ꯔꯃꯣꯗꯕꯨꯁꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯑꯩꯕꯨ ꯏꯟꯚꯥꯏꯠ ꯇꯧꯕꯤꯗꯨꯅ ꯉꯁꯤ ꯑꯁꯨꯝ ꯍꯥꯏꯅ ꯃꯌꯥꯝꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯑꯩꯒꯤ ꯃꯔꯝꯗ ꯋꯥꯍꯩ ꯈꯔ ꯊꯝꯖꯕ ꯉꯝꯕꯒꯤ ꯑꯁꯤꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯤ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯑꯗꯣ ꯏꯆꯦ ꯃꯌꯥꯝꯁꯤꯒ ꯎꯅꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤ ꯏꯆꯦ ꯁꯣꯕꯤꯇꯥ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯔꯣꯁꯅꯥꯔꯥ ꯏꯆꯦ ꯑꯇꯩꯁꯨ ꯃꯁꯛꯇꯤ ꯈꯪꯅꯗ꯭ꯔꯤꯀꯣ ꯑꯗꯨ ꯁꯨꯝ ꯍꯧꯖꯤꯛ ꯇꯨꯡꯗ ꯈꯪꯅꯔꯅꯤ ꯉꯁꯤ ꯎꯅꯔꯕꯅꯤꯅ ꯑꯩꯁꯦ ꯑꯁꯥꯝꯗ ꯄꯣꯛꯄꯅꯤ ꯑꯁꯥꯝꯒꯤ ꯍꯥꯏꯂꯥꯀꯥꯟꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯨꯡꯗ ꯄꯣꯛꯄꯅꯤ ꯂꯥꯂꯥ ꯍꯥꯏꯕ ꯀꯩꯅꯣ ꯇꯥꯎꯟ ꯃꯆꯥ ꯑꯃꯗ ꯑꯗꯣ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯅꯗꯤ ꯑꯩꯁꯨ ꯏꯕ ꯍꯧꯔꯛꯏ ꯑꯗꯨꯒ ꯏꯕꯁꯦ ꯑꯩꯅ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯇꯁꯦꯡꯅ ꯐꯣꯡꯒꯅꯤ ꯀꯥꯏꯅ ꯈꯜꯂꯨꯕꯁꯦ ꯑꯁꯤꯗꯤ ꯀꯨꯏꯗ꯭ꯔꯤ ꯑꯗꯣ ꯍꯥꯟꯅ ꯁꯨꯝ ꯄꯥꯝꯕ ꯏꯕꯁꯦꯀꯣ ꯑꯗꯣ ꯑꯩ ꯑꯍꯥꯟꯕ ꯑꯩꯒꯤ ꯏꯟꯁꯄꯤꯔꯦꯁꯟꯁꯦ ꯑꯩꯈꯣꯏ ꯅꯥꯎꯔꯤꯌꯥ ꯐꯨꯂꯣ ꯑꯩꯁꯦ ꯅꯥꯎꯔꯦꯝꯗ ꯑꯣꯡꯉꯒ ꯑꯩꯒꯤ ꯏꯄꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤꯗ ꯅꯥꯎꯔꯤꯌꯥ ꯐꯨꯂꯣꯒꯤ ꯐꯦꯃꯤꯂꯤꯗꯅꯤ ꯑꯩꯅ ꯑꯣꯡꯉꯤꯁꯦ ꯑꯗꯣ ꯅꯥꯎꯔꯤꯌꯥ ꯐꯨꯂꯣꯒꯤ ꯁꯩꯔꯦꯡꯁꯤꯡꯁꯦ ꯑꯉꯥꯡ ꯑꯣꯏꯅ ꯃꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯇ ꯑꯁꯨꯝ ꯆꯠꯄꯗ ꯔꯤꯁꯥꯏꯇꯦꯁꯟ ꯇꯧꯕ ꯄꯥꯕ ꯈꯣꯠꯄ ꯎꯕꯗꯩ ꯑꯩꯁꯨ ꯁꯩꯔꯦꯡ ꯌꯥꯝꯅ ꯑꯩꯁꯨ ꯃꯥ ꯑꯗꯨꯃꯥꯏꯅ ꯁꯩꯔꯦꯡ ꯏꯅꯤꯡꯉꯤ ꯀꯥꯏꯅ ꯈꯟꯕꯗꯣ ꯑꯗꯨꯒ ꯁ꯭ꯀꯨꯜꯗ ꯀꯥꯔꯒ ꯑꯃꯨꯛ ꯗꯥꯛꯇꯔ ꯀꯃꯜꯒꯤ ꯁꯩꯔꯦꯡꯁꯦ ꯄꯥꯔꯒ ꯑꯩꯁꯦ ꯗꯥꯛꯇꯔ ꯀꯃꯜꯗ ꯌꯥꯝꯅ ꯑꯩꯁꯦ ꯀꯩꯅꯣ ꯑꯣꯏꯈꯤꯕ ꯍꯥꯏꯗꯣ ꯏꯟꯁꯄꯥꯌꯔ ꯑꯣꯏꯈꯤꯕ ꯑꯗꯣ ꯕꯤꯁ꯭ꯋꯄ꯭ꯔꯦꯝ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯤ ꯄꯨꯝꯅꯃꯛꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯩꯒꯤ ꯖꯥꯇꯤ ꯑꯩꯒꯤ ꯙꯔꯃ ꯑꯗꯨꯇ ꯅꯠꯇꯅ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯌꯦꯡꯕꯒꯤ ꯏꯟꯁꯄꯤꯔꯦꯁꯟꯁꯦ ꯑꯁꯦꯡꯕꯩꯗꯤ ꯑꯩꯁꯦ ꯗꯣꯛꯇꯔ ꯀꯃꯜꯒꯤ ꯁꯩꯔꯦꯡꯒꯤ ꯕꯤꯁ꯭ꯋꯄ꯭ꯔꯦꯝ ꯄꯥꯕꯗꯒꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯐꯤꯜ ꯑꯣꯏꯈꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯈꯤꯕꯗꯣ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯁꯩꯔꯦꯡꯁꯦ ꯑꯗꯨꯝ ꯏꯕꯀꯣ ꯏꯪꯂꯤꯁꯇꯁꯨ ꯃꯅꯤꯄꯨꯔꯤꯗꯁꯨ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯅ ꯑꯗꯨꯒ ꯐꯣꯡꯕꯁꯤ ꯑꯩꯅ ꯑꯍꯥꯟꯕ ꯁꯩꯔꯦꯡ ꯐꯣꯡꯕꯁꯦ ꯑꯩꯒꯤ ꯌꯦꯅꯤꯡ ꯍꯥꯏꯕ ꯑꯩꯈꯣꯏ ꯀꯁꯥꯔꯗ ꯐꯣꯡꯕ ꯃꯦꯒꯖꯤꯟ ꯑꯃ ꯃꯩꯇꯩꯔꯣꯟꯒꯤ ꯃꯦꯒꯖꯤꯟꯗ ꯑꯗꯨꯒ ꯑꯍꯥꯟꯕ ꯐꯣꯡꯈꯤ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯤꯡꯅ ꯄꯨꯟꯁꯤ ꯌꯥꯝ ꯇꯦꯟꯕ ꯁꯩꯔꯦꯡꯅꯤ ꯂꯥꯏꯟ 4-5ꯇꯅꯤ ꯁꯩꯔꯦꯡꯁꯦ ꯑꯗꯨ ꯐꯣꯡꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯊꯪꯗꯁꯨ ꯑꯃꯨꯛ ꯁꯩꯔꯦꯡ ꯑꯇꯣꯞꯄ ꯑꯃ ꯂꯝꯂꯥꯟꯕꯤꯗꯣ ꯅꯤꯡꯉꯣꯜꯅꯤ ꯍꯥꯏꯕ ꯁꯩꯔꯦꯡ ꯑꯃ ꯐꯣꯡꯈꯤ ꯅꯨꯄꯤꯒꯤ ꯃꯇꯥꯡꯗ ꯏꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯁꯦ ꯁꯩꯔꯦꯡ ꯐꯣꯡꯕꯁꯦ ꯁꯨꯝ ꯇꯣꯛꯈ꯭ꯔꯦ ꯑꯩꯁꯦ ꯁꯥꯏꯟꯁꯇ ꯇꯝꯕꯅꯤ ꯑꯗꯣ ꯑꯩ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯑꯩꯁꯦ MSc ꯕꯣꯇꯅꯤꯗ ꯇꯝꯕ ꯑꯗꯨꯒ ꯁꯥꯏꯟꯁꯀꯤ ꯁꯨꯝ ꯂꯥꯏꯔꯤꯛ ꯄꯥꯕ ꯈꯣꯠꯄꯒꯤꯗ ꯁꯩꯔꯦꯡ ꯏꯕ ꯀꯥꯎꯔꯕ ꯃꯔꯛꯇ ꯑꯩꯁꯦ ꯑꯗꯨꯒ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯡ ꯑꯩ ꯑꯉꯥꯡ ꯍꯧꯖꯤꯛ 2 ꯁꯨꯔꯦꯀꯣ ꯑꯗꯣ ꯑꯉꯥꯡꯁꯤꯡꯁꯦ ꯌꯨꯝꯗ ꯁꯨꯝ ꯌꯦꯡꯕꯒꯤ ꯁꯤꯒ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯐꯦꯃꯤꯂꯤꯗ ꯂꯩꯕꯒꯤ ꯊꯕꯛ ꯇꯧꯕ ꯃꯄꯥꯟꯗ ꯆꯠꯄꯁꯦ ꯉꯝꯗ꯭ꯔꯦ ꯑꯩ ꯅꯨꯄꯥꯅ ꯃꯄꯥꯟꯗ ꯊꯕꯛ ꯇꯧꯔꯦ ꯌꯨꯝꯗ ꯑꯩꯗꯤ ꯑꯉꯥꯡ ꯌꯦꯡ ꯇꯥꯕꯅꯤꯅ ꯂꯩꯔꯦ ꯑꯗꯨꯒ ꯁꯨꯝ ꯂꯩꯕꯗ ꯑꯗꯨꯅ ꯀꯩ ꯍꯥꯏꯅꯤ ꯑꯩ ꯃꯇꯝꯁꯨ ꯁꯩꯔꯦꯡ ꯏꯕꯩ ꯃꯇꯝꯁꯦ ꯑꯗꯨꯒ ꯐꯪꯉꯛꯄꯅꯤ ꯑꯗꯨꯅ ꯍꯣꯏ ꯊꯕꯛ ꯇꯧꯍꯧꯗꯕꯁꯤꯁꯨ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕ ꯑꯃ ꯑꯣꯏꯔꯦ ꯈꯜꯂꯦ ꯁꯩꯔꯦꯡ ꯏꯕꯗ ꯃꯇꯝ ꯄꯤꯕ ꯉꯝꯃꯦ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯃꯄꯥꯟꯗ ꯊꯕꯛ ꯇꯧꯔꯝꯃꯒ ꯌꯨꯝꯗ ꯑꯃꯨꯛ ꯑꯉꯥꯡ ꯍꯣꯠꯅꯔꯝꯃꯗꯤ ꯑꯩꯁꯦ ꯍꯧꯖꯤꯛ ꯁꯩꯔꯦꯡ ꯏꯕ ꯉꯝꯗꯧ ꯃꯥꯜꯂꯝꯗꯦ ꯑꯗꯣ ꯂꯥꯏꯔꯤꯛ ꯐꯣꯡꯕꯁꯤꯗꯤ ꯑꯍꯥꯟꯕ ꯑꯩꯅ 2020 ꯀꯣꯔꯣꯅꯥ ꯍꯧꯕꯒꯤ ꯃꯇꯥꯡꯁꯦ ꯑꯁꯤꯒ ꯁꯨꯝ ꯌꯨꯝꯗ ꯃꯌꯥꯝꯁꯦ ꯂꯣꯏ ꯂꯩꯅꯔꯕꯅꯤꯅ ꯑꯉꯥꯡꯁꯤꯡꯁꯨ ꯂꯩꯔꯦ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯃꯇꯝꯁꯤ ꯌꯥꯝ ꯐꯪꯈ꯭ꯔꯦ ꯑꯗꯨꯅ ꯅꯣꯡꯃꯒꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯀꯥꯅꯤ ꯑꯗꯨꯒꯤ ꯂꯣꯏꯁꯤꯟꯕ ꯈꯣꯠꯆꯟꯕꯗꯣ ꯑꯗꯨꯒꯤ ꯍꯥꯏꯗꯤ ꯑꯗꯨꯒ ꯐ꯭ꯔꯤ ꯂꯥꯛꯄꯗꯣ ꯇꯥꯏꯝꯗꯣ ꯑꯗꯨꯒ ꯑꯩꯁꯦ ꯂꯥꯏꯔꯤꯛꯀꯤ ꯃꯇꯥꯡꯗ ꯁꯤरिꯌꯁ ꯑꯣꯏꯅ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯒꯦ ꯍꯥꯏꯅ ꯑꯍꯥꯟꯕ ꯑꯩ ꯐꯣꯡꯕ ꯂꯥꯏꯔꯤꯛꯁꯦ ꯏꯪꯂꯤꯁꯇ ꯑꯣꯏꯅ ꯐꯣꯡꯕꯅꯦ ꯑꯗꯣ ꯁꯩꯔꯦꯡꯁꯦ ꯂꯤꯇꯜ ꯄꯤꯁ ꯑꯣꯐ ꯃꯦꯂꯥꯟꯀꯣꯂꯤꯛ ꯁ꯭ꯀꯥꯏꯅ ꯑꯦꯃꯥꯖꯣꯟꯗꯁꯨ ꯐꯪꯉꯦ ꯑꯗꯨꯒ ꯗꯤꯜꯂꯤꯗꯒꯤ ꯄꯕ꯭ꯂꯤꯁꯔꯅꯤ ꯑꯣꯊꯔ ꯄ꯭ꯔꯦꯁꯇꯒꯤ ꯑꯗꯨ ꯐꯣꯡꯉꯦ ꯑꯗꯨꯒꯩꯗꯤ ꯑꯍꯥꯟꯕ ꯁꯩꯔꯦꯡꯁꯦ ꯐꯣꯡꯉꯒ ꯑꯩꯁꯦ ꯈꯜꯂꯨꯗꯦ ꯑꯅꯤꯁꯨꯕꯒ ꯐꯣꯡꯉꯝꯒꯅꯤ ꯀꯥꯏꯅ ꯑꯗꯨꯗꯒꯤ ꯁꯨꯝ ꯑꯩ ꯐꯣꯡꯅꯤꯡꯉꯛꯅ ꯁꯦꯀꯦꯟꯗ ꯑꯩꯅ ꯃꯩꯇꯩꯔꯣꯟꯒꯤ ꯏꯪꯂꯤꯁꯀ translation with translation Englishta aduga Maitrirongi ai nungshibagi machu kaya many sets of love aina ama phonge aduga third aina madoi kharani de ai ki isa gi oina phongbu lepaga anthology da oina aina kuthaba ado anthology ahamba bilingual anthology ama under the azure sky Maitriron dana sangbana ba atiyagi makhada haina Maitrirongi English ki sairenga punna haidi global international oina phongba puthokpa aduga saireng asiga kabi yauri singse 105 kabi adu mapandagi all over the world the moina participate tawre akhoi meitai gi 40 kabi aduga yaure
aduga mapandagi ataisina punamag Romania khangde UK America loini yaure Africa dagi su yaure Kenya moi sum site dagi adu loi yaure adu mayam na su help to bigi wasamen na su asi phongoi matang da aise aina nongna site da lakpanina aina stream se science dagi site da lakpanina aise ke khangde aduga akhoi Manipurum dagi wasasing na su yam mating pangbi gi aise ai ba ai bi sing thibi ba da aina hamas maina phongge ana harakpada mathang adugi mathang da aina second na English aigi mari suba lari sina aina charity gi oina phongba aigi lari ki mingna me love heal the world aina haina asina English thakta oina phonge asi sairing se asiga gi phangba pesa sina aina aigi profit phangba sina loina aina World Health Organization gi COVID-19 fund da pi ki ba ado handak current time mani mamanga du pi bangam me aina 26,000 World Health Organization the pi hare aduga India gi PM fund 10,000 ai like the gi phang base loina pi re na adu ai gi me love heal the world se aina sairing like tana ko sama oina chathani nge mathang da asiki amu phung na bo honari mathang gi sina aina angang gi oina literature da hajit no na mu khuthare angang gi children's literature da mathang gi si UNICEF da oina asi ai donate to jagani asi like sin hek phung baga hojikti adu aigi latest like mathang phong ki basina akhoi meitei ron ga loina na topa international loan taru asi beyond the language haina asi na aigi kwai de latest like ni asi anthology da aina isamak na editor in chief ojaraga phong bani ado atopa khoi gi siga yauri ba editor sing se Johanna Devdaru asi mahak na kaino German gi editor oiba aduga Anna Maria na Italy gi aduga Janti Hundroi na mana Greece ki oiba aduga Lach Maria Lopez mana Spanish language ki editor oiba Helen Charita Philippines ki Evelina Dasni mana Italia Polish ki oiba Poland gi ado makhoi na su ya biraktuna aiga lonana thabak taw ke aina ado akhoi nupi taret na punna like se puthok pane ado akhoi taret na like se mai gi language ta editing tawre aduga akhoi na English ta su translation tawre haji language puna makti mina khangda bani na ko akhoi meiti ron jo akhoi meiti na tar pana di khangde aduga moi gi maron jo akhoi na khangda bani na adu khangna ba ina ji common language sama English ta translation tawraga phongjare adu adugi hojik ti atopa larik ama mathangda ama hojik gi under publication da layasina angangi larik kaino children's lab literature da once upon a time asina English to ina handak phungen honari thank you yam nuaire yam sang na ngang ramana no it's okay the kanadi asigi se aina nganghan ningni nganghan ningadi sang tate su sang haningi bamdi inspiration je koi ngasi yauri ba koi oja singi su inspiration ju oi baga loina na akoi su kai hatare thabak tau na natragana family lei na su akoi su khaji kang oraga su imung manungi ai gi ngasi keno se imung gi wari na te ai gi wari haining am bani adu yamna keno oi higadra ne adu gi headline wa thamja adu aseng ajuni ai na pamese imung gi wari na te ai gi wari tasing haragadi akoi na asum akoi as a you know that akoi sum housewife natragana chumnagi thabak keno to be as a haitare akoi gi masa ki profession gi thabak tu gi wang on su ati not only literary work na te ko mang sa gi kai hata development ki natragana social development gi adu de ati thabak cha thabase akoi wakhan gi matung ina hotna gi matung ina ngambna so that's possible to adu gi ni da ina har sa ati su hena kena to bi ba amasung adu gi keno singhi lakani chodena koi gi manung su so there is a lot of courageous women day ado hoji amuk keno tawrsi matam si yamna thengda khrani hoji koi gi tripura gi oja ai digi di marup ni so khabung gamini da muk laksage so khabung gamini akoi loina ayam bana de so magi maming si tare tripura gi oina manipuri saireng da kai hatare mangin tha bakhakta natana nupi aibi da yamna khumang chausan na piba not only masagi saireng ta nataba translation work ta su yamna kai hatare awang ma thak da translation Bangladagi Manipuri Bengali dagi Manipuri dagi Bengali keno su thabak kaya su tawbiri so anyway so just introduce yourself and khajitang majagi kari like phong re mathangda kari phong ne di matang su sing thambiram yam nungai Marup Pramod amasung aigi mangda huangang bigriba kainahan nama chatkre misna ama leire
Ado misna chahi yamna nauna matam yamna leiri ataisu thabak masak thokpa thabak mayam ama tawrakhini haibagi asha leiri ado kanna hotnabisi aduka aigi oinadi thoidokpa karisu hainingai leiteda ado marup pramotna yam phajana haikhre yamna henna haibikhre ado aidi kari haini haida sahitya se hoi aikoi aiba khudingmak se sahitya bu nungsibagi aikoina ibani इचम चमना इसु मधु खक्तनी साहित्य बु नुंगसीबगी साहित्य सिना थवाइनी साहित्य सिना पुंसीनी हाइना खल्लगा लेजबनी अदुगा आई इसागी चही मरी सुरकपदगी अदुम सैरेंग रिसाइटेशन से असुम तौरई रिसाइटेशन सिदा सैरेंग अनौ अनौ बसे असुम मतम सांगना पारकपदगी आई करम मतम दा सैरेंग इबा होगी हाइबसी आई तसेंगना खंगहौद्रे इसामकना खंगहौद्रे 6, 7, 8 कुंबदा अदुम सैरेंग से फागी ओइना अदुम इबा ओ टेगोरना सुमना इरदी ऐसु ऐना इरिसिसु यारब्रा सैरेंग मालब्रा गा हाइबदो अदुगा थोइनना ऐना सैरेंग इबदा चंगकपसी क्लास 12 अदुगा 12 लोइराबा कॉलेज कारकलबा दुआई मतमदुदगी हौरकपनी असुमना ऐ ngasi jau phawda larik pangyam yamdrida larik ahum khaktang sairing larik ahum maruoina sairing oina ijai wari macha ahum mari dei hin ngasi phawda khut thaba ngamjadri aduga sairing larik ahum aduga translation gi larik ani khakti phongre aduga makha tanasu adum thabakti chathajari asi khaktani थोइदोकपा करिसु तौद्री thank you yam tien hai tare yam samna yam jamna kema tona taruga tesu he na haningai me amale adu ngasi di ma haido aro haidoi mane anyway mathang da su हाइनिंगा mathang gi केसु round लेते बगिनीदा mathang round no translation wa ki du khara palhaning anyway mathang gi keno da mukla si to hoji akhoi gi manung da aina di che kawi se minoti oja minoti da amuk laksara si bangladesh ki ni tasengna saita gi lamda yamna keno natraga su culture gi lamda hai tare khoi bangladesh ki manipuri सिलेट शहर है सिलेट सिटी सिलेट टाउन दा कोई इसे सकपा इसे सकपी सिंगी मनुंग दा मिंग पनमरे थोदोकना कनो लेतबा हाइता कोई मयामना खंगनरबा कोई कम्युनिटी नि कम्युनिटी सु कोई सुम छैरेंगी वारेंगी तनतबा कोई कल्चर गी लम दा कोई अंगा होंगेदगी नदर करम मतमदगी कोई इसे जगोय इसे नोंमाइ सिगा चंगखिबा अदुगा लोना लोना होजिक फैमिली पुना फैमिली अदुगा लोना थबक सुबा अदुगी मनुंग सिदा कोई इसे गी लम सिदा सुम लैबिबा नजुल संगीत मितेरोंदा कोई हंदोकना सकपा अदुगा अदुता नतना रविंद्र संगीत सकपा मखन मखन गी जनार इसे गी लमददी सोदना तथबीदी अदुगा लोना सैरेंग इबा अमनि सुम यावरे ऐ सुम थेंगनकी असिगी मतांग इचे गी खजिक्तंग समलप्पा वहाई खरतंग थम्बिर थागतचरी हेलो ताई ताबीब्रा ताई ताई ऐना मैमबो खुरमजरी ओजा मैमगी मफमदा ऐदी साहित्य प्रेमी नते ऐदी संस्कृति प्रेमी नि हाइबा तारे अदुमपो मणिपुरी मिररगी अहनबा मक्तदा मपो कुमोनगा मरी लेना चेल चुपना चथरीबा वर्चुअल इवेंट असिगी ngasi mari suba yaifuraba numitki pangthokliba thorom asida yawbiriba oja mayamgi mafam deina kokno na khoramjabaga loina na ikai khomnajari ei di jamna sahitya charcha se jamna taukhide adumakpo hotna de ei jamna akhoigi haibadi bangladesh ki imarol sahitya charcha gi lamyanba oibiriba oja ekesharam gi maru oina luchingba imalon bunung sijabagi sangstha ama bangladesh manipuri sahitya sangsad mayamna su khangbiramgani asida gi cultural secretary gi phamda lejari haji aduna isei nungmai gi maramda edi jamna thawai jauje egi family da su ima papung de chingba yamba mayam su haji su dom isei gi oja oibiri egi sida khogi sida nirchorini sanskriti sangsthaina ama lejai yamba sina principal oijai yamba amana isei takpi prainifo jangkai gi mathakta khogi student lejai khogi jumda dum asigi school se lejai aduna asini egi ima oibi pabung oibi pantho oibi ponmo khogi isegi oja oiramba ngatani aduna aishu dum isei shakchai radio da shu shakcha gare khogi mitegi apunba program pomna mokta shu ai
ꯁꯔꯨꯛ ꯌꯥꯖꯩ ꯑꯁꯤꯅꯤ ꯑꯩꯒꯤ ꯍꯥꯏꯐꯝ ꯑꯗꯨꯅ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯔꯝꯗ ꯏꯃꯥ ꯂꯣꯟꯕꯨ ꯅꯨꯡꯁꯤꯖꯗꯅ ꯑꯩꯅ ꯑꯩꯁꯨ ꯑꯗꯨꯝ ꯑꯃ ꯑꯅꯤ ꯖꯦꯛꯄꯒꯤ ꯑꯗꯨꯝ ꯍꯣꯠꯅꯖꯩ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯁꯤ ꯑꯣꯖꯥꯔꯣꯟꯁꯤꯡꯒꯤ ꯋꯥꯔꯣꯜ ꯇꯥꯕꯗ ꯑꯩ ꯊꯃꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯆꯥꯎꯊꯣꯛꯆꯩ ꯑꯗꯩ ꯑꯃꯁꯨ ꯆꯍꯤ ꯅꯧꯔꯕ ꯃꯤꯁ ꯅꯥꯆꯅꯨꯅ ꯍꯥꯏꯕꯤꯈꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯑꯩ ꯌꯥꯝꯅ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯖꯩ ꯆꯥꯎꯊꯣꯛꯆꯩ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯀꯩꯅꯣꯗ ꯂꯩꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯩ ꯑꯣꯖꯥ ꯁꯣꯕꯤꯇꯥꯒꯤ ꯃꯔꯝꯗꯁꯨ ꯑꯩ ꯃꯊꯪꯗ ꯀꯣꯟꯅ ꯑꯩ ꯀ꯭ꯋꯦꯛꯁꯟ ꯇꯧꯖꯒꯦ ꯃꯥꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯔꯝꯗꯁꯨ ꯑꯩ ꯈꯪꯖꯅꯤꯡꯉꯤ ꯈꯖꯤꯛꯇꯪ ꯑꯣꯏꯅ ꯑꯗꯨ ꯃꯊꯪꯗ ꯑꯩ ꯑꯇꯩ ꯑꯇꯩ ꯁꯩꯔꯦꯡ ꯊꯤꯖꯒꯦ ꯑꯃ ꯑꯅꯤꯈꯛ ꯑꯗꯨ ꯁꯤꯗ ꯑꯩ ꯇꯦꯟꯇꯛꯅ ꯑꯩꯒꯤ ꯕꯥꯏꯑꯣꯗꯥꯇꯥꯒꯤ ꯀꯩꯅꯣ ꯂꯣꯏꯁꯤꯟꯖꯔꯤ ꯊꯦꯡꯛ ꯌꯨ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯆꯝꯅ ꯁꯨꯝ ꯐꯣꯡꯗꯣꯛꯆꯔꯦ ꯑꯗꯨ ꯇꯧꯕꯇꯕꯨ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯦ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯁꯥꯝꯗ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯕꯁꯤꯡꯁꯦ ꯑꯁꯥꯝꯒꯤꯗꯤ ꯈꯔ ꯐꯔꯦ ꯑꯁꯥꯝꯗꯗꯤ ꯃꯣꯔ ꯗꯦꯟ ꯂꯥꯛꯁ ꯃꯦꯕꯤ 2-3 lakhs so they get the more opportunity ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟ ꯉꯥꯡꯕꯒꯤ ꯃꯩꯇꯩꯂꯣꯟꯅ ꯍꯦꯟꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯁꯤ ꯁ꯭ꯀꯨꯂꯤꯡꯁꯨ ꯂꯩ ꯑꯗꯨ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯂꯤꯡꯁꯤ ꯈꯔ ꯋꯥꯠꯂꯤ ꯑꯩꯈꯣꯏ ꯕꯦꯡꯒꯣꯂꯤ ꯑꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯃꯛꯏ ꯎꯏ ꯇꯥꯏ so there is no problem so kenogi akoi sound ki sum outside sound khara sum lai sum mute tawjage kenu community gi orangan so anyway so mathang da hojik akoi marup egi rosna da la si rosna gi saireng si ai hana ai chahi manga wang hawai khangam de so handak na na corona se gi hena khangre ma gi saireng iba ma gi control ka saireng pa ba saireng kiba thengna ba se so I just want to know koina larik tammi ai siga mayam da ina hajening badi rosuna na koi punna school amada ta high school level la koi punna larik tammi na mi same class da same kind of school da ni aduna angang ong da gi maru point sum hobina rakpa duga atam koina chahi kun kunthra si pau fauna ramdre kainta fauna ramdre to handak ta inau nau no ko magi larik phongakpa larik adai sereng irakpa sereng pakpa gi matung da tani akoina kamu na hona na ꯀꯩꯅꯣꯁꯤꯗ ꯂꯥꯛꯄꯁꯦ ꯇꯣ ꯍꯧꯖꯤꯛ ꯔꯣꯁꯅꯥꯗ ꯈꯖꯤꯛꯇꯪ ꯑꯩꯈꯣꯏ ꯑꯁꯨꯛ ꯀꯨꯏꯅ ꯃꯃꯥꯡꯉꯩꯗ ꯈꯖꯤꯛ ꯈꯔ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯝꯗ ꯂꯩꯔꯝꯃꯒꯁꯨ ꯅꯧꯍꯧꯅꯅ ꯑꯃꯨꯛꯀ ꯑꯁꯤꯒꯤ ꯂꯝꯗ ꯑꯩꯈꯣꯏ ꯂꯤꯇꯔꯦꯆꯔꯒꯤ ꯂꯝꯗ ꯂꯥꯛꯄꯒꯤ ꯀꯩꯅꯣꯁꯦ ꯈꯣꯡꯊꯥꯡ ꯊꯥꯡꯖꯤꯜꯂꯛꯄꯒꯤ ꯃꯇꯥꯡꯁꯦ ꯈꯖꯤꯛꯇꯪ ꯁꯝꯂꯞꯅ ꯂꯤꯕꯤꯔꯝꯃꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯕꯪꯂꯥꯗ ꯏꯔꯁꯨ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯈꯪꯉꯤꯁꯦ ꯑꯍꯥꯟꯕꯗ ꯕꯪꯂꯥꯗ ꯍꯧꯒꯠ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯩꯇꯩꯔꯣꯟꯗꯁꯨ ꯃꯅꯤꯄꯨꯔꯤꯗꯁꯨ ꯑꯃꯅꯤ ꯁꯨꯝ ꯍꯣꯡꯉꯛꯄ ꯌꯥꯎꯔꯦꯕ ꯏꯊꯣꯔꯛꯄ ꯌꯥꯎꯔꯦ ꯁꯣ कमायना असिगी केनोसी जौरखिबनो असिगी समलपा वहाई खजता रोशनरा प्रमोद थागेचरी सैरेंग इबा होरकपसिदि हानादै सैरेंग पामजबनी सैरेंग की लारिक पाबा उपन्यास गल्प सिंग सम पाजबा इमा इपासु जामना संस्कृति मोनामीनी अदुगा ऐगी मरुवैना ऐगी ममायाई जामना साहित्य प्रेमी मी मनी मागना पाबा सैरेंग पाबा उबदगी जामना बुद्धोय जरपा अदुदगी नंगना हाइबगुमायना स्कूल जीवनदा मनी सैरेंग इरेगा सुलल चंदना सुम थमजबा डायरी दा मी कनाबसु एंहनबगी उहनबगी साहस फंगदबा डायरी बुदि सुम इजबा अदु अखोयगी मतमदसु अमकना सैरेंग अमा इरेगा मीबु उहनबगी अदुंबा सुजुगसु लेरमदे अदुदगी मतम कुइना खर पिकना आइबु अने आइगी बाबाना लेखिदबसी जामना आइगी मेट्रिक परीक्षा की 11 दिन मांगदनी आई बाबा लेखिदबा अदुदगी खर स्ट्रगल तौबा पुंसीदा खर कैतौरे अदैदि आइबु इसिना हा अंगांग ओइनन होंबिबा अदुदगी संसार नुपी ओइबगी आसाई ओजा गंभीरना हाइबदुनी नुपी ओइबगी पुंसीदा सैरेंग दि इबा इदबा लारिक फोंबा अदु अचौबा वानते अदुदि हेन चावबा सैरेंग आइदि कपनिहे ngasi jamna ngasi gi wari si sana basida ko mayam phamina basida do jamna wahida pi bukarure no it's not that emotional we will be more strong about that so kainadi akhoi awaba keno soidana thengnagani awaba thengnaraga so asigi panthung pamji landok patai so that's the main thing mani habi aduni adutagi
chahi matang sakuina sangsari jibon si sum icha ni pani magmi ohil balagini sangsar to balagini adu to dubidana leirame jamna kuina hai sini rupna dana leirame chahi matang kun manga kun taret kun nipan si adu daki sum amaka hana icha ni mag varsity da janghi badaki khaitang isasin mane waisang bo khaitang nungai rak bo khaitang mane jamna mohoi ka phamina ba kai somoi si khaitang phangjere adagi sereng iba hoba de dia adu su yak khalam de mane jamna nungai ta bo reka sereng iba thawaina jamna nungai rudreka sereng ama ithokpa adu kari kramaina iri mo su khande dum ibu budi iba adai noma aigi husband na haire je nang sereng aina ma budi jamni inghening ba aigi sereng si mi mantan ni ingbirati phagatami ma imon da jamna ne mone chahi bje amtang kana gumni ingbirati harau jambane adu ngai me ngai re ka su ingbi ta budi su me am haukre tung da di sum aigi Facebook da ko bi sahitya kharana ya ko chaho pi badai ai sereng si Facebook da sum thagat padagi aigi husband su urure adedi mana soma kana mana jamna kaito pire ichamai su hajik jamna thaget pire ichamai ka phamin tana larik ta mina ba pamina ba husband na utsaho pibi ba adudagi sum sereng gi larik si mana su haire phongo larik ama phonga adumaina tawdana punsi gi meamam somoi meam hokre ga su hajik ti jamna haraure nungai jre khaitang pen ba leire thmoi pen ba sereng gi larik ani phone chakre 2020 da samudra ka si chithi aina ama phone de 2021 da bedonai molat badhai na phone haji ama kana ama khakka phone gana kai tore thoram loisin chre loijelana haji beborno abir aina sereng gi mingthon lari ki mingthon thole ado haji adu da leiri lari ama ka phone ani aduni mayamna oja puno puthaga chari nahi mirror ki chahi ama mapung pha bagi kari onusthan sida lingbire ibo oja puno pu ikai khunu buchari maru promote amasung isiro mitalo nupu sida ai matang sida loisin jira kai thank you yamna kai hatare thamoi nusiba amasung thamoi da ahunba thamoi ni ahunba wari ni tasengna ne khoi apanba mayam lei aduga nungai ba su mayam lei awa nungai gi wari duni ngsi tabina dori se the hoji ga khoi rumita da la si aina khanja ba da formal session si da khoi ayam ba loina introduction ji lo khamana ne khalli adu ngasi keno si da aiga leibinari ba co host koina khoi rumita sinha sidetta tawrakpa leirakpa laik tamokpa aduga khoi manipuri sahitya sangsad bangladesh manipuri sahitya sangsad kisu general secretary koina thokpi dambini the hoji hoji dhaka da leiri thaki masagi samlapa wahi khadang hairaga nasigi sereng thiba amasung discussion si jathanaba aina noluknan singjari rumita rumita tabra okay rumita gi sound si hello rumita tai you can start hello na network ka phone bra kenom tam tang kar kana hairo yen tarabo tai okay ai punamakta ai khuramjari aina haji ngasigi program sida jawba punamak kobi taraga ai da program ai ke shum baunate ji ai khalluraga ai asigi iba boy phomba ge ibagi maramda punamak ni jawriba ai oja punamak ki wa taraga ai haji ai khara iding magi di phamrei na amkom ka ai su kayum tawba ngamgani habatugi thajabdi leira ngamdaba ai mane ai ithomta khara keno tawre aki kai haini ngasigi program sida jawrise ai khara ikai gum ai khara feel tawre je ai asha suma ko madugi wakhandu punamak thadu kadabani aina ngasai hawbada haiki badune abadi
sharing recitation sharing iba ani sida daita se sharing recite tawriba kangu se adi abriti kar singna hen na thodang chawre ai bagi di I raga loigre larik phongdok pi raga loigre aduga abriti kar singna sharing du thibid raga di public punamaki mafamda ikhoigi sharing se yohonbagi daita sidi abriti kar singi oi Chumani, Rumita ge asima hai ho de Rumita as a ma sai abritikar hata koi na sereng tiba miti ronde di kra wadi koi Bengali de di sereng tiba na koi recitation si so art form amani hai na low. So aduna Rumita is the one of them. Have you Rumita ge keno do na speaker do khali mang na pusan bra speaker ai na keno do ma adu ra ge di kra pa ga nai khali. Yeah. Adu so hai jan ya ni tari. Aduna I khara ngasi hoi abriti recite to wase kenomani one kind of mane kenoni art form mani chumi aduni adu haji ai Rumita Sinha ming sishu Sinha hap sishu ai haji khara nungai ke adu phone garamina Rumita maming sidi ai jamna ai maming sidi ai jamna nungse kintu hujik ai Sinha maming se ai hujik mane haiba talli khara hujik ai adu hai kana certificate name oiramina affidavit to thokpa yahi kesu kaide aduni ise sagai di kenoni laisram da lohongapani ai lechomhom de ai laisram da lakpani ai thaja ai haji dhaka da lei ai tum chemistry da tamai aduni agai ai Bangladesh Manipuri Sahitya Sangsad dum ti ngai de jaw bode aduni jawkhale sidi kuire madugi Dhaka da lakde ai kuina ngai isu Bangladesh manung da leire su ai sahitya ga jamna kan to re sahitya program da gi Dhaka da gi select na program attend to su ai ichai su imba matam da jamna ngamde hujik su Friday oraga dum chali attend to chali sahitya program da aduni ai worker ai hire dije literature gi mafam da di ai keno jamna keno leike aina literature mafam da ai symbol lama baw ai pibangamde adu isu ai literature gu nungsibo ina ai dum worker ai haije je ai se worker mani aina worker mani oiningi ai adumain tawrana adu huji ai dum khalli je ai akombada ai thaba ai gi isha wa keno shu matam shu chahi shu dum keno nate angang nate phana jamna chu chakale chahi adu restu ai gi dum huji khalli je ai dum ona taw chakani ai gi Manipuri Sahitya se nungsiba oina ai gi lon si ai jamna nungsi punamak se ai nungsi ai Silet ta poko ji ai jamna mane nungsi je Siletive ai Silet ki mi mani haibe se karon koi gi Silet ta Bangladesh ta huji folk Bengali folk music ki keno mayam che koi Silet te mayam thoglak panatani Radha Ramon Shah Abdul Karim mayam lei Hasan Raja machigumba folk mayam se koi Silet te thoglak panat aduna ai Bangladesh ta Sileti mani haibe shu I feel proud ai jamna nungsia ke meitai Manipuri ma haibe se Bangladesh ta Manipuri hairadi ko Manipuri dance ko kishu khangra june jagoi se khange hajiga baro ko meitai gi sari achigumba na khangbadna Manipuri ma haira sune ai nijagu su Bangladesh manungda akoi Manipuri na haisu sune ai jamna nungsi ni ai baduna nungsi baduna haji dum aji program sida dum jawri shini aduna huji jawri bo jamayam chi marak sida ai jamna haji ai khanbada ai se jamna mane kenoni apik paman ai se pik pam mi oi mani ai na ai jamna huji feel thori ai da basi su ai gi discredit machi ai oina khalli aduni mayang gi mama ai na huji hairi se ai gi maramda na promote
Thank you. Thagachari Rumitabu. Hojik akoi sereng thiba paba amasung second round la si matang Rumita na sum haigatrai aham bagi si oja sabita da na isum haijara magadi matang dari sum Rumita na matang nang apam bado aham bagi si di akoi oja sabita dagi hawra si oja gi sereng matang pabira mo adu galona na ngasi akoi Bangladesh Tripura Assam dagi ai bisingi wahai mayam si tar ga oja da pungning oja gi wakhan da oja gi pungning kari phawba adu su phongdok piramu adu oja gi sereng ju pabiramu adu gi matang dadi akoi Rumita da na sinajari Rumita matang keno si matang akoi keno singji nang na sum keno do na haidok pi ko lagna ko ala subite yam nungaijai oza bu amuka so hanna ai kai khumna ba phongdok jari thagat jari ado ngasi sigumba akoi gi virtual koi gi meet asida haitare koi gi lam dagi punamak koi gi world se bol gumna matum ta ba se hujik virtual event koi gi payam pangthok na riba virtual meet sina mase tasing namak koi gi world se matum tai haiba se praman tawpaga chap manaraba aidi lam sidagi koina unazaraga smaina program singche pangthok pasida koida haktheng nana unaba dauna nungai jabagi miku amadudi ekoi matam khudi makta phangjaba aisu yumsa kaisa khudingi ekoi Progressive Writer Association Manipur gi banner makhada aisu koi gi online sida saireng saitin naba adagi ekoi gi online guest thamjaraga ekoi keno online guest singsidagi topic amamam pijaraga mayamda taminna nabagi adugumba ekoi apunbagi platform oijariba koi sidai sida Progressive Writer Association Manipur gi Facebook makhada ai koi saireng saitin naba maki host oiraga pangthok sai koi sida laimin nazariba oza Khoisnam Birola adagi Misna Chanu adagi akoi gi Roshan Arabasi adagi akoi gi oza Hamom Pramod koi oza Hamom Pramosi aina online guest oina koi gi sidai sida lingsin birakre aduna sidai sida koi si yamna nungai jaba ma ngasi maktada Manipuri Mirror na sinbiraga sahi ama surakpagi koi gi numit 8 ni sukna chathaga dauba nungai raba event singsida koi gi ngasi mari ni senbasida mayam siga amuk sakhang na driba oza ayibi singsiga thingnajabagi nungai ba mikupse ai amuka sunnauna ingonda phangjai masigi nungai base ai matung da su sum mathang phangjani ni haitare masigum base am nungai jabam phaujai ado sini oza thoidokpa eno tawjate akoi masina yamna nungai ba amadi pohalli kobisina akoi da sigi khudong jaba amadi pire kobise koina phaneyam sauningaga su phaneyam na kiraga su akoi gi yumda leina sugumbagi nungai ba amadi akoi myam se unabagi nungai ba amadi phangbadawna ingonda phaujai oza yam nungai je ado ai saireng ama lanthokjage atuga huren oza Minotina hangbining ba khara lei haibaduma su ai khumjage ado aigi sairengsi aina lanthokjaga doriba sairenggi mamingna nupi kallaba leitangai thugaiduna saraba kalengi maisabu singnaduna hauba ngambi leipak leini pangkhakni nupi oibi mapok chaukthoksei nupi oina poklakpa mapoki dama sajibugi angauba nonglei mayoknaribini inga ingengi safubusu nasungdabini ningthangi inglaba ungkharpusu temsingnaribini khwangda khwakset kokta kokset khutta maira paiduna ahing mingsen khangduna ngaklibani nakhoigidamak sokpa yaroi ipuroiba isa inaw ibung ipwasing ware kaubada haidabi chokthare haibada pakchadabi chingda kaduna singjanbi pata kumduna longkhonbi pari namda poduna yelang kengoi heklibase natte tusonnabi pangdabi palem namaduni thauna phabido huye landa thaubini siba kidabi maitei nupigi thauna khangba natra malem sinba thungna ahanba nupi lan ani suba nupi lan karigi damaktano kanagi damaktano thauna phabi ima kayana ikai iki hundoktuna
Kangla gate mamangda thochebata nama saruk oijabi mengjabata nama thodang oijabi ima kayagi mafi thong khidrabi mahaksa mitlu dagi pirang thingamdri ngasisu oiramgadra masa marom dongidama mapuroibana inthok pirabi hundok pirabi pangan solabi mapo ikai thirabi nupija namda pari poduna hingna nabagi lanphamda kana mana laingoi pekphamda kana mana chek honphamda kana mana mana masing yoliba hotnariba makhal mathel gi thabak kaya nungaina leiba mapok pamlam loidra makhoisu sadagi hena tolaba saram chatpa kayana nupi oibigi punsi kaya busu temsing nabiri amuk ikai phirok khumhanbiri leikha tahanbiri nupi gi izat khongnet nabiri uphulakta masing khangda pendradu namadu nasu hatok piri masing khangdana yengba ngamjadre imitsina taba ngamjadre inasina khumning lakle laman khangamdana laklo thauna pharabi maitei chanusa kanglei pakta himinaribi nupija oibi punamak semlasi anauba puari pullasi amatta oina utlamlasi khongpham apunbagi lauminnarasi thaudang apunbagi tungi mirol sorolgidama punamak pomuksu khoramjari Thakachari Oja, Hoji Rumita, yeah, you can start. Thakachari Oja, Mathang Damu Koi Lakani, Aduga, Ichaminoti, Wang do Hojicho Hangbayani, Aduga Tunga, and Trashukaje, Rumita, you can start, yeah. Matang. Rumita ki sound to Khajitang White, but then speaker Manat. Oja Shobitagi tabda isha she kara ai nupi oima pe agi je ta ba to ilurum da shading ya akhoi buje ban abaki nupi me am akhoi pising she ba ahban akhoi mayang ron na khara maya ish mayang ron khara ja jam ta mayang ron ni banda kita akhoi buat na bagi to कविता चामना नुंगाई ताबदा ए तुचुंगी कविता से ताबदा ए सैरेंग से ताबदा जामना फजै जामना नुंगाई थवाई पेली ए कविता से ताबदा agachari hiza कोना ई ओजादा हंगेजे अहमद माखोई मैते बांग्लादेश की अखोगी हंदक जाबिबा अखोई कवि अनिशिगी अहुमशिगी कविता से तारगने ओजा आइना दुम मणिपुर की कवि शेरिंग बांग्लादेश की शेरिंग दुम जेंगा आइना खनबदा अखोई मैते रोनगी माने यूज तो बरी तम खितना बराइना निगी मशी मरमदई ओजा कवितागी दुम वाहि माने आंसर तानिंग बाकी मध्य में आते हैं दा प्रमुख कशुतुम हरिशुनागी के नो दा कोई वर्ड यूज की मतंग दा कितन खिना बरना ये वक्त मैंने खन जब होती कोई बांग्लादेश की कोई कभी इतनाहन की शेरिंग कोई ताशी शेरिंग Kaik nazari sama yang punya aku. Manipuri mirorgi chahi mapung bharat pasida aina saireng maina mirorgi damakta khudol tamjari saireng ama sairengi maming sakyeng mingsel anauba lambi ma
ꯌꯥꯠꯂꯝꯅꯕ ꯆꯠꯃꯤꯟꯅꯁꯤ ꯈꯨꯠ ꯇꯤꯡꯊꯣꯛꯄꯤꯔꯛꯄ ꯑꯄꯨꯝꯕ ꯈꯣꯡꯊꯥꯡꯗ ꯑꯃꯠꯇ ꯑꯣꯏꯅ ꯉꯔꯥꯡꯇ ꯑꯣꯏꯔꯕꯣꯏ ꯈꯟꯖꯈꯤꯕ ꯈꯪꯍꯧꯗꯅ ꯌꯧꯔꯛꯈꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟꯗꯤ ꯅꯧꯖꯔꯤꯕ ꯅꯣꯡꯉꯥꯜꯂꯛꯄꯒꯤ ꯉꯥꯡꯂꯥꯟꯅꯕ ꯑꯃꯝꯕ ꯂꯩꯆꯤꯜꯕꯨ ꯍꯥꯏꯗꯣꯛꯇꯨꯅ ꯀꯥꯈꯠꯂꯛꯂꯤ ꯏꯪꯅ ꯇꯞꯅ ꯉꯝꯖꯕ ꯑꯃꯝꯕ ꯄꯣꯛꯍꯟꯅꯕ ꯏꯪꯊꯝꯒꯤ ꯅꯨꯡꯁꯥꯅ ꯍꯛꯆꯥꯡꯗ ꯀꯌꯥꯗ ꯅꯨꯡꯉꯥꯏꯍꯜꯂꯕ ꯄꯨꯛꯅꯤꯡꯗ ꯂꯦꯞꯇꯅ ꯆꯠꯈꯤꯕꯅꯤ ꯅꯪꯅꯗꯤ ꯊꯧ ꯀꯌꯥꯕꯨ ꯄꯥꯡꯊꯣꯛꯅꯕ ꯃꯐꯝ ꯃꯐꯝ ꯀꯌꯥ ꯆꯠꯇꯨꯅ ꯈꯪꯗ ꯎꯗ ꯂꯩꯔꯤꯕ ꯅꯥꯏꯇꯣꯝ ꯎꯃꯪꯗ ꯂꯣꯠꯂꯤꯕ ꯃꯉꯥꯜꯕꯨ ꯇꯥꯍꯜꯂꯤ ꯍꯥꯏꯗꯣꯛꯂꯗꯨꯅ ꯄꯨꯊꯣꯔꯛꯂꯤ ꯊꯤꯔꯗꯨꯅ ꯃꯃꯥꯡꯗ ꯃꯃꯜ ꯂꯩꯔꯕ ꯅꯪꯒꯤ ꯅꯒꯨꯟꯕꯨ ꯈꯪꯍꯜꯂꯤ ꯇꯦꯜꯂꯕ ꯃꯇꯝꯗ ꯇꯥꯍꯜꯂꯝꯃꯤ ꯅꯪꯅ ꯅꯪꯒꯤ ꯃꯃꯤ ꯐꯖꯔꯕ ꯁꯛꯂꯦꯡ ꯃꯤꯡꯁꯦꯜꯗ ꯂꯣꯏꯖꯔꯦ ꯑꯩꯒꯤ ꯑꯍꯥꯟꯕ ꯁꯩꯔꯦꯡ Thank you, Iche Kenahan. Fajare Iche Kenahan ki kobita se. Iche Kenahan akhoi Sahitya Sangsad torokpa matamdagi akhoi Iche Kenahan ga dum akhoi sapinare tawbinare aduna akhoi handa marakta Iche Kenahan magi akhoi khara dum keno leiraramde masu chin thabak china isu dhaka da lakna akhoi khara ꯊꯥꯞꯇꯣꯛꯅ ꯔꯨꯔꯦ ꯑꯗꯨ ꯉꯁꯥꯏ ꯏꯆꯦ ꯑꯣꯖꯥ ꯁꯨꯕꯤꯇꯥꯅ ꯍꯥꯏꯕꯗꯨ ꯖꯦ ꯀꯣꯚꯤꯗꯁꯤꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯅꯛꯁꯟꯍꯜꯂꯦ ꯍꯥꯏꯁꯦ ꯃꯁꯤ ꯌꯥꯝꯅ ꯑꯆꯨꯝꯕ ꯋꯥꯅꯤ ꯇ꯭ꯔꯤꯄꯨꯔꯥ ꯑꯁꯥꯝ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯗꯗꯤ ꯌꯥꯝꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯇ꯭ꯔꯤꯄꯨꯔꯥꯕꯨꯗꯤ ꯑꯩ ꯑꯅꯤꯔꯛ ꯆꯠꯂꯨꯔꯦ ꯑꯗꯣ ꯑꯁꯥꯝ ꯃꯅꯤꯄꯨꯔꯁꯤꯗꯤ ꯑꯩ ꯆꯠꯇ꯭ꯔꯤ ꯑꯗꯨ ꯌꯥꯝꯅ ꯊꯥꯞ ꯃꯥꯟꯅꯩꯅ ꯅꯤꯡꯉꯤ ꯀꯤꯟꯇꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯁꯤꯗ ꯎꯅꯕꯁꯤꯗ ꯉꯁꯥꯏꯒꯤ ꯋꯥꯔꯤꯗꯨꯗꯤ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯝꯅ ꯊꯥꯞꯇꯅ ꯃꯥꯟꯅꯩꯅ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯑꯩ ꯐꯤꯜ ꯇꯧꯈꯤꯕꯁꯦ ꯑꯩꯈꯣꯏꯁꯦ ꯅꯛꯁꯜꯂ ꯃꯥꯟꯅꯩꯅ ꯋꯥꯔꯤꯁꯦ ꯑꯗꯨꯅ ꯎꯅꯕꯁꯤꯗ ꯅꯨꯡꯁꯤꯕꯁꯦ ꯑꯇꯩꯁꯨ ꯍꯦꯜꯂꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯦꯜꯂꯦ ꯑꯗꯨꯒ ꯍꯥꯟꯅꯗꯤ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝꯅ ꯊꯥꯞ ꯃꯥꯜꯂꯦ ꯍꯥꯏꯅ ꯊꯥꯞꯃꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯩꯈꯣꯏꯅ ꯄꯤꯛꯏꯉꯩꯗ ꯑꯗꯣ ꯍꯧꯖꯤꯛ ꯅꯦꯠ ꯏꯟꯇꯔꯅꯦꯠꯀꯤꯁꯤꯗ ꯎꯕꯁꯤꯗ ꯃꯅꯤꯄꯨꯔꯤ ꯏꯁꯩ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯝ ꯎ ꯈꯣꯠꯄꯁꯤꯗ ꯍꯧꯖꯤꯛ ꯆꯠꯅꯤꯡꯕꯁꯨ ꯈꯔ ꯍꯦꯜꯂꯦ ꯑꯗꯨꯅ ꯑꯗꯁꯨ ꯀꯩꯅꯣꯕꯨꯗꯤ ꯔꯤꯂꯦꯇꯤቭꯕꯨꯗꯤ ꯂꯩꯇꯦ ꯑꯗꯨꯏꯁꯨ ꯍꯧꯖꯤꯛ ꯂꯥꯛꯅꯤꯡꯕ ꯆꯠꯅꯤꯡꯕ ꯀꯣꯏꯊꯣꯛꯅꯤꯡꯕꯁꯦ ꯈꯔꯁꯨ ꯍꯦꯜꯂꯦ ꯍꯦꯟꯕꯁꯤꯗ ꯀꯣꯚꯤꯗꯁꯤꯅ ꯐꯥꯖꯤꯟꯕꯅꯦ ꯈꯣꯡꯁꯦ ꯍꯧꯖꯤꯛ ꯍꯥꯟꯅꯗꯤ ꯂꯨꯄꯥ ꯄꯩꯁꯥꯁꯨ ꯈꯪꯉꯝꯗꯦ ꯑꯗꯩ ꯋꯥꯔꯤ ꯋꯥꯇꯥꯏ ꯂꯨꯄꯥ ꯄꯩꯁꯥ ꯄꯨꯝꯅꯃꯛꯁꯦ ꯈꯔ ꯆꯤꯜꯂꯝꯃꯤ ꯍꯧꯖꯤꯛ ꯈꯔ puno kala matam ju ji adu ji covid sira puno panjanna thamme adi akomba da huji tripura da aji oina chatlage huji tripura gi akhoi gi oja gambhini gi akhoi magi sairing pitashi Agachari Rumita, Egi Shading Gimaming Pandam Thum Chakli Badubu Kawi May Chaklaba Matung Tangoi Animaki Apun Bashaktam di Wamay Kuriba Egi Tamoini Chu Riba Nong Judi Nungshibagi Mashakni Pirangi Shaktam Shu Nungshibani Ani Makta Lup Libadi Egi Pukning Kaktani Ngal ashi maingalni, uriba ashishu maingalgi sharukni. Ani makta machi lengdana leiribashi, aigi thawai mangani. Chel liba turelshi taibang punshini. Chat liba mikupshina matamgi ichelni. Ani makta leptana tautharibashi, aigi punshini. Shit liba ashi shajibu nonglaini. Akhag arauga loinana taraklibashi bazrani. Animakta leptana, lengdana leplibashi, aigi washakni. Thakha ungna chelibashi, kangi kangkhongni, ungliba ireishi awanungaini.
ꯈꯨꯗꯤꯡꯃꯛꯇ ꯅꯤꯡꯍꯟꯅꯗ꯭ꯔꯤꯕꯗꯤ ꯑꯩꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜꯅꯤ ꯁꯥꯈꯞ ꯇꯝꯅ ꯄꯥꯏꯔꯤꯕꯁꯤ ꯆꯦꯛꯂꯥꯅꯤ ꯑꯇꯤꯌꯥ ꯄꯛꯅ ꯄꯥꯏꯔꯤꯕꯁꯤ ꯑꯃꯨꯕ ꯅꯣꯡꯅꯤ ꯑꯅꯤꯃꯛꯇ ꯂꯦꯡꯗꯅ ꯀꯥꯏꯗꯣꯡꯂꯤꯕꯁꯤ ꯑꯩꯒꯤ ꯃꯪꯂꯥꯟꯅꯤ ꯄ꯭ꯔꯤꯊꯤꯕꯤꯅ ꯀꯣꯏꯔꯤ ꯅꯨꯃꯤꯠꯄꯨ ꯊꯥꯖꯅ ꯀꯣꯏꯔꯤ ꯄ꯭ꯔꯤꯊꯤꯕꯤꯕꯨ ꯑꯩꯅ ꯀꯣꯏꯔꯤ ꯊꯥꯖꯕꯨ ꯊꯥꯖꯒꯤ ꯂꯩꯃꯥꯏꯗ ꯊꯥꯖ ꯑꯃꯒꯤ ꯃꯁꯦꯛ ꯃꯉꯥꯜꯒꯤꯗꯃꯛ ꯑꯩꯒꯤ ꯃꯊꯪꯒꯤ ꯁꯩꯔꯦꯡ ꯕꯣꯟꯁꯥꯏ ꯑꯃꯁꯨꯡ ꯏꯕꯦꯟ ꯕꯣꯟꯁꯥꯏ ꯀꯌꯥꯅ ꯂꯦꯞꯂꯤ ꯑꯩꯒꯤ ꯃꯥꯡꯒꯣꯟ ꯃꯆꯤꯗ ꯗꯥꯔꯤꯕꯥꯟꯗ ꯃꯆꯨ ꯃꯆꯨꯒꯤ ꯒꯝꯂꯥ ꯀꯌꯥꯗ ꯆꯍꯤ ꯀꯌꯥ ꯀꯌꯥ ꯆꯨꯞꯅ ꯗ꯭ꯋꯥꯔꯄꯥꯜꯒꯨꯝ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯑꯩꯅꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯀꯌꯥ ꯃꯪꯂꯥꯟ ꯀꯌꯥ ꯃꯪꯖꯈꯤ ꯃꯈꯣꯏꯒꯤꯗꯃꯛ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯎꯅꯥ ꯈꯨꯗꯤꯡ ꯋꯥꯍꯪ ꯄꯥꯎ ꯍꯪꯖꯩ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯂꯩꯔꯤꯕ ꯊꯤꯛꯅꯦꯝꯕ ꯕꯣꯟꯁꯥꯏ ꯑꯃꯅ ꯃꯥꯒꯤ ꯆꯥꯎꯔꯣꯏ ꯁꯤꯠꯂꯕ ꯎꯅꯥꯒꯤ ꯈꯨꯠꯁꯥ ꯃꯆꯥ ꯃꯆꯥꯗꯨ ꯅꯣꯝꯗꯨꯅ ꯂꯤꯕꯤꯔꯛꯂꯤ ꯋꯥꯔꯤ ꯀꯌꯥ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯑꯁꯨꯝ ꯕꯣꯟꯁꯥꯏ ꯑꯣꯟꯈꯤꯕꯒꯤ ꯃꯥꯡꯒꯣꯟ ꯃꯆꯤꯗ ꯐꯤꯗꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯥꯏꯇꯣꯝ ꯐꯝꯂꯤꯕꯤ ꯌꯥꯡꯒꯣꯟꯕꯤ ꯏꯕꯦꯟꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯤ ꯅꯣꯡꯃꯗꯤ ꯑꯩꯁꯨ ꯏꯕꯦꯟꯒꯨꯝ ꯑꯣꯏꯔꯛꯀꯅꯤ ꯑꯍꯜ ꯄꯨꯔꯣꯟ ꯀꯌꯥꯒꯤ ꯋꯥꯔꯤ ꯄꯨꯔꯤꯕ ꯍꯥꯝꯂꯕ ꯃꯤꯠꯐꯝ ꯑꯣꯏꯔꯛꯀꯅꯤ ꯑꯩꯒꯤꯁꯨ ꯃꯁꯨꯁꯤꯡꯒꯤꯗꯃꯛ ꯋꯥꯖꯔꯤꯕꯤ ꯏꯕꯦꯟꯅ ꯁꯛꯂꯤ ꯇꯠꯇꯅ ꯅꯥꯎꯁꯨꯝ ꯏꯁꯩ ꯑꯩꯅ ꯄꯥꯝꯂꯤꯕꯗꯤ ꯏꯕꯦꯟꯒꯤꯗꯃꯛ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯄꯗꯨꯅꯤ ꯏꯕꯦꯟꯒꯤꯗꯃꯛ ꯍꯩꯕꯣꯡ ꯆꯔꯣꯡ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯖꯕꯗꯨꯅꯤ ꯊꯥꯒꯠꯆꯔꯤ Rumita? Rumitagi sound lagtre. Okay. Thank you. Rumitagi sound or network kari tauriba bhapta address. So anyway, mathangda muk koi kenosi ay shum mathang himta thank you Maru Gambini. Koi kay hatare ngasigi kenosi khara non formal ona sinja banina saireng pabasu ani khangde ahum khangde oja ona sum pabiramu asigi thodok pakak number laite adu minimum ani di sum pabi oja sam sang jagadi aduga oja sabita da su tungda lake hojik kenoda chalasi akoigi misna chanu asamgi mahaki saireng pabinaba aina nodok nan sinjari Rumita lak. Thank you, Oja. Matang da Rumita. Aham basering se ay Unmute tawro na. Okay, okay. Anyway, hujik ay na sum halaw talk kaya ako misna chanu da hujik ki kanama misna chanu gi matung da nam kom kana tawi ko. Oja se kon ay makon se clear oi na tabi banatra. Hoi, tai. Ay aham basering se ay gi ay na maitiron ga English ko phongi balare banushi bagi machu kaya asidagi asum parake saying ama. Ay gi saying gi ming makon thok traba ay gi isay. Hangli ay na toy na ay gi thamoy da. Sakli bara nangdi. Naitom na tomata. Ay gi thamoy nangi isay. Makon thok traba surada. Toy na nganglido. Naitom tuminna. Kanana bu tabini. Kanana bu khangbini. Maikay khuding mafam khuding. Lao bu kanbatabu tabiriba. Malim laymay thaksida. Mishak naiba migi kanna honba shor hawba. Ishaygum khanariba taibang pansida. Naitom natom nganglaga. Naitom natom taraga karibu kanariba. Aygi thamoyna kumlakhe. Cheklana paibada atiyagi ayaba lawde. Layrang na satpada laykolgi ayaba thide. Laynam sinba tunghannaba satpanate layrangdo. Malang mana humbana laynam sinba tunghanbagi watani. Aygi ishay makhol thoktrabasu. Thamoygi maroldi thamoytana khangbangamgani. Hairaga mamon nokhi thamoydo. Aygi ahan ba sharing loijare ani shuba sharing se ay
ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯏꯖꯈꯤꯕꯅꯤ ꯑꯩꯁꯦ ꯂꯨꯍꯣꯡꯕꯁꯦ ꯆꯍꯤ 13 ꯁꯨꯗꯣꯔꯦ ꯑꯗꯨꯕꯨ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯑꯃ ꯐꯥꯎꯕ ꯆꯠꯄ ꯉꯝꯍꯧꯗꯕ ꯑꯩꯅ ꯁꯤꯒ ꯑꯁꯥꯝꯗꯒꯤ ꯒꯨꯔꯒꯥꯎꯗ ꯂꯩꯕꯁꯤꯒ ꯍꯦꯛ ꯃꯊꯧ ꯑꯉꯥꯡꯁꯤꯡꯒꯤ ꯁ꯭ꯀꯨꯜꯒꯤ ꯃꯇꯥꯡ ꯑꯣꯏꯕ ꯁꯨꯇꯤ ꯂꯧꯕ ꯉꯝꯗꯕ ꯑꯩꯒꯤ ꯅꯨꯄꯥ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯄ ꯉꯝꯗꯕ ꯉꯁꯤ ꯐꯥꯎꯕ ꯑꯩ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯌꯥꯎꯗ꯭ꯔꯤ ꯑꯗꯨꯒ ꯑꯩꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯇꯥꯡꯁꯤꯒ ꯁꯩꯔꯦꯡ ꯑꯃ ꯁꯨꯝ ꯏꯕ ꯑꯩꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯄ ꯀꯥꯟꯗ ꯊꯥꯖ ꯅꯪꯗꯤ ꯎꯔꯝꯅꯤꯗꯣ ꯑꯁꯤ ꯁꯩꯔꯦꯡꯁꯦ ꯂꯥꯁ ꯌꯔꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯏꯈꯤꯕꯅꯦ ꯑꯩꯅ ꯊꯥꯖ ꯅꯪꯗꯤ ꯎꯔꯝꯅꯤꯗꯣ ꯏꯄꯥꯝ ꯂꯝꯗꯝ ꯅꯨꯡꯁꯤꯕꯗꯣ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯁꯪꯒꯥꯏꯗꯨꯁꯨ ꯑꯩꯅ ꯀꯣꯏꯅ ꯆꯦꯟꯅ ꯁꯥꯟꯅꯔꯝꯕ ꯁꯨꯃꯥꯡꯗꯨꯁꯨ ꯌꯨꯝꯒꯤ ꯂꯝꯖꯪꯗ ꯁꯥꯠꯍꯧꯕ ꯁꯤꯡꯒꯥꯔꯤꯗꯣ ꯉꯁꯤꯁꯨ ꯁꯥꯠꯂꯝꯒꯅꯤꯗꯣ ꯂꯩꯀꯥ ꯐꯟꯅ ngaurunan uramgani do ngasishu nangi thabal manganda leikai gi iche inau kayasu mayum makai panakhre ihang hanglam ni do ekhoi leirak leikai do palim ima nungshibi panthau ipa nungshiba ai di udaba kuire do thaje nangdi uramgani do nangna aigi mitsna oibiro makhoibu penna yengbiro nangna makhoibu yengli khallaga wakhaldu da potha jarage aigi wajaraba thamoisu thaje nangdi uramni do aina makhoibu ningsingdona nuit khuding sonbase tumin na kappase thaje nangdi uramni do ai khara emotional oire aduna maya tawbini heng paraga sum emotional oira kuse ado ai singe koi kama keno singe kabi singe hona bini adu mayam sum khara ise heng paraga sum sagi heng se yum da sum ta paraga kapya kya yaw gure hona bini kaide sum tathabi ado ai ahum suba heng se si paraga si di aina no phongba lairik si dagini na ai haziki lairik beyond the language China in like saying international loan taruka loina na mitron gi phong khaba saying sita job like sigagia sum parage yening tha ki masai gonda yata jeri malimna mo anobigum siraduna ngakshunda leirangu leiparengu magi minuk ki nuk shiraba leinamda shat shanglare thawai hakchangsu aduga ahingi cheklagi pukning hurawa khonjelsu nganglare maikai khuding malimgi kabi singna turakle sairingi pijolsu kharamana laichol isaigum kharana thoni jabagum kharana punsigi harau minukkum adubu naitum tabagi khoithum narba sahi kharasu yaurari maraktuda makhal mathilgi machugi makhal mathilgi maungi achau macha khaidana punna satminarasi saminarasi jagoi leirang pumba harauna aduga aina khanjaki kayata phagadaba karigumba leirang singsina ngamhallabadi malimgi awa ana khudingmak phanba adu yening thani aigi chanaba lakloni nungshibagi leirang hek lurasi thamoi lekoldagi asi sayeng se paraga ingasi lotion jarage aigi sayeng pabase thank you yambu aigi sayeng tabi bagi osa promote bu mukhanna thagachari ngasi ki program sidai bu invite toduna sayeng pabagi khudung chaba pibi bagi tamakta Haji lamda haji akhoi emotion oidido aina pipuna ki keno feeling ipam lamdam gi wari tawrashu wa madui maramda
aina khanbada koi nupi puramaki si same feeling and ai thajai si akoi su haji akoi ai dini je su haji nungai taba kai mane poi je chatpa ngamdradi Dhaka da ina leidi si su matam khuding lakai gi program da chatpa ngamde adu huji bar keno to video dauna una china su khara budi nungai taba tang budi kai atu lamdam gi pa taraga nga chatpa ngamda bagi feeling se ina ai thaji koi gi pabai thamaki aina huji Tripura gi Oja Kaishnam Birola Kaishnam Birola lagi kuji sering Rumita da Rumita nangi fan do thingo do di mai sound che fan do na oir mane sound che khara taba nuaite fan do off to raga di fan off fan to do ba off to plus raga di fan off to na yeng si amuk to kenai di sound gi fan do off to raga di fan do off to raga di hoito sound che khara kana to clear hujik sum che koi kano da Oja Birola da lak Rumita ge si shaming ai mamaktada merorgi ngasi chahi mapung pharakpagi online khutangda oja mayam punbina duna ngasi sereng sedinaba amasung oja singi siwari mate khara taba phangjabase yam thagatsai nungaijai thagatsari merorbasu matam sangna hinnaba asi haraga ai sereng pathoksage aigi serengi maming imada iba chithi aina handak aigi 2021 gi February da phongdiba sereng larik tagi laphacharaga pathoksabani imada iba chithi ima kuirabagi matungda ngasidi na chana chithi ama iri thamoigi machu tadriba chebangda misna ani dagi sintharakpa pirangna Tuoiraga ngashidi nafamda chithi oina tamlagi lotuna thanamba phongdoktriba thamoigi warising ima nakhutna tharamba upal charasing ngashidi haipal leipalene leikol thanna leirang satni nungsiba leinamna sinthumle nakhutna semjaramba panthogi infol panglabana chasingna Chena chongna sanajariba makhom khairaba sanaugumna panthogi sumang mangol ihang hangle imana jatkibada mahu panba jiba sinna tanchhalakle minamba saram chatchatpa sinna setna charakliba akoibagi sambal lanchillaktuna ngasidi phana yamna changchillakle mapu pandaba gumna Sarau lang thaktuna pitat patatpa mimana drabana sasi ahing chaktaba singi khayakta nungti numit phadok tariba pidonaraba warisi karamna paudam sigi ima dharmadi hojiksu mangdri imana tambiba punsigi laiwa chetna thamina sasingna wasak kayagi warep ngaktuna dharmagi lanphamda Moibungi nungsiba makhol ngaiduna imana chatkhiba ahing sagai lan lakhi samasna inthokpiraba panthogi sangaida imagi potloifamda haurakhi lan kumai yengna khi laikai hongna jat taraba inauna imagi sanskar lakpada imung gupna phadok tari ima asyengba phajabadi hojik sumangji Atiyagi sangbana machu makthaba leite henna masek mangal thorakliba sajinnaba marupki asyengba saktam ngasidi nasasing ngamna pangal chawre waruraganu ima sagatlagani dharma chenba asyengba dharma gi lanpham ama imagi khomlang laman singnaba panthogi humang mamal hannaba thawan misak singi mari Nasana ngai bani mikukudi
ꯑꯩꯒꯤ ꯑꯍꯥꯟꯕꯒꯤ ꯁꯩꯔꯦꯡ ꯂꯣꯏꯖꯔꯤ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯅꯤꯡꯇꯝꯕ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯑꯩ ꯅꯪꯒꯤ ꯁꯛꯇꯝ ꯑꯔꯦꯞꯄ ꯂꯩꯇꯦ ꯁꯛꯂꯣꯟ ꯀꯌꯥ ꯑꯔꯣꯟꯕ ꯁꯛꯇꯝ ꯉꯥꯛꯄꯗ ꯃꯤꯀꯨꯞꯀꯤ ꯄꯨꯡꯖꯥꯒꯤ ꯐꯤꯖꯣꯟ ꯍꯣꯡꯂꯤ ꯅꯤꯡꯇꯝꯕ ꯁꯦꯟꯅꯕꯗ ꯌꯦꯡꯉꯨ ꯀꯌꯥꯗ ꯋꯥꯖꯔꯤꯕ ꯅꯪꯒꯤ ꯂꯥꯟꯃꯤꯁꯤꯡ ꯅꯤꯡꯇꯝ ꯅꯪꯕꯨ ꯊꯤꯕꯗ ꯃꯄꯨꯝ ꯊꯤꯠꯂꯦ ꯅꯪꯕꯨ ꯇꯥꯟꯕꯁꯤꯡꯁꯨ ꯍꯧꯖꯤꯛꯁꯨ ꯂꯦꯞꯇꯅ ꯊꯤꯔꯤ ꯆꯥꯎꯔꯕ ꯂꯣꯏꯁꯪꯒꯤ ꯃꯅꯨꯡꯗ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯗꯨꯀꯥꯟꯗ ꯕꯖꯥꯔ ꯂꯩꯔꯛ ꯂꯩꯀꯥꯏꯗ ꯁꯍꯔꯒꯤ ꯒꯂꯤꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡꯒꯤ ꯎꯄꯨꯗ ꯄꯔꯦꯡ ꯅꯥꯏꯅ ꯆꯠꯄ ꯅꯪꯕꯨ ꯉꯥꯛꯄ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯅꯪꯕꯨ ꯊꯤꯔꯤ ꯍꯟꯅ ꯑꯗꯨꯕꯨ ꯅꯣꯡ ꯅꯨꯡꯇꯤ ꯂꯝꯕꯤꯗ ꯂꯦꯡꯊꯩꯅꯔꯕꯁꯨ ꯀꯅꯥꯅꯁꯨ ꯁꯛꯈꯪꯅꯗ꯭ꯔꯦ ꯑꯃꯅ ꯑꯃꯕꯨ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯉꯁꯤꯁꯨ ꯅꯪꯕꯨ ꯉꯥꯛꯄ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯑꯈꯥꯕ ꯃꯤꯠꯌꯦꯡ ꯃꯔꯛꯇ ꯑꯈꯥꯛ ꯑꯔꯥꯎ ꯑꯀꯤ ꯇꯨꯖꯨꯡꯕ ꯅꯨꯃꯤꯠ ꯀꯌꯥ ꯇꯨꯡꯑꯣꯏꯅꯗꯨꯅ ꯅꯪꯕꯨ ꯇꯥꯜꯂꯤꯕꯁꯤꯡꯅ ꯅꯤꯡꯇꯝꯕ ꯅꯪꯕꯨ ꯊꯤꯔꯛꯂꯤ ꯆꯣꯛꯊꯕ ꯂꯩꯇꯅ ꯅꯣꯡꯃꯒꯤ ꯋꯥꯡꯈꯠꯅꯔꯛꯏ ꯋꯥꯈꯜꯒꯤ ꯃꯔꯦꯞ ꯅꯪꯕꯨ ꯁꯦꯟꯅꯔꯤꯕ ꯅꯣꯡꯃꯩ ꯄꯥꯏꯕ ꯂꯥꯟꯃꯤꯁꯤꯡ ꯅꯣꯡꯃꯩ ꯄꯥꯏꯅ ꯅꯪꯕꯨ ꯅꯤꯡꯇꯝ ꯆꯤꯡꯅꯔꯦ ꯃꯤꯆꯪ ꯄ꯭ꯔꯖꯥꯒꯤ ꯅꯤꯡꯇꯝꯕꯒꯤ ꯖꯤꯛꯂꯛꯂꯤ ꯑꯅꯤꯒꯤ ꯅꯣꯡꯃꯩ ꯆꯤꯡꯗꯣꯟꯗꯒꯤ ꯈꯤꯛꯊꯔꯛꯄ ꯕꯥꯔꯨꯠꯀꯤ ꯃꯩꯁꯥꯗ ꯍꯦ ꯅꯤꯡꯇꯝꯕ ꯑꯉꯛꯄꯅꯤ ꯅꯪꯁꯤ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕꯁꯨ ꯑꯔꯦꯝꯕꯅꯤ ꯅꯪꯒꯤ ꯃꯌꯥꯒꯤ ꯂꯥꯡꯗ ꯊꯨꯗꯨꯅ ꯖꯤꯕ ꯈꯨꯗꯤꯡꯃꯛ ꯀꯉꯥꯎꯅꯔꯦ ꯉꯁꯤꯗꯤ ꯃꯥꯂꯦꯝꯁꯤ ꯏꯪꯅ ꯂꯩꯇꯥꯗꯔꯦ ꯎꯗꯕꯔ ꯅꯪ ꯑꯩꯒꯤ ꯏꯔꯩꯄꯥꯛꯀꯤ ꯀꯥꯏꯊꯔꯛꯂꯕ ꯁꯛꯇꯝ ngasi di mihat pung ole lamdam si ta da barani nangbo nauna masama puroi ba kaina rabi nupija kaya kaya gi teng thak pol si khuding mak na sunglang ni khangu nangbu ngakli ban nang amadi nangbu taliba singi I khujok thaklabasu pienda duna samlaba ireisa singbusu pukhattuna mihat pung de ichu saklon saktak tana sahing saba minamba nangna taibang mi ekhoibu amaga yekna yengthiba tambiri aduga krodai danu nangu senari basi nangu tali basi kana amatta khangandana nangna chakhibada loipunama hingbagi mamal khandraba matamda khena balaitana manaba khongthangda amatta oibagi apunba khonjelna nangbu kaurakpa nangbu thirakpa numittu phawba ngaiduna lay kroning tambanang kadai dano lotto na ayi ani suba sereng lojare aten ba sereng maga pajarage ngai khini ai matamdo ayi sereng gi mami ngai khini ai matamdo chakthok na manaba khongthang da chatpa kalak mi hoba laitana kangsilaba upal singna anoba mayol purappa Poro numit amang ngai khigani ay matu khalgi potlum na nambo poraba kang sillaba singli nauri lutong unsata na kupsilakpa unsina sanjay chalaklaba matam sida oi pai ri wakal sina bra kum pathaba lekitana thongmai kupigi mairi sina mutri phawada unsigi hingbagi porogi maisana chaktheklaba hakchang polang sing puduna ngai khigani ai moloyana humlakpa taing laba nusi nami bana mana thunglaba yekna mi hobagi lan phammarak sida thetlam khini nongmadi mana bagi pacheng pira amat oibagi langlana ki hangatlam gani atiyada wangna amuk taraktana balai mai sida honjel wangna lauduna ai tane ima amattagi masani unsina sira basu hanjin ngai khini ai matamdo loijare ai sere Sereng ahumak
ꯐꯖꯩ ꯑꯩꯉꯣꯟꯗ ꯏꯃꯥꯗ ꯏꯕ ꯆꯤꯊꯤ ꯑꯗꯨꯁꯨ ꯐꯖꯩ ꯅꯤꯡꯇꯝꯕ ꯑꯁꯤ ꯃꯁꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯍꯟꯗꯛ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯕꯅꯤꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯍꯟꯗꯛ ꯑꯩꯈꯣꯏ ꯌꯥꯡꯈꯩ ꯁꯨꯕ ꯀꯩꯅꯣꯅꯤ ꯅꯤꯡꯇꯝ ꯂꯥꯟꯒꯤ ꯀꯩꯅꯣꯅꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯩꯈꯣꯏ ꯍꯟꯗꯛ ꯌꯥꯝꯅꯁꯨ ꯆꯥꯎꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯍꯟꯗꯛ ꯀꯩꯅꯣ ꯇꯧꯗꯣꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯣꯏꯗꯣꯔꯤ ꯑꯗꯨꯗ ꯀꯩꯅꯣꯒꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯁꯨ ꯂꯥꯛꯀꯅꯦꯅ ꯍꯟꯗꯛ ꯑꯩꯈꯣꯏ 16 ꯗꯤꯁꯦꯝꯕꯔꯒꯤ 16 ꯗꯤꯁꯦꯝꯕꯔꯗ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯑꯣꯏꯅꯤ ꯑꯗꯨꯗ ꯀꯩꯅꯣꯒꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯁꯨ ꯂꯥꯛꯄꯩ ꯋꯥꯅꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯂꯥꯛꯅ ꯌꯥꯝ ꯆꯥꯎꯅ ꯅꯤꯡꯇꯝꯕꯁꯦ ꯑꯗꯨ ꯅꯨꯡꯁꯤ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯇꯥꯡꯗꯁꯨ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯋꯥꯔꯜꯗꯁꯨ ꯃꯁꯤꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯍꯧꯖꯤꯛ ꯐꯤꯕꯝꯁꯦ ꯈꯔ ꯆꯨꯝꯗꯕꯁꯤꯗ ꯅꯤꯡꯇꯝꯁꯦ ꯑꯩꯈꯣꯏꯗ ꯄꯨꯝꯅꯃꯛꯀꯤ ꯈꯧꯔꯥꯡꯕ ꯑꯃꯅꯦꯅꯁꯨ ꯑꯩ ꯈꯜꯂꯤ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯩꯔꯦꯡ ꯊꯤꯕꯁꯤꯗ ꯑꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯏꯕ ꯀꯕꯤ ꯔꯣꯁꯅꯥꯔꯥ ꯕꯥꯁꯤ ꯑꯩꯈꯣꯏ ꯑꯩ ꯃꯥꯕꯨ ꯃꯥꯒꯤ ꯁꯩꯔꯦꯡꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯀꯩꯅꯣ ꯇꯧꯅꯕ ꯄ꯭ꯔꯖꯦꯟ ꯇꯧꯅꯕ ꯑꯩ ꯃꯥꯕꯨ ꯅꯤꯡꯁꯤꯡꯖꯔꯤ ꯔꯣꯁꯅꯥꯔꯥ ꯕꯥꯁꯤ इसे रमिताबु थागेसरी मणिपुरी मिरर की चाही मपुंग फाबगी ngisigi program sida ahan bada khalami jamna kirami kari dai kari hangakani kari prashna uttar taw kataba mathong barang nai ni ra kari su ngang su du jamna heita banina adu ngasi jamna emotional oire misna marup misna gi saireng tabada mitai pi taba khanghaude jamna nungaiba din namani nasi asukuina saireng paminaba saireng sedinabagi program da ngasi gi din simai gi jamna striti moy din nam oirna leigadra in khali jamna nungaiba din nam oikre adu ai ahan bai tentak pa saireng ama pajege ai gi saireng gi ming punsi gi wari kui khraba matamgi warini machu kayana leiteng lamli prithibi se maram ilai leitana pangnok tanok ninglami ha ha hi hi haina imana samji paiduna chinglabasu mit chanaraga pangnok tanok nokminai ngasidi ibani nakna leiragasu kayada lapkhrabano ngasidi maram ilai leitana pangkakta kapningi haukraba punsigi wari kayase awaba nungsa sor oikha khallubada aigi ani suba sereng tangna phangba mioipok taminarsi aroiba mikupta mieng khraba thapal leigum leinam chela banangi nungsibana tapna aigi indribu khudum chankre amukka sukhangde nungsiba haibase lengdana lei inakta thajabagi pankhai lei lan khidri haiba nangi nungsibagi black check tuna aigi asagi ening hulhalle thamoi gi awaba khuding mak kokre awaba cheitheng phangliba na khoisu thajaba thamu nungsiba lei chetna thamoi nungda naidom hingliba mioi basa laklo ullasi nungaibagi mitil phamsida saklasi mai pakbagi isei mioi pokti atangbani phajabana thallaba khak manghan gumsi arembada thamoida maichak puduna karino songa dauriba mapugi nam nangna tambiduna haire isu paiba machu kayagi uchek singaloinana asukui basi makhoiga khut saminaduna tauthrakpani chelsida ngasidi makhoigi marakta tinba phangjare haujikti aigi khaurang-base makhoi khaktagini nauna leisa tamlare leirang malika parijatsu anauba saktam galoinana o aigi punsi nangbu yamna nungsijai yamna pamujai
ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯂꯣꯏꯖꯔꯦ ꯃꯊꯪꯒꯤ ꯔꯥꯎꯟꯗ ꯑꯃꯨꯛꯀ ꯄꯥꯖꯒꯦ ꯑꯩꯒ ꯑꯩꯈꯣꯏ ꯁꯥꯍꯤꯇ꯭ꯌ ꯑꯩꯈꯣꯏ ꯅꯔꯝꯕꯤ ꯏꯆꯦ ꯔꯣꯃꯤꯇꯥ ꯀꯩꯅꯣ ꯃꯈꯣꯟꯁꯦ ꯐꯣꯟ ꯃꯅꯥꯛꯇ ꯂꯩꯕ꯭ꯔꯥ ꯂꯦꯞꯇꯣꯞ ꯀꯨꯝꯕꯒꯤ ꯃꯅꯥꯛꯇ ꯐꯣꯟ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯒꯁꯨ ꯃꯈꯣꯟ ꯁꯨꯃꯥꯏꯅ ꯉꯪꯕ ꯌꯥꯎꯕꯅꯦ ꯃꯣꯕꯥꯏꯜ ꯐꯣꯟ ꯃꯣꯕꯥꯏꯜ ꯐꯣꯟ ꯂꯦꯞꯇꯣꯞ ꯃꯅꯥꯛꯇ ꯊꯝꯃꯒ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯏꯟꯇꯔꯐꯔꯦꯟꯁ ꯂꯥꯛꯄꯁꯨ ꯌꯥꯎꯋꯦ ꯑꯩꯁꯦ ꯃꯣꯕꯥꯏꯜꯗꯅꯤ ꯑꯣ ꯃꯣꯕꯥꯏꯜꯗꯩꯔꯣ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯃꯣꯕꯥꯏꯜ ꯂꯩꯔ ꯍꯟꯗꯛꯁꯦ ꯃꯣꯕꯥꯏꯜꯗ ꯇꯧꯔꯦ ꯇꯥꯕ꯭ꯔꯣ ꯇꯥꯏꯌꯦꯀꯣ ꯑꯗꯣ ꯉꯪꯕ ꯑꯃ ꯌꯥꯎꯕ ꯃꯔꯛꯇ ꯌꯥꯝꯅ ꯉꯪꯉꯤ ꯑꯗꯨ ꯑꯣꯏꯗꯤ ꯗꯥ ꯄ꯭ꯔꯃꯣꯗ आपने ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯕ꯭ꯔꯣ ꯁꯤꯗꯤ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯒꯦ ꯃꯤꯅꯣꯇꯤ ꯑꯩꯈꯣꯏ ꯁꯥꯍꯤꯇ꯭ꯌ ꯌꯥꯝꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯨꯗꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯇꯗ ꯑꯩꯈꯣꯏ ꯑꯦꯅꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯩꯈꯣꯏ ꯕꯥꯅꯤ ꯑꯗꯨꯝ ꯃꯤꯅꯣꯇꯤꯒꯤ ꯃꯥ ꯁꯩꯔꯦꯡ ꯑꯩꯈꯣꯏ ꯁꯤꯈꯛꯇꯅꯤ ꯁꯥꯎꯟꯁꯦ ꯈꯖꯤꯛꯇꯪ ꯀꯩꯅꯣ ꯇꯧꯕꯅ ꯈꯔ ꯁꯣꯜ ꯑꯗꯣ ꯍꯧꯖꯤꯛ ꯏꯆꯦ ꯃꯤꯅꯣꯇꯤꯗ ꯂꯥꯛꯆꯔꯤ ꯔꯨꯃꯤꯇꯥꯟ ꯍꯥꯏꯔꯤꯁꯤꯅ ꯔꯨꯃꯤꯇꯥꯁꯨ ꯏꯆꯦ ꯃꯤꯅꯣꯇꯤꯁꯨ ꯄꯨꯟꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯌꯥꯎꯕꯤꯅꯔꯛꯏ ꯑꯗꯨꯒꯤ ꯁꯨꯝ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯛꯄꯅꯤ ꯑꯗꯨ ꯏꯆꯦ ꯃꯤꯅꯣꯇꯤ you can go ahead. ꯊꯥꯒꯠꯆꯔꯤ ꯔꯨꯃꯤꯇꯥ ꯅꯨꯡꯉꯥꯏꯖꯩ ꯃꯇꯝ ꯀꯨꯏꯅ ꯑꯩꯈꯣꯏꯁꯦ ꯀꯥꯏꯅꯕꯅꯤ ꯍꯥꯏꯕ ꯌꯥꯏ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯊꯥꯒꯠꯆꯩ ꯔꯣꯁꯅꯔꯥ ꯑꯃꯁꯨꯡ ꯀꯩꯅ ꯍꯥꯟꯅ ꯌꯥꯎꯔꯛꯄꯗꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛꯀ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯔꯝꯗ ꯑꯗꯩ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯎꯅꯕ ꯐꯪꯉꯦ ꯑꯗꯨꯅ ꯃꯣꯏꯕꯨꯁꯨ ꯊꯥꯒꯠꯆꯩ ꯑꯗꯩ ꯅꯨꯡꯉꯥꯏꯖꯩ ꯔꯨꯃꯤꯇꯥ ꯑꯟꯊꯣꯛꯅ ꯀꯨꯏꯅ ꯎꯅꯈꯤꯗꯕꯗꯣ ꯑꯩꯈꯣꯏ ꯅꯧꯅ ꯑꯃꯨꯛ ꯎꯅꯖꯕꯩ ꯑꯗꯣ ꯑꯣꯖꯥꯁꯤꯡꯒꯤ ꯃꯐꯝꯗ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯖꯅꯤꯡꯕꯅ ꯑꯩꯁꯦ ꯌꯥꯝꯅ ꯊꯣꯏꯗꯣꯛꯅ ꯏꯖꯕ ꯍꯩꯖꯕ ꯅꯠꯆꯗꯦ ꯑꯗꯨ ꯏꯃꯥꯂꯣꯟ ꯅꯨꯡꯁꯤꯕꯅ ꯑꯗꯨꯝ ꯑꯃ ꯑꯅꯤꯈꯛ ꯏꯖꯕꯅꯤ ꯑꯗꯨꯅ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯕꯁꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯥꯟꯕꯤꯗꯨꯅ ꯉꯥꯛꯄꯤꯌꯨ ꯑꯗꯨ ꯍꯥꯏꯖꯔꯤ ꯑꯗꯩ ꯑꯩꯒꯤ ꯑꯍꯥꯟꯕ ꯁꯩꯔꯦꯡ ꯁꯤ ꯑꯩꯒꯤ ꯁꯪꯁꯀ꯭ꯔꯤꯇꯤꯗꯤ ꯏꯖꯥꯇꯤꯕꯨ ꯃꯇꯤꯛ ꯆꯥꯅ ꯍꯤꯡꯍꯜꯂꯤꯕꯅꯤ ꯃꯌꯦꯛ ꯃꯔꯤꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕ ꯑꯣꯏꯊꯣꯛꯇ꯭ꯔꯕꯅꯤ ꯖꯒꯠ ꯁꯪꯁꯥꯔꯒꯤ ꯑꯔꯪꯕ ꯀꯨꯝꯍꯩꯗ ꯏꯍꯧ ꯏꯅꯣꯠ ꯍꯥꯞꯂꯤꯕꯅꯤ ꯃꯁꯥ ꯃꯁꯥꯒꯤ ꯁꯛꯇꯥꯛꯄꯗ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯐꯣꯡꯗꯣꯛꯂꯤꯕꯅꯤ ꯀꯨꯝꯍꯩ ꯍꯧꯅꯔꯣꯜ ꯀꯌꯥꯗꯁꯨ ꯙꯔꯃꯒꯤ ꯐꯖꯕ ꯈꯪꯍꯜꯂꯤꯕꯅꯤ ꯑꯣꯖꯥꯔꯣꯜꯁꯤꯡꯅ ꯕꯪꯂꯥꯒꯤ ꯁꯨꯔꯗ ꯁꯛꯂꯣꯟ ꯍꯣꯡꯂꯗꯨꯅ ꯌꯥꯍꯧꯔꯛꯈꯤꯕꯅꯤ ꯑꯇꯣꯞꯄ ꯐꯨꯔꯨꯞꯀꯤ ꯂꯩꯇ꯭ꯔꯦꯡ ꯀꯌꯥꯗ ꯂꯅꯥꯏꯒꯤ ꯏꯅꯥꯠ ꯆꯪꯈꯣꯜꯂꯤꯕꯅꯤ ꯆꯥꯎꯈꯠꯂꯕ ꯁꯪꯁꯀ꯭ꯔꯤꯇꯤ ꯑꯃ ꯑꯣꯏꯅ ꯃꯥꯂꯦꯝꯁꯤꯟꯅ ꯁꯛ ꯇꯥꯛꯂꯤꯕꯅꯤ ꯃꯈꯜ ꯃꯆꯨ ꯀꯌꯥꯅ ꯇꯤꯜꯂꯕ ꯃꯇꯝꯒꯤ ꯅꯤꯡꯊꯤꯔꯕꯤꯅꯤ ꯃꯀꯥ ꯃꯌꯦꯛ ꯁꯦꯡꯅ ꯐꯨꯗꯣꯛꯂꯕꯤ ꯑꯩꯒꯤ ꯁꯪꯁꯀ꯭ꯔꯤꯇꯤꯅꯤ ꯑꯍꯥꯟꯕ ꯁꯩꯔꯦꯡ ꯂꯣꯏꯖꯔꯦ ꯑꯇꯦꯟꯕ ꯁꯩꯔꯦꯡ ꯑꯃꯇꯪꯒ ꯄꯥꯊꯣꯛꯆꯒꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯇꯥꯃꯤꯟꯅꯔꯁꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯇꯥꯏꯕꯪ ꯃꯄꯣꯛ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯅꯣꯡꯃꯇꯒꯤꯅꯤ ꯑꯅꯧꯕ ꯆꯍꯤꯒꯤ ꯑꯅꯧꯕ ꯋꯥꯔꯦꯞ ꯀꯌా ꯂꯩꯔꯕꯁꯨ ꯊꯃꯣꯏꯅꯨꯡꯗ ꯁꯛꯂꯁꯤ ꯉꯁꯤ ꯄꯨꯛꯅꯤꯡ ꯄꯨꯟꯕꯒꯤ ꯏꯁꯩ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯇꯝꯄꯥꯛ ꯑꯁꯤꯗ ꯂꯟꯅ ꯐꯧꯅ ꯊꯜꯂꯕ ꯔꯤꯇꯨ ꯇꯔꯨꯛꯅ ꯂꯩꯇ꯭ꯔꯦꯡꯂꯕ ꯂꯝꯗꯝꯒꯤ ꯅꯤꯡꯇꯝ ꯉꯥꯛꯄꯒꯤ ꯂꯥꯟꯐꯝꯗ ꯃꯥꯟꯅꯔꯕ ꯂꯤꯡꯖꯦꯜ ꯇꯠꯇꯕ ꯑꯣꯏꯁꯅꯨ ꯉꯁꯤꯁꯨ ꯁꯣꯜꯂꯕꯁꯨ ꯂꯥꯏꯔꯔꯕꯁꯨ ꯅꯨꯡꯁꯤꯖꯩ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯄꯥꯝꯃꯨꯖꯩ ꯆꯤꯡꯗꯝ ꯊꯜꯂꯕ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜ ꯃꯦꯔꯥ ꯄꯨꯔꯅꯤꯃꯥꯒꯤ ꯊꯥꯕꯜꯗ ꯂꯨꯞꯂꯕ ꯄ꯭ꯔꯀ꯭ꯔꯤꯇꯤ ꯅꯥꯀꯦꯜ ꯊꯥꯒꯨꯝ ꯀꯦꯟꯈꯤꯕ ꯃꯇꯝꯒꯤ ꯈꯣꯡꯆꯠꯇ ꯑꯀꯪꯕ ꯎꯅꯥꯒꯨꯝ ꯀꯦꯟꯈꯤꯅꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ
ngasi hayengi mioibagi punshini hinglingagi shaklasi pukning punbagi isai aigi sharing thiba matang asida loijare mayambu amukhanna khoramjare thagatchari Ichemne ti atuga hojiki oja sombita da awhang ama hangbiramgani habadu adusu sum habiram adu kona tawshirana haji na hojik sum habiram akoi sum matam ju hawgra bani matam hi yamna sang dakhe aduna sum akoi mathang sum losena sum honna ja na aina hajaning bashe akoi Bangladesh ke akoina sharing jekpiriba thibiriba mane pronunciation she tajabada ojagi kamaina kari kana toba aduga ojagi family ki maramda shoi khitang khangjaningi ashini Okay. Oja sabita dala si akoi hojik sering thiba hai gadra sering paba akoi mayam ge matang matang person le sigi keno da duga tung da su akoi sum amani sum mayam wahi khara thambiraga adu di kari guma sering oja na yam paning bo oja sigi manung da yaubira ga se pabiramu adu hojiki asina final round ha tare asina dum aroi bo oina keno tor na du to boto oja sabita da wahang pakum kari guma kana guma gi leiraga di manipuri natraga na ai bisingi matang da any kind of particularly keno bo oiraga su progressive writers ki wari bo oiraga su any mayam gi hangning ba natraga khangning bo oiraga su sum hangi ba yagani hojik oja sabita da mo thara rumita ki sound ki khara why keno da naksalaga hapadi yani bai thagasari oja minotina hangbiramba khoi ki aigi family gi maramda to so haijake loinana khoi ki saireng thibiriba khoi ki saireng pathokpiriba oja sing khoi ki ngasi ki virtual meet asida yauminari basing purama pomo ka so hanna ikai khumnajari loinana khoi ki uji oja na hangbiramba do khoi ki pronunciation gi matang sini ko hoi hoi akhoi samna hairabada aikoina lam amada chatpa khangde aikoidi sum maitei masani na manipur sum ayambada leibanina aikoidi aikoigi khonthok asidi aikoigi mayam punamaki oina aikoida chanaba aikoina ngangjari sina chumme aikoina ngangjari sina lonse chumna chatlabane na khanba haitare aduga atopa amana aikoina english khangde hindi khangde nganguba matamdadi aikoina ngangba lonse moina khoi haidoineba akoi ima lon nattabanina adagi amu oja singsina ngangbirakpasu lam lamda leibikibanina mafamdudadi atop lon kaya marumse ngangbanina aikoigi manipuri gi oiba khonthokse aikoina tajabadadi kharagi makhai sum khoirap chatpagumba adagi aikoigi wahai wata singse khara aikoiga chummaga su aikoigi lonsi kitang ama khoiba manba ama khara sum lei haibasidi sidi masana tabani lam dugi kainoida akoida sum chusanna kiba khara lei kibanina akoina koi tribe singna khangde adagi koigi lam dagi lakpiba koigi magi marathi khangde gujarati khangde sumai tawdana moina manipuri je khange haidana moina koigi manipur la ko matamda ngangba matamda su koi mayam sina ngangna riba sumaina khurumjari kaina moina akoina si tamjaraga nganga iniko seja khurumjari kaina sumaina haiba khotho ko sumaina sum khaka londai sidi akoigi sidai sida akoigi haina riba mayam sigadi khara sum kaya haini khara sum layeba mayam sina do boy akoigi aina khwaitagi nongaijabadi lamda laibi khraba samna hairabada oja Canada da laibiriba oja koigi oja Pramod adagi Bangladesh da laibiriba koigi Roshan Arabasi ataisu koi Tripura da laibiriba sugumba singse koigi lam dugi oiba makoigi maron mayam siga tosannaraga akoigi maitai ron lase asukki mati phajana ngang basigi damakta di ai mayam gi mafamda asukki mati apen bathagat jaba phongdok jari aduna akoigi imalon oiriba koigi Manipuri lon maitai lon ase mayam punamakna lam da leikhrabachu akoi Manipuri ni haina chawthokna hingbiba Manipuri lon singsibu chawkhatnaba hotnabiba sigi damakta di ai thangai sengna ai thagatpa phongdok jai aduna kaigumba Manipur sida lakpiba tara agasu khudong chaba unanabagi khudong chaba amamtang di pibiduna paui phangna si haiba ai wafam je ai thamjage loinana ai
ꯀꯩꯅꯣꯅꯤ ꯑꯩ ꯊꯕꯛꯇꯒꯤ ꯄꯣꯊꯥꯖꯔꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯩ ꯁꯨꯝ ꯏꯕ ꯄꯥꯕ ꯈꯣꯠꯄ ꯁꯩꯔꯦꯡ ꯊꯤꯕ ꯈꯣꯠꯄ ꯂꯣꯏ ꯄꯥꯝꯖꯔꯛꯏ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯂꯣꯏꯇꯣꯡꯕꯝꯅꯤ ꯂꯣꯏꯇꯣꯡꯕꯝ ꯕꯁꯟꯇ ꯁꯤꯡ ꯍꯥꯏꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯇ ꯊꯕꯛ ꯇꯧꯕꯤꯔꯝꯃꯤ ꯃꯁꯥ 2007ꯒꯤ 16 ꯗꯤꯁꯦꯝꯕꯔꯗ ꯂꯩꯈꯤꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩ ꯁꯨꯝ ꯄꯨꯟꯁꯤꯁꯦ ꯀꯩ ꯍꯥꯏꯅꯤ ꯏꯍꯥꯡ ꯍꯥꯡꯅ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯑꯩ ꯃꯔꯨ ꯑꯣꯏꯅ ꯏꯕꯒꯤ ꯂꯝꯁꯤꯗꯤ ꯃꯗꯨꯗꯒꯤ ꯁꯨꯝ ꯆꯪꯁꯜꯂꯛꯄꯁꯦ ꯑꯩꯅ 2008ꯇꯒꯤꯗꯤ ꯑꯩꯁꯤ ꯍꯦꯗ ꯃꯤꯁꯇ꯭ꯔꯦꯁ ꯑꯃ ꯑꯣꯏꯅ ꯆꯥꯔꯖ ꯄꯨꯖꯔꯛꯄꯗꯒꯤꯗꯤ ꯑꯩ ꯑꯩꯈꯣꯏ ꯏꯕꯁꯤꯗ ꯐꯖꯅ ꯈꯨꯠ ꯊꯥꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯒꯤ ꯏꯅꯤꯡꯕꯒꯤ ꯏꯍꯨꯜꯁꯤꯗꯤ ꯁꯨꯝ ꯃꯇꯝꯗꯨꯗꯒꯤ ꯂꯩꯈ꯭ꯔꯦ ꯑꯩꯅ ꯃꯄꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯁꯨ ꯑꯩꯅ ꯏꯕ ꯏꯁꯩ ꯃꯌꯦꯛ ꯃꯥ ꯔꯦꯗꯤꯑꯣꯒꯤ ꯑꯦꯄ꯭ꯔꯨꯞ ꯁꯤꯡꯒꯔꯅꯤ ꯂꯣꯏꯇꯣꯡꯕꯝ ꯕꯁꯟꯇ ꯁꯤꯡ ꯍꯥꯏꯅ ꯔꯦꯗꯤꯑꯣꯗꯁꯨ ꯏꯁꯩ ꯁꯛꯄꯤꯔꯝꯕꯅꯤ ꯑꯗꯨꯒ ꯃꯥ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯇꯁꯨ ꯂꯩꯔꯝꯕꯅꯤ ꯑꯗꯨꯅ ꯃꯥꯅ ꯏꯁꯩꯁꯦ ꯁꯛꯄ ꯃꯇꯝꯗ ꯑꯩꯅ ꯃꯌꯦꯛ ꯀꯌꯥꯃꯔꯨꯝꯁꯦ ꯏꯔꯒꯁꯨ ꯑꯩ ꯃꯥꯅ ꯁꯛꯄꯤꯈꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯦꯄ꯭ꯔꯨꯞ ꯂꯤꯔꯤꯁꯤꯛꯁꯇꯤ ꯅꯠꯇꯕꯅꯤꯅ ꯑꯩꯒꯤ ꯃꯤꯡꯗꯤ ꯔꯦꯗꯤꯑꯣꯗꯗꯤ ꯂꯥꯎꯊꯣꯛꯈꯤꯗꯦ ꯑꯗꯣ ꯃꯌꯦꯛꯇꯤ ꯑꯩꯅ ꯏꯕ ꯃꯌꯦꯛꯁꯦ ꯃꯥꯅ ꯁꯛꯈꯤ ꯔꯦꯗꯤꯑꯣꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯃꯥ ꯂꯩꯇ꯭ꯔꯕ ꯃꯇꯨꯡꯁꯤꯗꯒꯤꯗꯤ ꯑꯩꯅ ꯁ꯭ꯀꯨꯜꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯈꯣꯡ ꯊꯥꯡꯖꯤꯟꯖꯕꯁꯤꯗ ꯑꯩꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯑꯩꯅ ꯑꯣꯖꯥ ꯑꯣꯏꯖꯕꯅꯤꯅ ꯊꯕꯛ ꯁꯪꯗ꯭ꯔꯒꯁꯨ ꯑꯩꯅ ꯏꯕꯁꯤꯗꯤ ꯁꯨꯝ ꯄꯥꯝꯖꯅ ꯍꯧꯔꯛꯄꯅꯤನ ꯑꯏꯕꯤꯁꯤꯡꯁꯤꯅ ꯏꯔꯤꯕ ꯃꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯍꯧꯅ ꯑꯩꯈꯣꯏ ꯊꯥꯏꯅꯒꯤ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯁꯦ ꯑꯥꯎꯕ ꯄꯥꯕꯒꯤ ꯍꯦꯕꯤꯠꯁꯦ ꯌꯥꯝ ꯂꯩꯔꯛꯏ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯡꯗꯤ ꯃꯗꯨ ꯀꯌꯥ ꯂꯩꯇ꯭ꯔꯦ ꯁꯪꯁꯨ ꯁꯪꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯂꯩꯔꯛꯏ ꯑꯗꯨꯅ ꯏꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗꯤ ꯁꯨꯝ ꯄꯣꯛꯇꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯇꯁꯦꯡꯅ ꯑꯩꯅ ꯉꯁꯥꯏꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯑꯩ ꯌꯥꯝ ꯊꯦꯡꯅ ꯆꯪꯉꯛꯏ ꯑꯗꯨꯕꯨ ꯏꯕꯒꯤ ꯋꯥꯈꯜꯁꯤꯗꯤ ꯁꯨꯝ ꯂꯩꯖꯈꯤꯕꯗꯨꯅ ꯑꯩ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯑꯩ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯑꯅꯤꯈꯛꯇꯪꯗꯤ ꯇꯧꯖꯈ꯭ꯔꯦ ꯈꯨꯗꯣꯜꯁꯦ ꯑꯩ ꯁꯥꯍꯤत्य ꯂꯝꯁꯤꯗ ꯇꯧꯖꯈ꯭ꯔꯦ ꯐꯖꯕ ꯊꯤꯕꯅ ꯃꯈꯜ ꯑꯃꯅꯤ ꯑꯩꯒꯤ ꯄꯥꯝꯖꯕꯗꯨꯃꯗꯤ ꯑꯩ ꯐꯣꯡꯗꯣꯛꯆꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯑꯩ ꯋꯥꯔꯤ ꯃꯆꯥꯗ ꯈꯨꯠ ꯊꯥꯖꯔꯤ ꯐꯣꯡꯗꯣꯛꯆꯗ꯭ꯔꯤ ꯁꯣꯏꯗꯅ ꯐꯣꯡꯒꯅꯤ ꯁꯩꯔꯦꯡ ꯑꯃꯒ ꯑꯩ 23 ꯑꯩ 22 or 22ꯗ ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦꯅ ꯈꯜꯂꯤ ꯑꯩꯁꯦ ꯁꯨꯝ ꯊꯕꯛ ꯑꯃ ꯂꯥꯡꯐꯥꯡ ꯈꯔ ꯂꯩꯕꯗꯒꯤ ꯑꯩ ꯉꯝꯖꯗꯦ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩ ꯐꯦꯃꯤꯂꯤꯒꯤ ꯏꯆꯥꯁꯤ ꯑꯩ ꯅꯨꯄꯥ 3 ꯅꯨꯄꯤ 1 ꯏꯆꯥ 4ꯅꯤ ꯏꯆꯥꯈꯩ ꯏꯆꯥ ꯑꯃꯈꯛꯇ ꯉꯥꯏꯔꯦ ꯃꯌꯨꯝ ꯄꯥꯟꯗꯕ ꯑꯗꯨꯅ ꯏꯁꯨ ꯐꯥꯎꯕ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩ ꯌꯥꯝ ꯉꯟꯅ ꯑꯩ ꯆꯍꯤ 53ꯗ ꯑꯩ ꯌꯨꯝ ꯄꯥꯟꯖꯔꯛꯏ BA ꯁꯦꯀꯦꯟ ꯏꯌꯔ ꯀꯥꯕ ꯃꯇꯝꯗ ꯑꯗꯨꯗꯒꯤ ꯑꯩ ꯂꯥꯏꯔꯤꯛꯁꯦ ꯇꯝꯕ ꯂꯣꯏꯁꯜꯂꯒ ꯑꯩ ꯊꯕꯛꯇ ꯆꯪꯖꯔꯛꯄꯅꯤ ꯑꯗꯨꯅ ꯑꯩ ꯏꯁꯨ ꯑꯩꯒꯤ ꯆꯥꯎꯊꯣꯛꯅ ꯍꯥꯏꯖꯕ ꯇꯥꯔꯦ ꯌꯨꯝ ꯉꯟꯅ ꯄꯥꯟꯕꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦ ꯑꯗꯨ ꯑꯩ ꯌꯨꯝ ꯉꯟꯅ ꯄꯥꯟꯖꯔꯛꯄꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯏꯆꯥꯅꯨꯄꯥ ꯑꯍꯟꯒꯤ ꯏꯁꯨꯁꯤ BSc ꯁꯦꯀꯦꯟ ꯏꯌꯔ ꯀꯥꯔꯦ ꯑꯗꯨꯅ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯩꯗꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯁꯪꯉꯛꯄ ꯑꯃꯁꯨ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯏꯁꯨꯁꯤꯡ ꯏꯆꯥꯁꯤꯡꯅ ꯀꯣꯏꯁꯜꯂꯒ ꯑꯗꯨꯅ ꯏꯃꯥꯁꯦ ꯀꯔꯤꯗ ꯅꯨꯡꯉꯥꯏꯍꯟꯒꯗꯒꯦ ꯍꯥꯏꯗꯅ ꯑꯩꯅ ꯇꯧꯔꯤꯈꯩ ꯃꯈꯣꯏꯅ ꯑꯩꯒꯤ ꯊꯕꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯅ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯦ ꯃꯌꯥꯝꯒ ꯃꯤꯔꯛ ꯇꯤꯟꯖꯕ ꯉꯝꯖꯔꯦ ꯍꯥꯏꯕꯁꯤꯃꯁꯨ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯏꯕꯤꯁꯤꯡꯁꯤꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯛꯆꯅ ꯑꯩꯅ ꯌꯦꯡꯖꯔꯛꯄꯗꯣ ꯉꯁꯤꯗꯤ ꯃꯈꯣꯏꯒꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯑꯩ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯅꯛꯁꯟꯖꯕ ꯉꯝꯖꯔꯦ ꯍꯥꯏꯗꯅ ꯑꯩ ꯈꯔꯒꯤ ꯃꯈꯩꯁꯨ ꯑꯩ ꯅꯨꯡꯉꯥꯏꯕ ꯄꯣꯛꯆꯩ ꯌꯥꯝꯅ ꯍꯩꯗꯅ ꯈꯣꯠꯇꯅ ꯆꯪꯁꯟꯖꯕ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯒꯤ ꯈꯔꯒꯤ ꯃꯈꯩꯗꯤ ꯑꯩꯅ ꯑꯏꯕꯤꯒꯤ ꯂꯝꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯖꯔꯦꯅ ꯑꯩ ꯏꯇꯣꯝꯇ ꯍꯔꯥꯎꯖꯕ ꯑꯩ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯟꯅ ꯐꯤꯜ ꯇꯧꯖꯩ ꯃꯁꯤꯃꯛ ꯑꯩꯒꯤ ꯑꯄꯦꯟꯕꯅꯤ ꯑꯗꯣ ꯑꯩ ꯑꯣꯖꯥ ꯑꯩ ꯁꯩꯔꯦꯡ ꯂꯥꯟꯊꯣꯛꯆꯈꯣꯔꯥ ꯅꯠꯇ꯭ꯔꯒ ꯑꯣꯖꯥꯁꯨ ꯑꯃꯇꯪ ꯄꯥꯕꯤꯔꯝꯃꯨ ꯀꯔꯤꯒꯨꯝꯕ ꯑꯣꯖꯥꯒꯤ ꯈꯨꯠꯇ ꯑꯗꯣ ꯂꯩꯕꯤꯔꯒꯗꯤ ꯑꯣꯖꯥ ꯃꯤꯅꯣꯇꯤꯒꯤꯁꯤꯕꯨ ꯑꯇꯩ ꯍꯪꯕꯤꯅꯤꯡꯕ ꯂꯩꯔꯤꯕ꯭ꯔꯥ ꯃꯤꯅꯣꯇꯤ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯊꯥꯒꯠꯆꯩ ꯃꯇꯝꯁꯦ ꯑꯇꯩ ꯀꯅꯥꯒꯨꯝꯕꯒꯤ ꯀꯩꯅꯣ ꯋꯥꯍꯪ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯣꯕꯤꯇꯥ ꯁꯣꯕꯝꯗ ꯍꯪꯅꯤꯡꯕ ꯅꯠꯇ꯭ꯔꯒ ꯈꯪꯅꯤꯡꯕ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯇꯧꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯌꯥꯅꯤ ꯔꯨꯃꯤꯇꯥꯒꯤꯁꯨ ꯀꯔꯤꯒꯨꯝꯕ ꯋꯥꯍꯪ ꯂꯩꯕ꯭ꯔꯣ ꯀꯔꯤ ꯉꯁꯥꯏ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯇꯧꯔꯝꯕꯅꯤ ꯅꯪ ꯁꯥꯎꯟꯗꯣ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯁꯥꯎꯟ ꯇꯥꯗꯦ ꯃꯅꯥꯛꯇ ꯄꯨꯁꯜꯂꯣ ꯅꯪ ꯁꯥꯎꯟꯗꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏ ꯇꯥꯡꯕꯒꯤ ꯃꯇꯥꯡꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯃꯥꯁꯦ ꯑꯩꯈꯣꯏꯁꯨ ꯇꯥꯗ꯭ꯔꯕꯣ ꯇꯥꯏ ꯍꯧꯖꯤꯛ ꯈꯔ ꯇꯥꯏ ꯑꯣꯖꯥ ꯕꯠ ꯚꯦꯔꯤ ꯃꯌꯦꯛ ꯚꯦꯔꯤ ꯚꯦꯔꯤ ꯈꯤꯇꯪꯗꯤ ꯁꯦꯡꯕ ꯅꯨꯡꯉꯥꯏ ꯋꯥꯠꯄ ꯋꯥꯗꯣ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯩꯈꯣꯏꯅ ꯃꯩꯇꯩꯂꯣꯟ ꯉꯥꯡꯉꯤꯁꯦ ꯍꯧꯖꯤꯛ ꯑꯩ ꯉꯥꯡꯅꯕꯒꯤ ꯇ꯭ꯔꯥꯏ ꯌꯥꯝꯅ
mayang Bengali ta ngang na leire mo sin maiteron ngangu hairaga maiteron Rumita ki sound si jadre sorry Yam Rumita nungaite ozaise. kano tawraga kan pura lauthok nam tang yeng se du lauthok ga chumna chum ngango adu mathang da te kana gum kano lai traga di matang sida ai amatang habiu yaujeningi habiu enogi minoti ga deidi rumita ga gi wahang oja shobam shobita gi maphamda hangkhiba thamkhiba khangningkhiba kharado hoi ekhoi Manipur da pokpa chawba aduga Manipuri lon tammaga mainstream da leiriba singdagi ekhoi na nathaina leikhiba aduga atopa culture da atopa lon ga tinsillaga leiba da khenaba kharadi asum leire ado ojar sobita na isagi mot phongdokpi bataba su yam nungai aduga matang sida aina haijening badi ekhoi gi rumita khangde minoti khangde ꯑꯩꯈꯣꯏ ꯃꯔꯨꯝ ꯉꯥꯛꯇꯅꯤ ꯑꯗꯨꯝ ꯁꯦꯡꯅ ꯁꯨꯝ ꯍꯥꯏꯅꯕ ꯌꯥꯏ ꯑꯗꯣ ꯑꯩꯅ ꯃꯇꯥꯡꯁꯤꯗ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯅ ꯂꯣꯟ ꯉꯥꯡꯉꯤꯕꯁꯤꯗ ꯈꯣꯏ ꯅꯠꯇ꯭ꯔꯒ ꯍꯩꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯀꯔꯤꯝꯇ ꯈꯟꯅꯤꯡꯉꯥꯏ ꯂꯩꯇꯦ Mani mani. ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ Hoi. ꯑꯩꯈꯣꯏ ꯀꯆꯥꯔ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯄꯣꯛꯄꯒꯤ ꯃꯥꯡꯗꯅ ꯃꯅꯤꯄꯨꯔꯤ ꯃꯤꯗꯤꯌꯝ ꯁ꯭ꯀꯨꯜ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗ ꯖꯦꯅꯔꯦꯜ ꯄꯥꯕ꯭ꯂꯤꯛꯀꯤ ꯋꯥꯁꯤ ꯊꯝꯈꯤꯁꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯣꯟꯅꯕ ꯈꯛ ꯅꯠꯇꯅ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯑꯩꯈꯣꯏ ꯔꯤꯂꯦꯇꯤꯚꯁꯤꯡꯒꯤ ꯃꯅꯨꯡꯗ ꯂꯣꯟꯅꯕ ꯈꯛ ꯅꯠꯇꯅ ꯂꯣꯟꯁꯤ ꯀꯌꯥ ꯁꯤꯖꯤꯟꯅꯗꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒ ꯀꯆꯥꯔꯒ ꯅꯠꯇꯅ ꯑꯇꯣꯞꯄ ꯋꯥꯔꯜꯗ ꯉꯥꯡꯅꯔꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯉꯥꯡꯅꯔꯤꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤ ꯔꯥꯏꯇꯔꯅꯤꯒ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯔꯅꯒ ꯁꯛ ꯇꯥꯛꯅꯒ ꯂꯩꯖꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯁꯤ ꯑꯦꯀꯥꯗꯦꯃꯤꯀꯦꯜꯂꯤ ꯃꯩꯇꯩꯂꯣꯟꯁꯦ ꯑꯩꯈꯣꯏ ꯁꯨꯡꯇꯝ ꯇꯝꯗꯕꯤꯗ ꯏꯁꯥꯅ ꯑꯩꯒꯤ ꯏꯃꯥ ꯂꯣꯟꯁꯦ ꯏꯁꯥꯅ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯏꯝꯄ꯭ꯔꯨꯚ ꯇꯧꯖꯔꯒ ꯑꯗꯨꯒ ꯑꯩꯁꯦ ꯃꯅꯤꯄꯨꯔꯤꯒꯤ ꯑꯏꯕꯤ ꯑꯃꯅꯤꯒ ꯍꯥꯏꯔꯒ ꯁꯛ ꯇꯥꯛꯆꯕꯅꯦꯕ ꯇꯁꯦꯡꯅ ꯍꯥꯏꯔꯨꯔꯒꯗꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯃꯁꯤ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯊꯧꯑꯣꯡ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯏꯁꯥꯕꯨ ꯌꯥꯝꯅ ꯄ꯭ꯔꯥꯎꯗꯁꯨ ꯐꯤꯜ ꯇꯧꯏ ꯃꯔꯝꯗꯤ ꯁ꯭ꯀꯨꯜꯗ ꯀꯔꯤꯗ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛꯁꯦ ꯃꯅꯤꯄꯨꯔꯤꯗ ꯁꯨꯡꯇꯝ ꯇꯝꯃꯛꯇꯦꯕ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯏꯃꯥ ꯕꯕꯥ ꯈꯣꯏꯒ ꯂꯣꯏꯅꯅ ꯂꯩꯕꯗ ꯑꯍꯟꯁꯤꯡꯗꯒꯤ ꯇꯥꯔꯒ ꯈꯔ ꯍꯩꯕ ꯈꯪꯕꯗꯨ ꯈꯛ ꯅꯠꯇꯅ ꯏꯁꯥꯅ ꯊꯤꯖꯤꯟꯖꯔꯒ ꯂꯥꯏꯔꯤꯛ ꯒ꯭ꯔꯥꯃꯥꯔ ꯈꯪꯗꯦ ꯄ꯭ꯔꯣꯅꯥꯎꯟꯁꯤꯌꯦꯁꯟ ꯈꯪꯗꯦ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯇꯥꯟꯖꯔꯒ ꯑꯗꯨꯒ ꯍꯩꯖꯔꯛꯄ ꯈꯔꯗꯨꯅꯤ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯖꯔꯤꯁꯤ Yam nungaise oza. Aduni aina haizarisi. Tongan tongan ba lamsingda leiragasu ꯑꯣꯖꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩꯁꯤꯡ ꯍꯥꯏꯇꯥꯔꯦ ꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯂꯣꯟꯁꯤꯕꯨ ꯀꯥꯎꯕꯤꯗꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯏꯃꯥꯂꯣꯟ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯤꯕ ꯁꯤꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯊꯃꯣꯏꯁꯤꯗ ꯌꯥꯝꯅ ꯄ꯭ꯔꯥꯎꯗ ꯑꯣꯏꯖꯩꯌꯦꯕ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯂꯣꯟ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯕ꯭ꯔꯣꯟ ꯑꯣꯏꯅ ꯂꯩꯖꯔꯛꯑꯕꯅꯤꯗꯅ ꯑꯗꯨꯅ ꯁꯝꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ A.K. ꯁꯦꯔꯥꯝ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯣꯟꯂꯥꯏꯟ ꯒꯦꯁ ꯑꯣꯏꯅ ꯅꯣꯡꯃ ꯂꯦꯡꯁꯟꯕꯤꯈ꯭ꯔꯦ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟꯁꯤꯗꯤ ꯏꯃꯨꯡꯒꯤ ꯂꯣꯟꯅꯤ ꯃꯄꯥꯟ ꯍꯦꯛ ꯊꯣꯛꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯤꯗꯤ ꯀꯅꯥꯝꯇ ꯈꯪꯗ꯭ꯔꯕꯅꯤꯅ ꯐꯥꯎꯅꯗ꯭ꯔꯦ ꯑꯩꯅ ꯏꯃꯥꯂꯣꯟꯁꯤ ꯍꯤꯡꯒꯠꯅꯕ ꯃꯥꯅ ꯍꯣꯠꯅꯔꯤꯕ ꯃꯥꯒꯤ ꯈꯣꯡꯖꯪ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯑꯩꯅ ꯑꯣꯖꯥ ꯍꯥꯃꯣꯡꯒꯤ ꯄ꯭ꯔꯃꯣꯠꯅ ꯍꯣꯠꯅꯕꯤꯔꯤꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯏꯃꯥꯂꯣꯟꯁꯦ ꯆꯥꯎꯈꯠꯅꯕꯅꯦꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯏꯃꯥꯂꯣꯟꯁꯤ ꯂꯝ ꯑꯇꯣꯞꯄꯗ ꯑꯩꯈꯣꯏꯅ ꯈꯪꯗ꯭ꯔꯒꯁꯨ ꯚꯔꯆꯨꯋꯦꯜ ꯃꯤꯠꯁꯦ ꯂꯥꯛꯄꯗꯒꯤꯗꯤ ꯏꯃꯥꯂꯣꯟꯁꯤꯒꯤꯗꯃꯛꯇ ꯀꯅꯥꯅ ꯀꯔꯤꯅ ꯀꯔꯝꯕ ꯒ꯭ꯔꯨꯞꯅ ꯊꯧꯗꯥꯡ ꯂꯧꯔꯤꯕꯒꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯔꯤꯕꯒꯦ ꯏꯃꯥꯂꯣꯟ ꯁꯤꯗꯅꯕ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯐꯥꯎꯋꯦꯕ ꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯈꯔꯒꯤ ꯃꯈꯩ ꯈꯪꯕ ꯁꯨꯝ ꯋꯥꯠꯀꯅꯤꯅ ꯑꯩꯗꯤ ꯈꯟꯖꯩꯌꯦꯕ ꯆꯨꯝꯃꯦ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯩ ꯁꯩꯔꯦꯡ ꯑꯃꯈꯛꯇꯪꯒꯁꯨ ꯄꯥꯊꯣꯛꯆꯒꯦ ꯁꯩꯔꯦꯡꯁꯦ ꯌꯥꯝꯅ ꯍꯦꯛꯇ ꯄꯥꯅꯤꯡꯕꯅꯦ ꯑꯩꯈꯣꯏꯁꯦ ꯁꯩꯔꯦꯡ ꯑꯃꯈꯛꯇꯪꯒ ꯑꯩ ꯂꯥꯟꯊꯣꯛꯆꯒꯦ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯀꯔꯝꯕ ꯃꯈꯜꯒꯤ ꯄꯤꯔꯥꯡꯅꯣ ꯂꯤꯔꯤ ꯍꯨꯝꯂꯗꯨꯅ ꯄꯥꯎꯖꯦꯜ ꯄꯨꯕ ꯃꯥꯂꯪꯅ ꯍꯨꯝꯂꯛꯏ ꯂꯣꯟꯅ ꯅꯥꯞꯄꯗ ꯀꯥꯎꯔꯕꯔꯥ ꯑꯗꯨꯉꯩꯒꯤ
nang aigi loinaidraba nungsi wari uri ngasisu sangsangna thawai tana nokminakiba kawba ngamdaba mikupsing haukraba lamai singi hangdokraba sena sing jamthoktuna koktraba mami sing leiri asumak yektuna thamoigi phiba nungsida hengalagli asumak sikla mayek sengbasu thawai tana nokjari ngasisu misik mirau khon tadraba matamda aibu pelhallamba sumhatlamba nungsi sirol singdo malang tarangum mikup kharada ngawi hainaba nungsiba ngasisu ngauri idom oiri thamoidadi laiman oirani asumak khongchat simagi laita handana mikup khuding numidang wairam ama sangbrai managi singhi manam lakta thetkiba nasong aigi napagi ningli ngasisu thetli aigi napada nangsu ngaukhibani aigi singhi manamda aina nokjaki thawai tana nangsu nokhi aigi itauda amata oikhi ibanigi thamoi ikairaduna korau hanbana leithaki singi marumda luruknana oikhrabasu nangna lamlanba ngasidi yektuna leiri ningsingbagi iron nungsidadi ningsinglaroi yade ngamde kauthokpasu kaurabara nangbo hangningi wahang simatangdi nafamda karigumba phanglabadi tanja matang itha nungi isa kaplai mamagi amitra lamlak lamani khangning ningsanglai aise ipuroiba isa lairabaniko nungsina kongkhatlui isabu ithanungda isisina tumliba ipuroibabu yenglui mitkuptana magi maithungda mitluda pirang ihaurai masina amu karamba makhalgi thamoigi ifutnungi pirang matamse leitrabanina oja swaida loisanjare aigi थागतचरी ओजा यामना परिंग चुमना वही खर तंगसु थबिरमे अदुगा लोइना अखोई मपानदा लैबा अखोइना होनजरिबा सिबु ओजाना खजितंग वर्षु खंबिबसे थमोइ सेंना थागतचरी तसेंगना अखोई केनोना अखोई मरुप सरखारबो गभिनिना हाइरिबसुनी अमसुं खोइ रुमिता अखोइ चेकना हनमदि कम्युनिटी ओइना सुं पाखचबदु अदुगी केनोदुनी नुंगांगनाबदुनी मखोइना सुं फोंदोकपिरिबसे अदुननि अइना मखोइदा अइना अयाब मतमदा बांग्लादेशतगी असम त्रिपुरादगी जौरपदा हाइ लोन की मतंग सिदी करिगुम त चिंगनरोसे खोइ तसेंगना फोंगोकप ngamba wahipto adu tang sum sijenabiu hoi chumi manipur da sijenarandaba yai but there is a koi rosonoina koi miti pangal singna sijenaba keno singda manipur de harap ja loan mayama mamangai da sijenaramba manipur da hoi sijena gidaba adugumba kaya ma sujawi so de akoi gi afaba su khara leiri kaina chahi chahum chami wangda lakhibanina akoi gi wahei sing manung da su hana manipur da sijenaramba hoji ki oina di sijenadriba adugumba wahei kaya ma sum thengnabibagen so anyway matam sum la selektabina hoji Rumita, do you want to say something or aina hudi matam na kitang ni tabra kano aina hangdoi she kano dani je Mishna Kanuda, 7 omens na hadi phongbo boido aduda jawriba kano ma'am sharing ma'am do meteron ka another language 7 mane kano 108 language boido aina phonghiba ahambadi bilingual ni ko adugo yawbase ahambase aina translation yawde atoppa language si English ta sharing English ka Manipuri ga oina phongba bai Meiteron gi aduga ai si like si yeng henge ko undergraduate lo aja hamom to yaw khas ga participate to bi ki aja na su Manipur gi Sahitya Academy award phangba aja biramani akoina
अखोई बांग्लादेश ता फंग बता रदी करी मा अखोई how can ओझा नौरेम वीरेंद्रजीत याओखे असिफु इना हाइजबदा ओझाना जाबिरक्तुना असिगा याओखे याम नुवाइकी अदो असि आई अमेज़न दा लोइना फंगे अदो अमेज़न से कनो बांग्लादेश दा ई खंगदे को जाव यावबरादी अदो बांग्लादेश ता लई अदुनगा सुमाइना तुम अखोइना इंगोंदा डायरेक्ट हाइबिरस वाइना पब्लिशर दगी हायरगा पब्लिशर दा थारक यानी मोइना हम मपानगी हदी फॉरेन की राइटर सिंग लोइना पब्लिशर ना डायरेक्ट थायाबा माउंदा असमय हाइनरगा अदो असिगा दे सेकंड आइना हजी लेटेस्ट फोंगेन हाइबसे असिगा लैंग्वेज तब यावबा सफोगी मेटेरोन तबा ग्रीस का जर्मनी अदो पोलैंड की पोलिश लैंग्वेज यावरे अदो फिलिपिन की फिलिपिनो अदो स्पेनिश यावरे अदो इटालियन सु यावरे अदो अकोंबगी लाइक सिगना हाइदी अखोई मेटेरोन की सु ट्रांसलेशन यावबा इंग्लिश ता अदो लोन पुनमक्ति सु ट्रांसलेशन हापे अदो अखोई की एडिटर नुपी तरुक्सिना मोइना सु लोई ट्रांसलेट तौरे सेरें खंगतलगा अखोई मेटेरोन की सु अदि ट्रांसलेशन से अयाम्बा आइना लोई तौजरे इसाना अदो सेरें अम्मा अनी खकोजा सिंगना ट्रांसलेट तौरगा थारक पे यावखी English translate देवदास का शरत्याम मागी सेरेंग चे मोय ट्रांसलेशन यावरे अतै दि आइना अखोई आइगी मरु रोशनर हागी सु यावरे सेरेंग असिगा अदो मागी माई आइना सु ट्रांसलेट तौजरे इसाना इंग्लिश ता अदो okay आइना सु मालेमगी अखोइना लैंग्वेज से हाइदी अखोई मसेन ता नतना मयामना सु खंगबसे को मयामगा मोइगा पुन्ना हाइदी मिक्स ओइदिङै दि अखोइसे ngam खंगबसे वाटलिना को मीना अदुने आइना दम पामजबसे हाइदी मयामगी लैंग्वेज मयाम सिगा लोइना ना अखोइ मेटेरोन को लैंग्वेज अमा लई हैना हाइबसे असि खंगन जनिंगबदो नत्रदि अखोइ इंडियन हाइरगा मी सिंसिना लोइना हिंदी तमक खंगाबा अदु अनमना हंगे नंगसे हिंदी रा हिंदुस्तान आइना अखोइ मेटेरोन सिसु लई हाइदी लारि सिनासु असि फोंगबदगी मयाम से हाइपेट खंगरा मेटेरोन को मणिपुरी को जात अमसु लई हैना अखोइ इंडिया दा जदे इंडिया की इमेज से अनमना इंडिया हाइरगा हिंदी से खंगाबा हिंदी ना अखोइ राष्ट्र भाषा ओइबनिना अदु आइना सुम हाय अखोइ इंडिया दी लोन यामी अदु जाति सु यामी अदु अखोइ मेटे सिसु जाति अमनी इंडिया दा लइबा मयाम रक्सिदा अदु सुम मयाम ना सु जाबिरक्तुना पुन्ना फोंमिनरे अखोइ मयाम नुपि तरेसिना एडिटिंग तरोगा आई इसाना चीफ एडिटर ओइजरगा लाइक से पुथोपने दिल्ली ऑथर प्रेस तगी आई हजिक गुरगांव दे लई हरियाणा दा अदो दिल्ली मनाक्ता लइबनिना जाबा लई अदुगे युम पाला मतुंगा सिगा लेरकपसे सही 13 मु फारे इसे हरियाणा जामना केनो अखोइनी बिजी एक्टिव बिजी अखोइ आइना again अखोइ दिल्ली दा 2009 दा इंडिया दा लाबदा हरियाणा की मोइ जानोइ केनो द ओइ प्लेन जामी ढाका दे चपदो दविना वेरी मच गाड़ी की लैंड हरियाणा दा नोइ गुरगांव दा हाक गुरगांव हरियाणा दिल्ली 2009 दा इंडिया थकदा या मथला अदु अखोइ सुम कनो तौरसि मथंग सुम मतम सुम तौखिबना असुम अखोइ हुजिकी अखोइ मिसना चनुगी टाइमिंग सि लौरगा मिसनागी सु अरोइ बोइना सैरेंग सु पाबिरमो अदुगा क्लोजिंग रिमार्क्स अदुगा अखोइ ngasi ओजा मयामना अखोइ थंबिरिबा सैरेंग अदुगगिदि वारी वताइ सि मतंग सि करिगुम हानिंग लेरगा सु थंबिरगा मसु क्लोजिंग रिमार्क्स अखोइ सु मतंग लोसनबा तौरसि को आई अरोइ बोइना सेरेंग अमा आइना इजेखिबा से मपान दे लेबा कवि अमा ओइरगा को आइना मेटेरो अखोइ मेटे लेबा अखोइ दि हौबम दि पुनमक से अखोइ से मणिपुर दगिनी को अद मणिपुर से अंगांग ओइन दे चचरुरे अदु हौजि ति कुइरे चत्तबा अमुक चतिंगे मतंग फंगदि मतंग दा अमुक लाकनी अदु इचे छोबिता सु मयाम पुनमक उनगनी मणिपुर दे लागा अदुगी मतंग दा इना मणिपुर की मथक्ता इबा सेरेंग ने अदु ngasi से ngasi की प्लेटफॉर्म सिगा इना सि चानागनी इना सि मतंग अरोइबा थमजरमगे आइगी सेरेंग की मिंग मैतै लैबा मितै लैबा नुंसिबी नंगी सक्तम निंथिबी खरम नदी काउरनी नंगी चेंगलौ फजबी नाइतोम ताना लैरबिदो अवा चैना खांग लबिदो नचा सिंगी खतनबा ताइनबदा मथाइ थाइना हाकतगी चिंगी लैरांग लैनुंसी तमगी लोबुक लमजाओ हैपाल लैपाल मयामना हराउना जगोई सारमनिदो कुमगी नोंग बुलाकपदा मतम कया कुशलकले
loidam thabum kya su phasil lagle nangi chenglo udaba thasi purnima kya su asum hau khare kaubru chingdon tam khare thangjing ching chu law khare pukning atyadadi lengdana nangi saktam tariye nongdon thakki korogum ngasi sulangnang ngaliye loktak ipak ichawna marak wakat lay manglan dabu laklaga ay putoyna laknare mangpaw na ba kandadi ay shunaitum ay shu itom ngairamle chekla paiba hau khare pombi shuyumda hallanido ay gisering luizare matang sida ꯑꯗꯨꯒ ꯀ꯭ꯂꯣꯖꯤꯡ ꯔꯤꯃꯥꯔꯛꯁꯨ ꯁꯨꯝ ꯊꯝꯕꯤꯔꯝꯃꯣ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯒꯤ ꯑꯃꯁꯨꯡ ꯌꯦꯡꯕꯤꯔꯤꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯍꯥꯏꯅꯤꯡꯕ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯇꯧꯕꯤꯕ ꯂꯩꯕꯤꯔꯒꯗꯤ ꯃꯊꯪ ꯍꯣꯏ ꯑꯩ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔ ꯃꯤꯔꯔꯒꯤ anniversary first anniversary sida oja hamom prana bu amuk hana thagachari aibu ngasi asi invitation toraktuna hadi mayamga unaduna ngasi sharing khangde aigi maramda khangde mayamgi wari watai sum sanabasi yam nungai jai iche sobita gi wari taba yam iche sobita gi speech haigadra iche sobita nangang basi yam taba nungai akhoi nang tegi ai de hayo iche sobita mana manipur da laibani na loan se ko adu yam laina sijine ai shu metro ngang ba kan da khatang ai se lat phai di chumna yum da budi ngang ba heraga sumaina program da ise ngang ba se kya hai ba wale adu ai se asing ba haira budi ai se lai ibadi hairaga ko ibadi haiba haidi ibasi sum izai adu stage se am fear oiramme ai se angang oindi su ai se siring thiba stage da karaga kina ka kappa yaw hre microphone da adu ga yumda siring keno tawtringe da su siring ai gi min kora tawtinge da yumda chelak pasu yaw hre se yam kiramba do hana mapan mai ngang adu ise sobita gi wa ngang ba ta ba yam nungai adu ise gambini gi asu yam tam nungai ki ise gambini gi siring chu yam phajaki ado ai ming se loina di khangdre ado iche kaina han ado iche minoti online oi da male hase on ado video da ba iche puno mak pu ai thaga chari ado ikai khum na uchari singa sigi program sida thengna ba si yam nungai matung da su amu akhoi amu sum atop program da thengna gi si ai gi larik mathang da amu ai gi beyond the language se part 2 su khong gi gani ai hadi handak akhoina jawba language nataba atop language singa ai adugi wari watai khara sanare editor khara su moi yare ai ga thabak sumina bagi adu mathang gi da su metiro na mu hap kani aduga ai su pau phawna jage che singa adu nei roshanara suma ai khana su na khare ai program da smaina online nungai che ate di ojana lotion biro program se okay thank you phare do di koi hojik mathang da community ba koi iche kana han da laksa ge hojik iche kana han khajik tang koi aroi bana sadeng kari gumba leiraga da tokpa sadeng hi pabiramu adu ga loina closing ma matang thambire ha pawro amatang hoi amani hoi telaga da ni pa su kai da su matam ji koi pung amani henjin ga do aduna sum lotion ma tawre isnagi ningon chakobagi sereng je tabada aisu pungning jam nungsirure aigi su ipam je jam lapna leibana ningon chakoba matam je lakpaga kai haini aisu pita khiba khangde aigi sereng je kaina khoigi 13 December si su yore mangda aduga mari leinaba sereng amatang pathokjage okay chathabira serengi maming phiral leibaki khudam oiriba machu anina leteng liba ashangbagi mayaida angangba makoi sakta klimana leibakbu awangbada ngalari ngasidi malem chinthungna nomadon khetna pairiba yengli phiralbu mitpham hongdana phiralgi angangba makoiduda pirang indriba mama singna machagi ido totlibara achamba natte phiraldo thama palbu lantheng naraga nupi kayagi ijjot manghan khraga
ꯂꯥꯟ ꯀꯨꯟꯊ꯭ꯔꯥ ꯂꯥꯛ ꯀꯨꯟꯊ꯭ꯔꯥ ꯁꯍꯤꯠ ꯊꯋꯥꯏꯅ ꯄꯟꯊꯥ ꯄꯤꯔꯒ ꯐꯪꯂꯛꯄꯅꯤ ꯅꯤꯡꯇꯝꯕ ꯏꯅ ꯇꯨꯔꯦꯜ ꯆꯦꯟꯈꯤꯕ ꯎꯔꯨꯕꯗ ꯏꯆꯦꯜꯅ ꯀꯞꯈꯤꯕꯅꯤ ꯇꯨꯔꯦꯜꯅ ꯇꯩꯁꯤꯟꯗꯨꯅ ꯂꯩꯍꯧꯈꯤꯕ ꯏ ꯁꯖꯤꯛ ꯁꯅꯥꯏ ꯃꯔꯛꯇ ꯑꯁꯪꯕꯒꯤ ꯃꯌꯥꯏꯗ ꯑꯉꯥꯡꯕ ꯃꯀꯣꯏ ꯐꯤꯔꯥꯜ ꯑꯣꯏꯅ ꯄꯥꯏꯔꯔꯤ ꯃꯥꯂꯦꯝꯒꯤ ꯇꯝꯄꯥꯛꯇ ꯑꯃꯒ ꯄꯥꯒꯦ ꯍꯥꯏꯕꯤꯌꯨ ꯆꯠꯊꯕꯤꯌꯨ ꯁꯛꯂꯝꯒꯦ ꯏꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯂꯩꯖꯗꯦ ꯆꯠꯄ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯉꯝꯖꯗꯦ ꯁꯨ ꯅꯣꯝꯗꯨꯅ ꯆꯥꯕꯁꯨ ꯃꯤꯃꯥꯟꯅꯗ꯭ꯔꯕꯁꯨ ꯃꯥꯟꯅꯔꯤ ꯍꯛꯆꯥꯡ ꯃꯈꯩꯗꯤ ꯑꯔꯥꯝ ꯈꯧꯔꯥꯡꯒꯅꯨ ꯌꯥꯗ꯭ꯔꯕ ꯄꯨꯛꯇ ꯊꯦꯝꯖꯤꯜꯂꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯅꯤꯕ ꯄꯥꯝꯖꯗꯕ ꯊꯋꯥꯏꯅ ꯄꯨꯟꯁꯤꯅ ꯂꯩꯔꯤꯉꯩ ꯃꯥꯂꯦꯝꯒꯤ ꯇꯝꯄꯥꯛꯇ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯀꯥꯎꯅꯕ ꯃꯤꯠꯀꯨꯞꯃ ꯃꯄꯨꯒꯤ ꯃꯤꯡꯂꯦꯟꯅ ꯏꯁꯩ ꯑꯣꯏꯅ ꯁꯛꯂꯝꯒꯦ ꯅꯨꯃꯤꯠꯀꯤ ꯄꯨꯟꯁꯤ ꯉꯥꯏꯅꯕ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯐꯝꯗꯨꯅ ꯅꯤꯅꯤꯒꯤꯗ ꯂꯥꯛꯂꯝꯕꯅꯤ ꯃꯄꯣꯛ ꯃꯁꯤꯡ ꯁꯨꯅꯕ ꯂꯝꯕꯤꯒꯤꯅ ꯆꯤꯗꯥꯏꯗ ꯂꯩꯐꯝꯗꯤ ꯑꯗꯨꯅꯤ ꯑꯁꯦꯡꯕ ꯑꯃꯣꯠꯄ ꯑꯃꯝꯕ ꯄꯨꯝꯅꯃꯛ ꯆꯠꯅꯕ ꯂꯝꯕꯤꯁꯦ ꯆꯥꯝꯊꯣꯛꯂꯝꯒꯦ ꯃꯤꯑꯣꯏ ꯃꯄꯣꯛꯇ ꯂꯥꯛꯂꯝꯕꯒꯤ ꯉꯝꯖꯕ ꯈꯖꯤꯛꯇꯪ ꯊꯝꯖꯔꯝꯒꯦ ꯆꯟꯅꯗ꯭ꯔꯕꯁꯨ ꯃꯁꯤꯡꯗ ꯂꯣꯏꯖꯔꯦ ꯑꯩꯒꯤ ꯄꯥꯕ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯀꯩꯅꯥꯍꯟ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯀ꯭ꯂꯣꯖꯤꯡ ꯔꯤꯃꯥꯔꯛ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯍꯥꯏꯅꯤꯡꯕ ꯂꯩꯔꯒꯗꯤ ꯁꯨꯝ ꯍꯟꯅ ꯃꯊꯪꯗ ꯑꯩꯈꯣꯏ ꯂꯥꯛꯄ ꯉꯝꯒꯗꯧꯕ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯅ ꯏꯆꯦꯒꯤ ꯂꯥꯁ ꯅꯄ꯭ꯔꯃꯣ ꯋꯥꯔꯗ ꯕꯥꯁꯤ ꯑꯔꯣꯏꯕꯗ ꯑꯃꯈꯛ ꯊꯤꯒꯅꯥꯏꯅ ꯍꯥꯏꯕꯅꯤ ꯀꯅꯥ ꯕꯥꯁꯤ ꯕꯥꯁꯤꯁꯨ ꯂꯥꯛꯀꯅꯤ ꯃꯊꯪ ꯂꯥꯛꯀꯅꯤ ꯏꯆꯦ ꯀꯩꯅꯥꯍꯟꯒꯤ ꯍꯥꯏꯔꯤꯕ ꯀꯩꯅꯥꯍꯟꯒꯤ ꯀ꯭ꯂꯣꯖꯤꯡ ꯔꯤꯃꯥꯔꯛ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯍꯥꯏꯕ ꯁꯨꯕꯤꯇꯥꯅ ꯉꯥꯡꯕ ꯑꯩꯈꯣꯏ ꯑꯦꯛꯖꯥꯝ ꯀꯤꯔꯝꯃꯤ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯋꯥ ꯉꯥꯡꯕꯁꯦ ꯑꯣꯖꯥꯁꯤꯡꯒ ꯉꯥꯡꯅꯕꯗ ꯑꯩ ꯍꯟꯖꯟ ꯄ꯭ꯔꯣꯃꯣꯠꯇꯁꯨ ꯍꯪꯖꯈꯤꯕꯅꯤ ꯑꯣꯖꯥꯁꯤꯡꯒ ꯉꯁꯤ ꯉꯥꯡꯃꯤꯟꯅꯗꯣꯏꯁꯦ ꯐꯝꯃꯤꯟꯅꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥ ꯉꯥꯡꯕꯒꯤ ꯃꯇꯥꯡꯁꯤꯒ ꯑꯣꯖꯥꯅ ꯌꯥꯝ ꯆꯝꯅ ꯐ꯭ꯔꯤ ꯑꯣꯏꯅ ꯉꯥꯡꯕꯤꯕꯁꯤꯒ ꯆꯤꯡꯅꯕ ꯄꯨꯝꯅꯃꯛꯁꯨ ꯀꯣꯛꯍꯟꯕꯤꯔꯦ ꯑꯣꯖꯥꯕꯨ ꯍꯟꯅ ꯑꯩ ꯅꯣꯂꯨꯛꯆꯅ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥꯕꯨ ꯑꯗꯩꯗꯤ ꯃꯩꯇꯩꯂꯣꯟ ꯉꯥꯡꯕꯒꯤ ꯃꯔꯝꯗꯁꯨ ꯆꯨꯝꯃꯤ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇꯗꯤ ꯑꯩꯈꯣꯏꯅ ꯄꯤꯛꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯀꯩ ꯍꯥꯏꯅꯤ ꯃꯩꯇꯩꯂꯣꯟꯒꯤ ꯂꯥꯏꯔꯤꯛꯁꯦ ꯁꯨꯡꯎ ꯎꯕ ꯐꯪꯖꯈꯤꯗꯦ ꯑꯩꯅ ꯏꯕ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯕ ꯄꯣꯛꯈꯤꯕꯁꯦ ꯑꯩꯅ ꯄꯤꯛꯏꯉꯩꯗ 9, 10 ꯇꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯁꯤꯡꯅ ꯂꯥꯏꯔꯤꯛ ꯁꯦꯒꯥꯏꯕ ꯄꯦꯄꯔꯒꯨꯝꯕ ꯁꯦꯒꯥꯏꯕ ꯌꯣꯟꯊꯣꯛꯀꯅꯤ ꯍꯥꯏꯅ ꯁꯦꯡꯗꯣꯛꯄ ꯑꯩꯈꯣꯏ ꯔꯨꯝꯁꯦ ꯁꯦꯡꯗꯣꯛꯄ ꯃꯇꯝꯗ ꯃꯅꯤꯡ ꯃꯃꯥꯡ ꯌꯥꯎꯗꯕ ꯂꯥꯏꯔꯤꯛ ꯁꯦꯒꯥꯏꯕ ꯑꯃ ꯑꯩꯈꯣꯏ ꯋꯥꯔꯤ ꯃꯆꯥꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯌꯥꯎꯔꯝꯃꯤ ꯑꯗꯨ ꯎꯕꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟꯒꯤ ꯂꯥꯏꯔꯤꯛꯁꯤꯗꯤ ꯎꯕ ꯐꯪꯗꯕꯅꯤꯅ ꯃꯗꯨꯒꯤ ꯂꯥꯏꯔꯤꯛꯇꯨ ꯎꯕꯗ ꯑꯩ ꯌꯥꯝꯅ ꯄꯥꯅꯤꯡꯈꯤ ꯃꯩꯇꯩꯂꯣꯟꯁꯦ ꯎꯊꯣꯛꯇꯅ ꯑꯍꯥꯟꯕ ꯎꯈꯤꯕꯁꯤꯗ ꯑꯁꯤ ꯂꯥꯏꯔꯤꯛꯁꯦ ꯎꯕꯗ ꯀꯩ ꯍꯥꯏꯅꯤ ꯑꯩ ꯄꯨꯅ ꯏꯃꯨꯡꯗ ꯆꯦꯜꯂꯛꯏ ꯑꯃꯗꯤ ꯂꯥꯏꯔꯤꯛꯇꯨ ꯎꯕꯗ ꯑꯗꯨ ꯄꯥꯔꯨꯕꯗꯒꯤ ꯑꯩ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯕꯒꯤ ꯀꯩꯅꯣꯁꯦ ꯄꯣꯛꯈꯤ ꯑꯗꯨꯗꯒꯤ ꯑꯩꯅ ꯑꯍꯥꯟꯕ ꯀꯩꯅꯣ ꯀꯜꯂꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯄꯣꯝꯁꯥꯠꯅꯕ ꯂꯩꯔꯥꯡ ꯑꯗꯨꯃꯥꯏꯅ ꯃꯃꯤꯡ ꯊꯣꯟꯅ ꯑꯩꯅ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯏꯍꯥꯟ ꯍꯥꯟꯅ 9, 10 ꯂꯩꯔꯤꯉꯩꯗ ꯋꯥꯔꯤ ꯃꯆꯥꯁꯦ ꯑꯩꯅ ꯏꯊꯣꯛꯆꯈꯤꯕꯅꯤ ꯑꯗꯨ ꯐꯣꯡꯁꯨ ꯐꯣꯡꯈꯤ ꯑꯩꯈꯣꯏꯒꯤ ꯏꯄꯣꯝ ꯍꯥꯏꯕ ꯆꯦꯐꯣꯡꯃꯗ ꯐꯣꯡꯈꯤ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯅ ꯌꯥꯝ ꯊꯥꯒꯠꯄꯤꯔꯛꯈꯤ ꯌꯥꯝ ꯍꯩꯔꯦ ꯃꯤ ꯀꯞꯍꯟꯕꯒꯁꯨ ꯍꯥꯏꯅ ꯊꯥꯒꯠꯄꯤꯔꯛꯈꯤ ꯑꯩ ꯌꯥꯝ ꯍꯔꯥꯎꯖꯈꯤ ꯑꯗꯨꯏ ꯋꯥꯔꯤ ꯃꯆꯥꯁꯦ ꯀꯩꯅꯣ ꯇꯧꯕꯗꯨꯒ ꯊꯥꯒꯠꯄꯤꯔꯛꯄꯗꯨꯒ ꯑꯗꯩ ꯃꯈꯥꯗꯗꯤ ꯑꯗꯨꯝ ꯁꯩꯔꯦꯡ ꯏꯕꯔꯣꯝꯗ ꯑꯗꯨꯝ ꯑꯣꯟꯁꯤꯟꯖꯔꯛꯑꯦ ꯑꯗꯩ ꯉꯁꯥꯏꯁꯨ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯑꯗꯩ ꯌꯨꯝ ꯄꯥꯟꯕꯩ ꯃꯈꯥꯗꯗꯤ ꯂꯨꯍꯣꯡꯈꯤꯕꯒꯤ ꯃꯈꯥꯗꯗꯤ ꯑꯗꯨꯝ ꯈꯨꯃꯥꯡ ꯆꯥꯎꯁꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯩ ꯈꯔ ꯏꯕꯣꯏ ꯏꯗꯕꯣꯏ ꯇꯧꯅ ꯑꯗꯩ ꯍꯧꯖꯤꯛ ꯑꯃꯨꯛ ꯏꯆꯥꯁꯤꯡ ꯆꯥꯎꯕꯒꯤ ꯃꯈꯥꯗꯗꯤ ꯑꯃꯨꯛ ꯅꯧꯅ ꯆꯍꯤ ꯀꯩ ꯍꯥꯏꯅꯤ ꯍꯅꯨꯔꯒ ꯀꯩꯅꯣ ꯇꯧꯔꯛꯄ ꯍꯥꯏꯗꯨꯒ ꯇꯥꯔꯦ ꯑꯣꯖꯥ ꯅꯣ ꯆꯍꯤ ꯃꯇꯥꯡ ꯂꯩꯇꯦꯗ ꯏꯆꯦꯅ ꯉꯝꯕ ꯃꯇꯝ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯌꯥꯝ ꯄꯥꯝꯕ ꯆꯤꯡꯁꯤꯜꯂꯛꯏꯁꯦ ꯌꯥꯝ ꯏꯅꯤꯡꯕꯗꯤ ꯌꯥꯝ ꯏꯅꯤꯡꯕ ꯀꯩ ꯍꯥꯏꯅꯤ ꯄꯥꯝꯕꯒꯤ ꯏꯕ ꯍꯥꯏꯗꯣ ꯑꯗꯩ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ A.K. ꯁꯦꯔꯥꯝꯕꯨ ꯃꯁꯤꯡ ꯂꯩꯇꯅ ꯑꯩ ꯊꯥꯒꯠꯆꯩ
oja siramna lamjing bidradi kai haini oja leramdradi ojana saito lingkhat piramdradi ngasi Bangladesh da man asigi phibam je leramgadra haibase jingnaba koi kai oja leramdradi ojana lamjing bidradi akhoshu man asigi phibam je amgadra se jingnaba koi punamak matam punamak dasu ojada tanajai ojada hangi khangdaba matamda ojada hangi oja se ipagumana khoi khalli ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯗꯣꯏꯁꯤꯁꯨ ꯑꯣꯖꯥꯅ ꯌꯦꯡꯕꯤ ꯈꯣꯠꯄꯤꯅ ꯇꯧꯕꯤ ꯑꯣꯖꯥꯅ ꯄꯨꯝꯅꯃꯛ ꯇꯧꯕꯤ ꯑꯁꯤ ꯑꯣꯖꯥꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯒꯠꯆꯩ ꯍꯣꯏ ꯑꯁꯤꯅꯤ ꯑꯩ ꯑꯔꯣꯏꯕꯒꯤ ꯑꯩ ꯀꯔꯤ ꯍꯥꯏꯅꯤ ꯉꯁꯤ ꯃꯅꯤꯄꯨꯔꯤ ꯃꯤꯔꯣꯜꯒꯤ ꯑꯁꯤꯒꯨꯝꯂꯕ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕ ꯐꯪꯖꯕ ꯉꯁꯤ ꯑꯅꯧꯕ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝꯒꯁꯨ ꯇꯁꯦꯡꯅ ꯁꯛꯈꯪꯅꯖꯕ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒꯤꯗꯃꯛꯇ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯑꯩ ꯊꯥꯒꯠꯆꯔꯤ ꯃꯅꯤꯄꯨꯔꯤ ꯃꯤꯔꯣꯜꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯑꯇꯩꯁꯨ ꯆꯥꯎꯕ ꯋꯥꯡꯕ ꯂꯣꯏꯅꯅ ꯑꯃꯨꯛꯁꯨ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯑꯩ ꯊꯧꯅꯤꯖꯕꯒ ꯂꯣꯏꯅ ꯂꯣꯏꯁꯤꯟꯖꯔꯦ Thank you Thagachari che kanahan hojik akoi matam hi yam letabina akoi mathangda akoi kaimam gambini adedi che minoti adugagi di akoi rosona basida lastage so kaimam gambini marup gambini da koi khat takna wareng gi sairengi matanga kaimta yauda bida ngasigi closing remarks oina wahai khatang thambiramu adugolona saireng karigumba atopa maga pabiramaga su akoi matang khat takna matang pabiraga adugadi ngasigi thawam sigi matangda closing remarks oina kai hata isagi oiba khajitang kai akoigi note haitare ya note mata mata thambiram gambini yam nungai Pramod loisalakpasi matamdi adum pung ani makhai muk hokre aduga hojik sorry tai akoi phajana tai aina halgi maithong uraga ekhoigi program se hojikta hauriboi khalli adu ai sereng pabasidi khuttabudi lairi aduga pabasi tangai jarage aduga remark su thoina chauna thamjararoi aina haijaningbadi Pramod na Manipuri miror haurakpa matam hoi aina matamduda aina singai mateng pangba ngammi haibadu ai ngasi jawhauda mirorgi damakta karimata tawba ngamjadri ado on screen da ngasi khak mirorna kaubada invite tawbada ngasi khak thokjarakpani ado aina pamjabadi Manipuri miror haibadi aikhoigi maitaigi oiba society gi mingsel ama matik chaba mingsel ama oiba aduga Pramodna magi wakhandagi Manipuri miror ama Shapung lakpagi damakta khalakpa wakhangi damakta ai thagachari aduga Manipuri miror nangasi phawbada tammiba khudol amasung aikhoi Manipuri singi damakta tawriba thaudang aikhoi samna haibada simangda atopa online da program se aina kaya toina thengna khidri ado YouTube channel gumba kari gumba da aikhoi historic oiba kari gumba adumba channel kharadi adum ama ani di continue oibasu yauri discontinue oina marakta lepasu adum thengnai asi yamna nungai aduga Manipuri miror da ngasi bhawbada aikhoigi historical oiba wari na chingba literary work ki matang kabi sammelan shaireng saidinaba gumba chatharakliba thauram mayam asi matam amagi aikhoigi tungi mirol gi damakta di asi yamna asidagi su anauba mirol na tamjaningai mayam ama ngasi khanba yai hoi Manipuri miror dagi aikhoina karinge gi kanaba phangi gi haibase adu matamna adum madugi paukhum su lakani aduga Manipuri miror na mai pakpa oiba aduga punsi nongsang ba haibasi ai thamoi sengna nijari aduga matam khuding makta aikhoigi Manipuri khaki khanba Manipuri jati asina malemgi jati kayaga lengmanana chatminaba ngamba adugumba mafam yauna pukhatpa ngamba aduga loinana chatminaba ngamba aikhoigi leijariba culture khangde literature khangde mayamgi mafamda khanghanba ngamba adugumba maithong ama oisanu habase ina nijari asi hairaga ai ngasigi oina sida asum tension jare thank you thagachari yamnasu koi hona jagani angamba makai
ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯈꯣꯏ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯨꯗ ꯁꯨꯝ ꯂꯥꯛꯄꯤꯌꯨ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤ ꯌꯥꯎꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯃꯊꯪꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯆꯦ ꯃꯤꯅꯣꯇꯤꯗ ꯑꯃꯨꯛ ꯂꯥꯛꯀꯦ ꯏꯆꯦ ꯃꯤꯅꯣꯇꯤꯒꯤ ꯀꯩꯅꯣꯁꯤ ꯃꯥꯏꯛ ꯑꯃꯁꯨꯡ ꯀꯩ ꯍꯥꯏꯇꯥꯔꯦ ꯔꯦꯗꯤꯑꯣ ꯀꯩꯅꯣꯁꯤ ꯑꯣꯟ ꯇꯧꯔꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯩꯔꯦꯡ ꯄꯥꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯁꯨ ꯋꯥꯍꯩ ꯈꯔꯇꯪꯁꯨ ꯊꯝꯕꯤꯔꯝꯃꯨ ꯊꯥꯒꯠꯆꯩ ꯉꯁꯤ ꯃꯅꯤꯄꯨꯔꯤ ꯃꯤꯔꯣꯜꯅ ꯑꯩꯕꯨ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯀꯩꯁꯨ ꯍꯩꯖꯗ꯭ꯔꯕ ꯑꯩꯕꯨ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯍꯟꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯃꯁꯨꯡ ꯊꯥꯒꯠꯆꯩ ꯃꯅꯤꯄꯨꯔꯤ ꯃꯤꯔꯣꯜꯒꯤ ꯑꯍꯥꯟꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟꯒꯤ ꯍꯦꯄꯤ ꯕꯥꯔꯊꯗꯦ ꯄꯤꯖꯔꯤ ꯑꯗꯨꯒ ꯑꯣꯖꯥ ꯃꯌꯥꯝꯒꯤ ꯑꯣꯖꯥ ꯃꯌꯥꯝꯅ ꯂꯥꯏꯔꯤꯛ ꯐꯣꯡꯕꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥꯁꯨ ꯇꯥꯖꯈ꯭ꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯩ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯠ ꯄꯤꯖꯩ ꯑꯗꯩ ꯑꯇꯩꯁꯨ ꯆꯍꯤꯒꯤ ꯊꯥꯒꯤ ꯑꯣꯖꯥ ꯃꯌꯥꯝꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯐꯣꯡꯕ ꯑꯁꯤ ꯍꯥꯏꯅ ꯏꯁꯣꯔꯗ ꯅꯤꯖꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯩ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯃꯇꯝꯁꯤꯁꯨ ꯌꯥꯝ ꯊꯦꯡꯈ꯭ꯔꯦ ꯑꯩ ꯁꯩꯔꯦꯡ ꯑꯇꯩ ꯄꯥꯖꯔꯔꯣꯏꯒꯦ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯁꯣꯕꯤꯇꯥꯅꯆꯤꯡꯕ ꯑꯣꯖꯥ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯇꯣ ꯃꯊꯪꯗ ꯑꯩꯈꯣꯏ ꯔꯣꯁꯅꯥꯔꯥ ꯔꯣꯁꯅꯥꯒꯤ ꯀꯔꯤꯒꯨꯝꯕ ꯀꯩꯅꯣ ꯖꯁ ꯁꯥꯎꯟ ꯇꯨ ꯑꯟꯃ꯭ꯌꯨꯠ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯩꯔꯦꯡ ꯑꯃꯇꯪ ꯄꯥꯕꯤꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯋꯥꯍꯩ ꯈꯔꯇꯪ ꯊꯝꯕꯤꯔꯒ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯑꯣꯏꯅ ꯀ꯭ꯂꯣꯖꯤꯡ ꯔꯤꯃꯥꯔꯛ ꯍꯥꯏꯇꯥꯔꯦ ꯑꯗꯣꯝꯒꯤ ꯄ꯭ꯔꯚꯨ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯃꯅꯤꯄꯨꯔꯤ ꯃꯤꯔꯣꯜꯅ ꯁꯤ ꯂꯥꯡꯗꯨꯅ ꯉꯁꯤ ꯐꯣꯡꯗꯣꯛꯃꯅꯦ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯑꯩꯈꯣꯏ ꯃꯤꯡ ꯆꯠꯂꯕ ꯁꯛ ꯅꯥꯏꯔꯕ ꯑꯣꯖꯥ ꯃꯌꯥꯝ ꯑꯃꯒ ꯐꯝꯃꯤꯟꯅꯔꯒ ꯉꯁꯤ ꯁꯩꯔꯦꯡ ꯁꯩꯗꯤꯟꯅꯕ ꯐꯪꯉꯤꯕꯁꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯕ ꯇꯥꯏ ꯑꯣꯖा हाररोगे इचे हारगना नुंसीबसी खर हेलगदरा खले इचे शोभिता अदैदी इचे गंभीरनी मार्कना हलगनी रैना हलगनी रखंदे अदो अदैदी नसी हानादैसु सकमायबुदी उनखरे सैरेंग सेदिनबा अमनिदा अखोय जावमिनखरे अदैदी ngasi ahanbo ino unabani इचे बिरोला अदै मरु मिसना चनु अदैदी अखोय इचे रोमिता इचे कैनाहन मरु मिनोती मयामबु थागचरी प्रमोद पुष्पहनना थागली मरु नंगी ngasi मिरोरना सिलांगना तव प्रोग्राम सिना अखोय जामना पुकनिंग जावखली जामना हरावजै बांग्ला साहित्यदा मयाम सैरेंग सैदिनबा कयारकसु जावखरे अदु ओइरगसु अदुक जामना पुकनिंग पेनदे अदुक जामना नुंगाइ थोकपु फावदे ngasigisidi imung manunggi mi loina phamina pukumaina khale imphal hayo agartala tripura bangladesh dhaka si ekhoi imung amtagi oina phamina dana nungaina kasu mane wari watang sana basida jamna nungaina sana banam basi jamna harawi nungai ado ai asida ilojirage manipuri mirorgi ataisu aro mane prachar prasar oiba थागचरी आशा तौजरी अतैसु मतुंगदसु आरसु फजना प्रोग्राम पांथोकनबा अखोय मणिपुरी गिदमक्तायना अरोय बिदया सेरेंग तेंतकपा सेरेंग जामना पिकपा अतेनबा सेरेंग अमतंग पाथोकचरगे अदुग लोइजरे सेरेंगी मिंग ngaइबा खंगदे करंबा मतमदा अमुक उनगनी पुंसीगी अरोयबा मिकुप्तरा नत्रगा नुंगथिलगी अरोयबा सरुक अमदरा मथुल कया वांगबा युमदुगी मखादरा नोंग तांगमीनबगी तंजादुदा अमुक बुनखिनी खनबा ओइथोक लरोयदबा आशा सुपनगी मंगफावनरोयदबा मंगलान कया लोटुना थमली थमोयनुंगदा हाइदोकलंबसु याय नुमितुदा मिडयेंगी वहायसिंगदा खंगबियु नंगना खुमजिल्लिबा थमोयगी वहायसिंगसे अमका मयामबु थागचरी अखोय ऑनलाइन दा उनबता नतना ना आशा तौजरी ऑफलाइन दसु होयतो नोंफादुक अखोय उनरुबा जाय थेंगनरुबा जाय अखोय मयामबु थागचरी सिदा लोइजरे Thank you all. Kamu mayam kamu suikai kumnajari ngasi thawam sigi kai haitare akoi oja birola di ngakting wangda thok yodi ma tam changak pangamdre ma technical problem khar lei re aina haibirae to adu ngasi gi program si da saruk yabiriba mayam su amuka hanhana gai kumnajari no lukchari
ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣ ꯍꯣꯁ ꯑꯣꯏꯅ ꯌꯥꯎꯕꯤꯔꯤꯕꯤ ꯑꯩꯈꯣꯏ ꯔꯨꯃꯤꯇꯥ ꯁꯤꯟꯍꯥ ꯔꯨꯃꯤꯇꯥ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯙꯥꯀꯥꯗꯒꯤ ꯃꯥꯒꯤ ꯁꯥꯎꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯖꯤꯛꯇꯪ ꯑꯣꯏꯔꯒꯁꯨ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯣꯠꯅꯖꯕꯗꯣ ꯑꯩꯈꯣꯏ ꯃꯗꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯩ ꯑꯗꯨꯅ ꯈꯖꯤꯛꯇꯪ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯅꯪꯒꯤ ꯂꯥꯁ ꯋꯥꯔꯗ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯈꯔ ꯁꯨꯝ ꯍꯥꯏꯕꯤꯔꯒ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯒꯦ ꯑꯩꯅ ꯇꯥꯕ꯭ꯔꯣ ꯇꯥꯏ now is clear ꯑꯩꯅ ꯁꯩꯔꯦꯡ ꯏꯗ꯭ꯔꯁꯨ ꯗꯥꯛꯇꯔ ꯃꯨꯠꯅ ꯑꯩꯕꯨ ꯀꯩꯅꯣ ꯑꯣꯏꯅ ꯃꯥꯒ ꯃꯥꯅꯦ ꯀꯣꯄꯔꯦꯠ ꯇꯧꯋꯦꯅ ꯑꯩꯕꯨ ꯍꯥꯏꯔꯛꯄꯁꯦ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯩꯅ ꯇꯧꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯥꯛꯇꯔ ꯃꯨꯠꯅꯁꯨ ꯑꯩꯕꯨ ꯍꯥꯏꯔꯛꯄꯁꯦ ꯑꯩꯁꯨ ꯔꯦꯁꯄꯣꯟꯁ ꯇꯧꯔꯦ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯗꯥꯛꯇꯔ ꯃꯨꯠ ꯑꯗꯨꯅ ꯃꯇꯝ ꯈꯨꯗꯤꯡꯒꯤ ꯗꯥꯛꯇꯔ ꯃꯨꯠꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯗ ꯑꯩ ꯃꯤꯔꯣꯔꯒꯤ ꯃꯥꯏꯀꯩꯗ ꯑꯣꯏꯅ ꯑꯩꯁꯨ ꯗꯥꯛꯇꯔ ꯃꯨꯠꯀ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯁꯨ ꯌꯥꯎꯅꯕꯩ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯅꯕꯩ ꯑꯩꯁꯨ ꯀꯩꯅꯣ ꯇꯧꯒꯅꯤ ꯍꯣꯠꯅꯅꯤ ꯃꯇꯝ ꯄꯨꯊꯣꯛꯀꯅꯤ ꯑꯗꯨꯅ ꯑꯩꯕꯨꯁꯨ ꯍꯥꯏꯕꯤꯔꯛꯎ ꯍꯥꯏꯕꯤꯔꯛꯄꯒꯤꯗꯃꯛꯇꯁꯨ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨ ꯃꯇꯨꯡ ꯏꯟꯅ ꯑꯣꯖꯥ ꯃꯌꯥꯝꯒ ꯐꯝꯃꯤꯟꯅꯕꯁꯦ ꯑꯩꯁꯨ ꯑꯥꯏ ꯐꯤꯜ ꯄ꯭ꯔꯥꯎꯗ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯐꯤꯜ ꯄ꯭ꯔꯥꯎꯗ ꯇꯧꯔꯤ ꯑꯩꯒꯤꯁꯨ ꯃꯁꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯣꯖꯥ ꯁꯣꯕꯤꯇꯥꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯐꯤꯕꯝꯗ ꯂꯩꯕ ꯃꯤꯑꯣꯏꯒ ꯑꯩꯈꯣꯏꯁꯨ ꯐꯪꯅꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯅꯕ ꯉꯝꯃꯤꯁꯦ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯆꯦ ꯑꯣꯖꯥ ꯒꯝꯚꯤꯅꯤ ꯑꯒꯔꯇꯂꯥꯗ ꯑꯀꯣꯝꯕꯗ ꯂꯥꯛꯑꯗꯤ ꯑꯩꯁꯨ ꯌꯦꯡꯒꯦ ꯎꯅꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯒꯤ ꯏꯅꯦ ꯂꯩ ꯙꯥꯀꯥꯕꯥꯔꯤꯗ ꯙꯥꯀꯥꯕꯥꯔꯤꯗ ꯍꯧꯖꯤꯛ ꯃꯔꯛꯇ ꯑꯩ ꯂꯥꯛꯄꯩ ꯋꯥꯅꯤ ꯑꯗꯨ ꯀꯩꯅꯣꯁꯤꯅ ꯀꯣꯚꯤꯗꯁꯤꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯚꯤꯁꯥꯒ ꯂꯧꯅ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯐꯦꯃꯤꯂꯤ ꯄꯨꯅ ꯂꯥꯛꯄꯩ ꯋꯥꯅꯤ ꯑꯩꯈꯣꯏ ꯏꯅꯦꯗꯨꯁꯨ ꯁꯣꯜꯂꯦ ꯑꯗꯨ ꯍꯟꯗꯛꯃꯨꯛ ꯃꯊꯪꯗ ꯂꯥꯛꯄ ꯊꯣꯛꯑꯗꯤ ꯎꯅꯒꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯑꯗꯨꯅꯤ ꯃꯅꯤꯄꯨꯔꯁꯨ ꯆꯠꯂꯁꯨ ꯎꯅꯅꯤ ꯋꯥꯔꯤꯁꯦ ꯍꯧꯖꯤꯛ ꯑꯇꯩꯁꯨ ꯆꯠꯅꯤꯡꯕꯁꯨ ꯏꯃꯣꯟꯁꯤꯗ ꯆꯠꯅꯤꯡꯕꯁꯨ ꯌꯥꯝꯅ ꯍꯦꯜꯂꯦ ꯑꯗꯨ ꯌꯥꯝꯅ ꯍꯦꯜꯂꯦ ꯎꯅꯅꯤꯡꯉꯦ ꯃꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯕꯨ ꯎꯅꯅꯤꯡꯉꯦ ꯑꯗꯨꯅꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯇꯥꯡꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯗ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗꯔꯦ ꯑꯦꯜ ꯔꯨꯃꯤꯇꯥ ꯑꯣꯖꯥꯁꯤꯡꯁꯨ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯥꯛꯄꯤꯅꯕ ꯍꯥꯏꯅ ꯆꯦꯁꯇꯥ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯗꯨꯅꯤ ꯑꯩꯈꯣꯏꯁꯨ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯁꯥꯍꯤꯇ꯭ꯌ ꯁꯪꯁꯠꯀꯤ ꯇꯥꯡꯐꯝꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯃꯊꯪꯗ ꯑꯩꯈꯣꯏ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯩꯅꯣ ꯂꯤꯇꯔꯦꯆꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯁꯥꯍꯤꯇ꯭ꯌꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯁꯪꯁꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯆꯍꯤ ꯑꯦꯚ꯭ꯔꯤ ꯏꯌꯥꯔ ꯅꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏ ꯇꯧꯔꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯞꯅꯥ ꯍꯣꯏꯕꯨ ꯑꯩꯈꯣꯏꯁꯨ ꯏꯟꯚꯥꯏꯠ ꯇꯧꯔꯛꯀꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯃꯗꯨꯗ ꯄꯨꯝꯅꯃꯛꯀ ꯑꯩꯈꯣꯏꯁꯨ ꯎꯅꯅꯤ ꯍꯥꯏꯅ ꯑꯗꯨ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯤ ꯈꯜꯂꯤ ꯌꯥꯝꯅ ꯊꯃꯣꯏꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯈꯜꯂꯤꯁꯦ ꯎꯅꯅꯤ ꯑꯩꯈꯣꯏ ꯏꯁꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤꯁꯨ ꯇꯧꯗ꯭ꯔꯗꯤ ꯀꯣꯚꯤꯗꯀꯤ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝꯁꯦ ꯐꯔꯛꯀꯅꯤ ꯑꯩꯈꯣꯏ ꯊꯥꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯨ ꯎꯅꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯩ ꯏꯅꯦ ꯄꯣꯗꯥꯃꯣꯅꯤꯕꯨꯁꯨ ꯅꯤꯡꯁꯤꯡꯉꯤ ꯑꯦꯜ ꯄꯣꯗꯥꯃꯣꯅꯤ ꯗꯦꯕꯤ ꯂꯩꯈꯤꯗꯔꯦ ꯑꯩꯈꯣꯏ ꯏꯅꯦꯗꯨꯁꯨ ꯑꯩꯈꯣꯏ ꯁꯥꯍꯤꯇ꯭ꯌ ꯁꯪꯁꯠꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯔꯝꯃꯤ ଏବଂ इनेदुबु अखोई आई मिनोती राबाशिबुदी जाउदे चेके नहान अखोई एल्बो दामोनी देबी इनेदु ममांग द थमना अखोई मातम गुदी मक्ते साहित्यगी प्रोग्राम गुदीगी इनेदु पुपुना अखोई चलमनी लेखिदरे अखोई मा अखोई गार्जियन सीनियर गार्जियन नाइने अखोई जाम नमाय मुतुंगी लमी अदुनी इनेदु ngasi ningjangi अखोई बांग्लादेश की अखोई वुमेन जे अखोई पोएट मैम लेडी मैम सिगी मा मी अमनमन अखोई मिंग तम मियोय मनी अदुनी माबु ngasi निमिचिदा इंजंगी जामना अच्छे हाइना बंगन अखोई मणिपुरी मिरो से अतेशु मांग कत्पा ओइसनु अखोई मैतेगी केनोमो ओइना मिरर मो ओइना हजि अखोई मिशन मो ओइना ओइसनु ओइना मसी जामना थमोइदे निजरी ईश्वरदा बंगदा प्रमोद अखोई दा प्रमोसिसु केनो ओइना फाना मा जामना लैबा अखोइबु मतम खुदिमैसु निंजंगपा अशी हाइना जामना नुंगाइना पुनमक्सिदा ngasiगी matam 2.5 hour chakiri se gonda very much very nice time agi maigei de ki punamakku puramjari
ꯄꯨꯝꯅꯃꯛꯀꯤ Thank you. Thagachari keno Rumita. So ꯍꯥꯟꯅ ꯅꯤꯡꯊꯤꯅ ꯂꯩꯕꯁꯦ ꯑꯩ ꯂꯥꯏꯛ ꯅꯤꯖꯔꯤ. Thank you very much. matamju hai harsin pung ani makai hengiba khanghaude aduga tawbatabu akoi warisi sungoi loroi ahing chupa ma sanaraga su aduna tawbatabu mayamgi karigumba hainingba natragana last word leiragadi haibiu natragadi ngasigi thauramasi asida loinaba Promote ni wa matang haijake. haibiu Oja mayamjiga asi makhadashu phangnabagi mane keno una ningi samaina amuka program tawbagi kari haini. hoi chum special keno natraga su amu akoi yumda tawsi asmaina akoi streamyard tadi yade streamyard mi mapan natra tara natra tare natraga taruk tagi hena yadaba aduna akoi keno da akoi sum tawjagani aduga akoi ngasigi live si mayamgi dagi kaina bagi yathangni jaga live ki loisan jarage aduga mathang da live natana akoi chumna keno da oina sum akoi lesanji tawbatabu akoi ngasigi si ai haisin special keno oibana